ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯗꯒꯤ ꯑꯣꯏꯔꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯕ ꯀꯣ ꯅꯥꯀꯣꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯁ ꯈꯥꯏꯗꯣꯛꯏꯁꯦꯀꯣ ꯃꯄꯥꯟ ꯊꯪꯕ ꯃꯅꯨꯡ ꯊꯪꯕ ꯑꯗꯒꯤ ꯃꯌꯥꯏ ꯊꯪꯕꯅ ꯑꯗꯒꯤ ꯃꯅꯨꯡ ꯊꯪꯕꯗ ꯅꯥꯀꯣꯡꯒꯤ ꯃꯅꯨꯡ ꯊꯪꯕꯗ ꯑꯣꯔꯒꯟ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯁꯀꯤ ꯑꯣꯔꯒꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯂꯦꯕ꯭ꯔꯤꯟꯊ ꯍꯥꯏꯁꯦꯀꯣ ꯂꯦꯕ꯭ꯔꯤꯟꯁꯤꯅꯁꯨ ꯁꯦꯃꯤ ꯁꯔꯀꯨꯂꯔ ꯀꯦꯅꯥꯜ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯌꯨꯇ꯭रिꯀꯜ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯜ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯥꯒꯤꯀꯣ ꯇꯔꯝꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯣꯔꯒꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯁ ꯄꯨꯕ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯒꯤ ꯕꯦꯂꯦꯟꯁꯁꯦ ꯃꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯚꯔꯇꯤꯒꯣ ꯔꯣꯝꯗ ꯐꯖꯅ ꯃꯥꯒꯤ ꯗꯤꯇꯦꯜ ꯑꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯕꯦꯂꯦꯟꯁꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯑꯃ ꯈꯪꯗꯣꯛꯄꯗꯤ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯑꯗꯨꯅ ꯁꯝꯂꯞꯅ ꯑꯩꯅ ꯕꯦꯂꯦꯟꯁꯁꯦ ꯀꯃꯥꯏꯅ ꯐꯤꯖꯤꯌꯣꯂꯣꯖꯤꯁꯦ ꯑꯗꯨꯒꯤ ꯁꯝꯂꯞꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯕꯦꯂꯦꯟꯁ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯦꯂꯦꯟꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯣꯔꯒꯟ ꯑꯩꯈꯣꯏ ꯏꯅꯔ ꯏꯌꯔꯗ ꯃꯅꯨꯡ ꯊꯪꯕ ꯅꯥꯀꯣꯡꯒꯤꯗ ꯌꯥꯎꯔꯤꯁꯦ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯗ ꯃꯨꯚꯃꯦꯟꯠꯁꯦ ꯃꯣꯏꯅ ꯁꯥꯟꯅꯔꯦꯕꯀꯣ ꯕꯦꯂꯦꯟꯁꯁꯦ ꯑꯗꯨꯒ ꯕꯦꯂꯦꯟꯁ ꯄꯨꯗꯣꯔꯦ ꯑꯩꯈꯣꯏꯁꯦ ꯃꯤꯁꯦ ꯂꯦꯞꯇꯣꯔꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯁꯤꯒꯤ ꯕꯦꯂꯦꯟꯁꯁꯤꯅ ꯑꯃꯨꯛ ꯁꯤꯒꯅꯦꯜ ꯏꯅꯔ ꯏꯌꯔꯗꯒꯤ ꯁꯤꯒꯅꯦꯜꯁꯦ ꯑꯩꯈꯣꯏꯅ ꯚꯤꯖꯨꯋꯦꯜ ꯍꯥꯏꯀꯣ ꯚꯤꯖꯨꯋꯦꯜ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯁꯀꯤ ꯄꯨꯔꯤꯕ ꯑꯣꯔꯒꯥꯟꯁꯤꯅ ꯚꯦꯁꯇꯤꯕꯨꯂꯔ ꯁꯤꯁꯇꯦꯝ ꯍꯥꯏꯔꯦꯀꯣ ꯚꯦꯁꯇꯤꯕꯨꯂꯔ ꯁꯤꯁꯇꯦꯝ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯚꯤꯖꯨꯋꯦꯜ ꯁꯤꯁꯇꯦꯝꯁꯨ ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯃꯨꯚꯃꯦꯟꯠꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯒꯅꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯃꯤꯠꯇ ꯁꯤꯒꯅꯦꯜ ꯄꯤꯔꯀꯥꯟꯗ ꯚꯦꯁꯇꯤꯕꯨꯂꯣ ꯑꯣꯀ꯭ꯌꯨꯂꯔ ꯔꯤꯐ꯭ꯂꯦꯛꯁꯅ ꯑꯃ ꯄꯨꯊꯣꯛꯑꯦꯕꯀꯣ ꯔꯤꯐ꯭ꯂꯦꯛꯁꯁꯦ ꯁꯤꯒꯤꯁꯤꯅ ꯍꯦꯗ ꯃꯨꯚꯃꯦꯟꯠꯁꯦ ꯇꯧꯗꯣꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯥꯏ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯇꯧꯕ ꯃꯃꯥꯡꯗ ꯆꯠꯇꯣꯔꯦ ꯃꯅꯤꯡꯗ ꯆꯠꯇꯣꯔꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯃꯤꯠꯁꯤꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯕꯀꯣ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯁꯤꯁꯇꯦꯝꯗ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯣꯄꯤꯌꯣꯁꯦꯞꯁꯟ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯜꯁ ꯑꯗꯩ ꯖꯣꯏꯟꯠꯁ ꯁ꯭ꯀꯤꯟ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯕꯣꯗꯤꯒꯤ ꯁꯤꯁꯤꯅ ꯚꯦꯁꯇꯤꯕꯨꯂꯣ ꯁ꯭ꯄꯥꯏꯅꯦꯜ ꯔꯤꯐ꯭ꯂꯦꯛꯁ ꯍꯥꯏꯕ ꯁ꯭ꯄꯥꯏꯟꯁꯤꯅ ꯑꯃꯨꯛ ꯁꯤꯒꯤ ꯁꯞꯄꯣꯔꯠ ꯑꯣꯏꯔ ꯃꯦꯟꯇꯦꯟ ꯇꯧꯋꯦꯕꯀꯣ ꯕꯦꯂꯦꯟꯁꯀꯤ ꯑꯗꯨꯅ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯚꯦꯁꯇꯤꯕꯨꯂꯔꯅꯦ ꯚꯤꯖꯨꯋꯦꯜꯅꯦ ꯑꯗꯨꯒ ꯄ꯭ꯔꯣꯄꯤꯌꯣꯁꯦꯞꯁꯟꯁꯦ ꯁꯤꯒꯤ ꯑꯍꯨꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯁ ꯄꯨꯕꯁꯦ ꯃꯤ ꯑꯃ ꯆꯠꯄꯁꯦ ꯁꯤꯁꯤꯅ ꯑꯣꯏꯍꯜꯂꯦꯕ Okay, amana ai Dr. Muk laksage adugi makha haitare ko marakta caller ma lai khudong chabam tong lojaraga hello hello phone tawjorode bai samrang mangla kai degi sunan ton jamne sir ai ENT ki doctor da wafam ta roi kai ai cha gi jwai oibam ta hangjaw ge tawga habiyo sir keno doctor ai gi je dum pi ngai da gi ti tarak pani na kong je thangba oi thangba hai tare na kong oi thangba je koi gi 2000 hatak chai kuthra ji ma tung icha ji chai kuthra ka ngari chu kuthra gi ma tung ji da phudorak ba hai tare koi gi na kong manung oi thangba na kong je Dr. Biram James ki Dr. Biram ne yeng bani mamang gi chahi apin gi date 4 da jo operation ju tawja gare koi gi saru cha chan bi hai kana saru cha chat le na hai bi laina dunia na hai adu koi gi na kong gi manung ji da ka khan hum dai hai ka khan hum je ka khala ma ti kitang koi gi saru je cha chan laga horaga lai re na hai ba ji da sing tu ga kitang ho ba di ya da bani na keno je tawre hai re koi gi na kong da gi munja ma che la ma tawra mi le hai re ani ka khan hum je ama di mi le hai re ani ndi ka chu taw ti na hai re adu hoji sina ai je yamna nuai ta ba hai ga dra kai hai ga dra kok si hai hai ra balance pu ngam da ba koi gi ngang ga lai ba gum ba da gi am se hek phai am su hek ngang ba gum ba taw ba da gi chak cha re tang nuai ta ba kok si ngauri dum hai ri dum lai ba da gi dom da tum min na pham me kok si da dum balance pu ngam da da ni hai hai ra lai ba do yeng ba doctor na de nung khaji ki dum taw ni de hai ba adu sa da yang nuai ta ba doi si je guwahati gum ba da ai cha lai yeng jira yeng ba ya ba de kai ka yeng ni adu dum kan kana da ba si doctor yeng ba da kana ka tra na si dum ta hang ja ke taw ngasai ge khoi topic se ko ngau bugi na haiba du su mari si am laina na lai hai tare doctor wafam se ko ado pakhum tabi se ko doctor kani hangbiring ba phone thambidring da kani surgery se chahi kya sure batau gi ba kuntra mari mung sure nate hojiki layeng ki bedo surgery tawin ha operation taw gi je chahi April gi date 4 mamang chahi da taw gi mamang chahi da chahi phadore ba okay sigi se aino sum agi history se taw matam da ko khoi gi nakong lai khun taw ba se sine ba ko khoi gi disease se khoi gi chronic suppurative otitis media hai se CSOM na hai khangnari se sida su safe oi ba ba le red unsafe oi ba m lai ba adu da sigi magi history se khoi gi saru cha san bi kana hai se sina am unsafe ta lak tu ne ba unsafe hai ra gadi magi surgery se kitang complex oi ko okay khoi gi complex oi hai ba di saru kak pa khot pa da gi magi graph ha pa le re ba ko adu da oi re adu ga
ꯑꯩꯈꯣꯏꯒꯤ ꯁꯔꯨ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏ ꯅꯥꯀꯣꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯀꯣ ꯃꯌꯥꯏ ꯊꯪꯕꯁꯤꯗ ꯑꯗꯨꯗ ꯉꯁꯥꯏꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯅꯤꯃꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯐꯔꯒ ꯑꯃꯗꯤ ꯆꯥꯁꯟꯈ꯭ꯔꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯑꯗꯣ ꯄꯣꯁ ꯁꯔꯖꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯁꯔꯖꯔꯤ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯁꯤꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯦꯛꯖꯦꯛꯂꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯞꯁꯦ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯁꯔꯖꯔꯤꯁꯦ ꯑꯗ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯤꯌꯔꯤꯡ ꯂꯣꯁꯇꯪ ꯀꯩꯅꯣ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯌꯔ ꯗ꯭ꯔꯝꯁꯦ ꯁꯤꯁꯨ ꯍꯥꯞꯄ ꯂꯩꯌꯦꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯞꯇꯕꯤꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯀꯔꯝꯕꯅꯣꯗꯤ ꯑꯦꯛꯖꯦꯛꯇꯤ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯇꯔꯝꯗꯣꯀꯣ ꯑꯩꯈꯣꯏꯒꯤ ꯀꯦꯅꯥꯜ ꯋꯥꯜ ꯗꯥꯎꯟ ꯀꯦꯅꯥꯜ ꯋꯥꯜ ꯑꯞ ꯀꯥꯏꯅ ꯂꯩꯌꯦꯕꯀꯣ ꯁꯔꯖꯔꯤꯁꯦ ꯃꯦꯁꯇꯣꯏꯗꯦꯛꯇꯃꯤꯗ ꯑꯗꯨꯅ ꯑꯗꯨ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯅꯣꯗꯤ ꯒ꯭ꯔꯥꯐꯄꯨꯗꯤ ꯍꯥꯞꯄꯒꯁꯨ ꯃꯥꯒꯤ ꯀꯩꯅꯣ ꯇꯤꯝꯄꯦꯅꯤꯛ ꯃꯦꯝꯕ꯭ꯔꯦꯟꯗꯣ ꯍꯥꯞꯄ꯭ꯔꯥ ꯍꯥꯞꯇꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯍꯥꯞꯇ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯥꯏꯔꯒꯗꯤ ꯗꯤꯁꯆꯥꯔꯖ ꯂꯩꯕꯁꯤꯅꯦꯕ ꯑꯗꯨꯅ ꯄꯣꯁꯠ ꯑꯣꯞ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯃꯇꯨꯡꯗ ꯄꯦꯁꯦꯟꯁꯤꯅ ꯂꯣꯛ ꯊꯨꯡꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯈꯅꯥꯎ ꯅꯥꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯐꯤꯚꯔꯒꯨꯝꯕ ꯇꯧꯕ ꯀꯥꯟꯗꯅꯦ ꯑꯗꯨꯝ ꯈꯅꯥꯎ ꯅꯥꯀꯣꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯈꯅꯥꯎꯒ ꯅꯥꯀꯣꯡꯒꯁꯨ ꯃꯔꯤ ꯂꯩꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯅꯤꯅ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯆꯥꯔꯖꯇꯣ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦ ꯅꯥꯀꯣꯡ ꯃꯅꯨꯡꯗ ꯑꯗꯨꯅ ꯗ꯭ꯔꯥꯏ ꯑꯣꯏꯗꯕꯅꯤꯅ ꯏꯟꯐꯦꯛꯁꯟꯁꯨ ꯌꯥꯝ ꯊꯨꯅ ꯇꯧꯔꯦꯕ ꯑꯗꯨꯅ ꯔꯦꯀꯔꯦꯟꯁ ꯂꯩꯕ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯑꯣꯏꯕꯅꯤ나 ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯀꯥꯟꯗ ꯁꯤ ꯗ꯭ꯔꯥꯏ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯝ ꯈꯔ ꯑꯦꯚ꯭री 3 months ꯅꯠꯇ꯭ꯔꯒ 6 monthsꯁꯦ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯁꯦ ꯚꯤꯖꯤꯠ ꯇꯧꯕ ꯄꯦꯁꯦꯟꯁꯤꯅ ꯗꯣꯛꯇꯔꯗꯀꯣ ꯑꯗꯨꯒ ꯀ꯭ꯂꯤꯅꯤꯡ ꯇꯧꯊꯣꯛꯄꯤꯕ ꯅꯥꯀꯣꯡꯁꯦ ꯑꯗꯨꯃ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯀꯣꯛ ꯉꯥꯎꯋꯦꯅ ꯍꯥꯏꯔꯤꯕ ꯀꯝꯄ꯭ꯂꯦꯟꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯟꯁꯦꯐ CS7ꯗꯁꯨ ꯃꯥꯏ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟꯁ ꯈꯔ ꯂꯩꯌꯦꯕ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟꯁ ꯈꯔ ꯂꯩ ꯂꯦꯕ꯭ꯔꯤꯟꯊꯥꯏꯇꯤꯁ ꯍꯥꯏꯔꯒꯗꯤꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯃꯅꯨꯡꯒꯤ ꯊꯪꯕ ꯅꯥꯀꯣꯡꯗ ꯂꯦꯕ꯭ꯔꯤꯟ ꯀꯧꯕ ꯕꯦꯂꯦꯟꯁ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯣꯔꯒꯟꯁꯦ ꯁꯤꯁꯦ ꯏꯟꯐꯦꯛꯁꯟꯁꯦ ꯁꯤ ꯃꯅꯨꯡꯗ ꯌꯧꯈ꯭ꯔꯒꯗꯤ ꯃꯥꯁꯦ ꯑꯃꯨꯛ ꯏꯝꯕꯦꯂꯦꯟꯁ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯀꯣꯛ ꯉꯥꯎꯕꯁꯦ ꯍꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤꯒꯤꯁꯦ ꯑꯃꯨꯛꯇꯪ ꯀꯩꯅꯣꯗꯨꯗ ꯗꯣꯛꯇꯔꯗꯨꯗ ꯚꯤꯖꯤꯠ ꯇꯧꯕꯤꯔꯒꯀꯣ ꯃꯥꯒꯤ ꯐꯔꯗꯔ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯃ ꯆꯪꯉꯦꯀꯣ ꯍꯥꯏꯗꯤ ꯅꯥꯀꯣꯡ ꯃꯅꯨꯡꯁꯦ ꯑꯗꯨꯝ ꯀ꯭ꯂꯤꯟ ꯑꯣꯏꯔꯤꯕ꯭ꯔꯥ ꯏꯟꯐꯦꯛꯁꯟ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠꯄꯒꯨꯝꯕ ꯀꯂꯦꯛ ꯇꯧꯔ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯑꯃ ꯆꯪꯉꯦ ꯑꯗꯨ ꯍꯤꯌꯔꯤꯡ ꯇꯦꯁ ꯑꯃꯁꯨ ꯇꯧꯊꯣꯛꯄ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯀꯩꯅꯣꯒꯤ ꯀꯣꯛ ꯉꯥꯎꯕꯒꯤ ꯍꯥꯏꯔꯒꯁꯨ ꯇꯦꯁ ꯈꯔ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯤꯁꯇꯦꯃꯣꯒ꯭ꯔꯥꯐꯤ ꯀꯥꯏꯅ ꯂꯩꯌꯦꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯐꯤꯖꯣꯂꯣꯖꯤꯗ ꯃꯤꯠꯀꯤꯁꯨ ꯃꯥꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯏꯝꯄꯣꯔꯇꯦꯟꯁꯦ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯃꯤꯠꯇꯁꯨ ꯀꯃꯥꯏꯅ ꯑꯗꯨꯝ ꯐꯔꯤꯕ꯭ꯔꯥ ꯈꯣꯠꯂꯤꯕ꯭ꯔꯥ ꯅꯤꯁꯇꯦꯛꯃꯁ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯗꯨ ꯌꯦꯡꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯐꯔꯗꯔ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦ ꯁꯤꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯣꯁꯁꯦ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯑꯒꯁꯨ ꯇꯥꯟꯅꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯁꯨꯅꯤꯜ ꯀꯣ ꯑꯗꯨ ꯃꯈꯟꯁꯦ ꯂꯩꯕꯅꯤꯅ ꯑꯃꯨꯛꯇꯪ ꯂꯥꯛꯑꯒ ꯇꯥꯟꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯁꯨ ꯉꯥꯏꯖꯒꯦ ꯑꯗꯨꯒ ꯗꯣꯛꯇꯔ ꯉꯁꯥꯏꯒꯤ ꯊꯝꯕꯤꯕ ꯇꯣꯄꯤꯛꯇꯨꯒꯤ ꯉꯥꯏꯈꯣ ꯑꯩ ꯀꯣꯜ ꯑꯃꯇꯪ ꯂꯧꯈꯠꯆꯕ ꯌꯥꯕ꯭ꯔꯥ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯦꯗꯥꯝ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯂꯦꯟꯁꯤꯟꯂꯤꯉꯩꯗ ENTꯒ ꯃꯔꯤ ꯂꯩꯅꯕ ꯀꯔꯤ ꯋꯥꯐꯝ ꯍꯪꯕꯤꯅꯤꯡꯕ ꯀꯔꯤ ꯈꯪꯕꯤꯅꯤꯡꯕ ꯂꯩꯕꯤ ꯇꯥꯛꯄꯤꯌꯨ ꯁꯥꯔ ꯑꯍꯥꯟꯃꯛꯇꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯩ ꯏꯔꯝ ꯁꯤꯐꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯍꯩꯕꯝ ꯄ꯭ꯔꯣꯃꯤꯂꯥ ꯁꯥꯔ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯗꯩ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯈꯛ ꯆꯍꯤ 13 ꯁꯨꯔꯦ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯃꯦꯟꯇꯦꯜꯂꯤ ꯔꯤꯇꯥꯔꯗꯦꯠꯁꯨ ꯈꯤꯇꯪ ꯑꯣꯏꯖꯕ ꯑꯗ ꯑꯩꯅ ꯂꯥꯏꯔꯤꯛꯀꯨꯝꯕ ꯁꯨꯝ ꯇꯥꯛꯄꯁꯤꯗ ꯈꯤꯇꯪ ꯋꯥꯠꯂꯦ ꯇꯥꯕꯒꯤ ꯆꯥꯟꯁ ꯈꯔ ꯋꯥꯠꯄꯗꯧꯅ ꯁꯨꯝ ꯇꯧꯕ ꯑꯗ ꯀꯩꯅꯣꯁꯤꯗ ꯄꯨꯖꯔꯨꯔꯦꯕꯀꯣ ꯕꯦꯔꯥ ꯇꯦꯁꯀꯨꯝꯕꯗꯤ ꯇꯧꯖꯈ꯭ꯔꯦ ꯃꯥꯁꯦ ꯑꯗ ꯃꯥꯁꯦ ꯌꯦꯠꯂꯣꯟꯒꯤ ꯁꯔꯨꯛꯁꯦ ꯑꯌꯥꯝꯕ ꯃꯤꯠꯇꯒꯤ ꯅꯥꯀꯣꯡꯗꯒꯤ ꯈꯔ ꯁꯨꯝ ꯁꯣꯏꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯕꯦꯔꯥ ꯇꯦꯁ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯌꯦꯠꯂꯣꯟ ꯊꯪꯕꯁꯦ ꯌꯥꯝ ꯁꯣꯛꯑꯦ ꯑꯗꯨꯅ ꯅꯥꯀꯣꯡꯒꯤ ꯇꯥꯅꯕꯒꯤ ꯍꯥꯞꯄꯣꯅꯗꯤ ꯍꯥꯏꯔꯛꯄ ꯂꯩꯈꯤꯕ ꯑꯗꯣ ꯍꯤꯗꯥꯛꯇꯨꯗꯤ ꯈꯔꯕꯨꯗꯤ ꯁꯨꯝ ꯆꯥꯈꯤꯕꯁꯨ ꯂꯩꯈ꯭रे ꯑꯗꯣ ꯈꯔ ꯆꯥꯎꯔꯒ ꯑꯣꯏꯅ ꯍꯥꯞꯁꯤꯔꯥꯅ ꯈꯜꯂꯒ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯏꯁꯄꯦꯛ ꯍꯦꯛ ꯍꯥꯞꯄꯨꯔꯁꯦ ꯎꯞꯄꯨ ꯌꯥꯗꯕꯒꯨꯝꯕ ꯇꯧꯋꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯍꯤ ꯀꯌꯥꯃꯨꯛꯇꯒꯤ ꯍꯥꯞꯄ ꯌꯥꯒꯦ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡ ꯇꯥꯅꯕꯒꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯨꯝ ꯍꯥꯞꯄ ꯌꯥꯔꯕ꯭ꯔꯥ ꯅꯪꯒꯤ ꯋꯥꯍꯪꯗ ꯑꯩ ꯍꯪꯖꯒꯦꯅ ꯄꯥꯎꯈꯨꯝ ꯇꯥꯖꯅꯤꯡꯉꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯔꯤ ꯍꯥꯏꯕꯤꯕ ꯌꯥꯏ ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤ ꯆꯍꯤ ꯂꯩꯕꯤꯕ꯭ꯔꯥ ꯑꯉꯥꯡꯗꯒꯤ ꯍꯤꯌꯔꯤꯡ ꯑꯦꯗꯁꯤ ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯄ ꯌꯥꯏ ꯀꯩꯗꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯇꯝꯃꯤ ꯍꯤꯌꯔꯤꯡ ꯑꯦꯗꯁꯦ ꯑꯉꯥꯡ ꯄꯤꯛꯏꯉꯩꯒꯤ ꯆꯍꯤ 2-3 ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯖꯦꯅꯦꯇꯤꯀꯂꯤ ꯄ꯭ꯔꯤꯗꯤꯁꯄꯣꯖ ꯇꯧꯔꯕ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯏꯅꯔ ꯏꯌꯔꯁꯦ ꯗꯤꯐꯦꯛ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯄꯣꯛꯂꯛꯄ ꯑꯉꯥꯡꯁꯦ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯀꯥꯟda ꯑꯗꯨꯗ ꯀꯣꯀ꯭ꯂꯤꯌꯔ ꯏꯝꯄ꯭ꯂꯥꯟ ꯇꯧꯔꯒ ꯃꯣꯏꯒꯤ ꯁꯔꯖꯔꯤ ꯇꯧꯔꯒ ꯑꯗꯨꯝ ꯀꯩꯅꯣꯗ ꯇꯧꯕ ꯅ꯭ꯌꯨꯕꯣꯔꯟꯗꯁꯨ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯏꯕꯀꯣ ꯆꯍꯤ 1-2 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯒ ꯑꯗꯣ
ꯍꯧꯖꯤꯛ ꯆꯍꯤ ꯑꯉꯥꯡꯁꯦ ꯆꯍꯤ 10ꯒ 3 ꯍꯥꯏꯕ꯭ꯔꯥ ꯉꯁꯥꯏꯒꯤꯗꯣ ꯍꯣꯏ 13 13ꯗꯗꯤ ꯑꯗꯨꯝ ꯍꯥꯞꯄꯅꯗꯤ ꯐꯩ ꯍꯥꯏꯔꯒ ꯇꯥꯗꯤ ꯃꯥꯒꯤ ꯁ꯭ꯇꯦꯖꯁꯦ ꯁꯨꯝ ꯍꯥꯞꯇꯕꯤꯗ ꯂꯩꯁꯟꯈ꯭ꯔꯒꯗꯤꯅꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯆ ꯗꯤꯂꯦ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯑꯒꯁꯨꯅꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯈꯔ ꯋꯥꯠꯂꯛꯄ ꯀꯣ ꯑꯗꯒꯤ ꯁ꯭ꯀꯨꯜꯗꯁꯨ ꯄꯔꯐꯣꯔꯃꯦꯟꯁ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯦꯕ ꯃꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯍꯤꯌꯔꯤꯡ ꯑꯦꯗ ꯍꯥꯞꯄꯅꯗꯤ ꯐꯅꯤꯅ ꯈꯜꯂꯦ ꯃꯥꯒꯤ ꯍꯤꯌꯔꯤꯡ ꯇꯦꯁ ꯑꯃ ꯇꯧꯊꯣꯛꯄꯤꯔꯒ ꯑꯦꯛꯖꯦꯛꯠꯂꯤ ꯃꯥꯒꯤ ꯀꯔꯝꯕ ꯍꯤꯌꯔꯤꯡ ꯑꯦꯗꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯇ꯭ꯔꯥꯏꯜ ꯑꯃ ꯇꯧꯊꯣꯛꯄꯤꯕ ꯑꯗꯨꯅ ꯐꯅꯤ ꯈꯜꯂꯦ ꯃꯦꯗꯥꯝ ꯋꯥꯍꯪꯁꯤ ꯄꯥꯎꯈꯨꯝꯁꯤ ꯌꯥꯕꯤꯔꯕ꯭ꯔꯣ ꯑꯗꯨꯝ ꯁꯤꯅ ꯄꯦꯟꯕꯤꯔꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯌꯥꯖꯔꯅꯤ ꯁꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯦꯝꯅ ꯁꯤꯡꯁꯦ ꯀꯩꯅꯣꯝꯇꯒ ꯍꯪꯖꯧꯋꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯅꯥꯎꯒꯤꯗ ꯀꯔꯤꯒꯨꯝꯕ ꯄꯟꯕꯗꯧꯅꯁꯨ ꯍꯦꯛ ꯂꯩꯕ ꯑꯗꯣ ꯊꯥꯏꯔꯣꯏꯗꯀꯤ ꯇꯦꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯊꯥꯏꯔꯣꯏꯗꯁꯨ ꯍꯦꯛ ꯂꯩꯔꯝꯗꯕ ꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯑꯣꯀꯦ ꯇꯦꯁ ꯇꯧꯕꯗꯗꯤ ꯂꯩꯔꯝꯗꯕ ꯍꯥꯏꯕꯤꯁꯤ ꯈꯅꯥꯎꯗ ꯑꯩꯈꯣꯏꯒꯤ ꯍꯩꯅꯗꯕꯒꯨꯝꯕ ꯑꯗꯩ ꯄꯟꯕꯒꯨꯝꯕ ꯈꯦꯠꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯐꯤꯜ ꯇꯧꯕꯁꯦ ꯁꯤꯒꯤ ꯀꯣꯁꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯊꯥꯏꯔꯣꯏꯗ ꯇꯧꯔꯒꯁꯨ ꯇꯧꯅꯕꯕꯨꯗꯤ ꯑꯗꯣ ꯑꯇꯣꯞꯄꯁꯨ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯒꯦꯁꯇ꯭ꯔꯣꯑꯦꯁꯣꯐꯦꯖꯤꯌꯦꯜ ꯔꯤꯐ꯭ꯂꯛꯁ ꯗꯤꯖꯤꯁꯅ ꯑꯩꯈꯣꯏꯒꯤ ꯒꯦꯁꯇ꯭रिꯛ ꯌꯥꯝ ꯂꯩꯕ ꯄꯦꯁꯦꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯇꯨꯝꯕ ꯆꯥꯡ ꯅꯥꯏꯗꯕ ꯑꯗꯨꯒ ꯆꯤꯟ ꯌꯥꯁꯤꯟꯕ ꯁꯤ ꯑꯦꯁꯤഡꯁꯤꯅ ꯔꯤꯐ꯭ꯂꯛꯁ ꯇꯧꯔꯛꯑꯀꯥꯟꯗ ꯈꯅꯥꯎꯗꯁꯨ ꯃꯥꯒꯤ ꯏꯐꯦꯛꯇꯣ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣꯝꯅ ꯄꯟꯕꯗꯧꯅꯁꯨ ꯇꯧꯕ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯚꯥꯏꯔꯦꯜ ꯀꯩꯅꯣ ꯐꯦꯔꯤꯟꯖꯥꯏꯇꯤꯁ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯁꯪ ꯑꯃꯥꯟꯒꯨꯝꯕ ꯆꯥꯁꯜꯂꯨꯔꯀꯥꯟꯗ ꯑꯗꯒꯤ ꯁꯤꯡꯖꯨꯒꯨꯝꯕ ꯆꯥꯁꯜꯂꯨꯔꯀꯥꯟꯗ ꯀꯅꯥꯎꯁꯦ ꯍꯥꯀꯠꯆꯕꯣꯏ ꯍꯩꯅꯗꯕꯣꯏ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕ ꯂꯩꯔꯦ ꯑꯗꯨꯅ ꯁꯤ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯦꯟꯗꯣꯁꯀꯣꯄꯤ ꯑꯃ ꯇꯧꯊꯣꯛꯄ ꯌꯥꯏꯀꯣ ꯃꯅꯨꯡꯗ ꯀꯩꯀꯩ ꯏꯟꯐꯦꯛꯁꯟ ꯂꯩꯕ꯭ꯔꯥ ꯑꯇꯣꯞꯄ ꯀꯩ ꯄꯦꯊꯣꯖꯦꯅꯤꯁꯤꯁ ꯂꯩꯕ꯭ꯔꯥꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠ ꯑꯦꯟꯗꯣꯁꯀꯣꯄꯤ ꯑꯃ ꯇꯧꯕꯒꯤ ꯃꯊꯧ ꯂꯩ ꯇꯉꯥꯏꯐꯗꯅ ꯀꯨꯞꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯒꯅꯣꯁ ꯇꯧꯅꯅꯕ ꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯑꯃ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯃꯨꯛ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯇꯔꯥꯝ ꯂꯧꯆꯔꯤ ꯋꯥꯍꯪ ꯍꯪꯕꯤꯁꯤ ꯇꯥꯃꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯦ ꯑꯩꯁꯨ ꯍꯜꯂꯣ ꯍꯥꯏꯕꯤꯌꯨ ꯋꯥꯍꯪ ꯍꯪꯕꯤꯌꯨ ꯇꯥꯃꯣ ꯑꯩꯁꯦ ꯏꯁꯥꯁꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯕ ꯑꯗꯨꯗꯣ ꯇꯥꯃꯣꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯗꯣꯛꯇꯔꯗꯁꯨ ꯆꯠꯂꯨꯕ ꯃꯇꯝꯗ ENTꯒꯤꯗ ꯍꯥꯏꯐꯦꯠ ꯇꯥꯟꯅꯧꯅ ꯍꯥꯏꯕꯗ ꯑꯩ ꯇꯥꯃꯣꯗ ꯍꯥꯏꯐꯦꯠ ꯂꯥꯏ ꯂꯧꯖꯔꯛꯄꯅꯦꯕ ꯇꯥꯃꯣꯗ ꯑꯣꯀꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯒꯜꯂꯤꯁꯦ ꯑꯗꯨ ꯈꯛꯇꯔꯣ ꯑꯇꯣꯞꯄ ꯀꯔꯤꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯁꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯕ ꯀꯣꯛ ꯑꯗꯒꯤ ꯌꯥꯝꯅ ꯉꯥꯎꯕ ꯊꯕꯥꯛꯇꯁꯨ ꯃꯤꯍꯨꯟ ꯇꯤꯡ 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 ꯏꯁꯥꯗ ꯇꯦꯟꯁꯟ ꯈꯤꯇꯪꯒꯨꯝꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯇꯥꯃꯣꯀꯣ ꯃꯤꯍꯨꯟꯁꯦ ꯇꯤꯡ ꯇꯤꯡ ꯆꯣꯡꯉꯒ ꯕ꯭ꯔꯦꯟꯗ ꯍꯥꯏꯒꯠꯂꯒ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯔꯛꯄ ꯃꯁꯤ ꯀꯌꯥꯃꯨꯛ ꯀꯨꯏꯔꯒꯦ ꯇꯧꯕꯤꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯇꯧꯕꯤꯔꯛꯄꯁꯦ ꯑꯗꯨꯝ ꯊꯥ 3-4 ꯐꯥꯔꯦ ꯑꯗꯣ ꯇꯣꯉꯥꯟꯕ ꯃꯦꯗꯤꯁꯤꯟ ꯗꯣꯛꯇꯔ ꯎꯅꯕꯤꯔꯕ꯭ꯔꯣ ENTꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯇ ꯑꯗꯨꯝ ꯌꯦꯡꯕꯤꯕꯗꯤ ꯌꯥꯎꯕꯤꯔꯨꯔꯕ꯭ꯔꯣ ꯌꯥꯎꯗ꯭ꯔꯤꯌꯦ ꯇꯥꯃो ꯑꯩ ꯀꯣꯛ ꯉꯥꯎꯕꯒꯤꯗꯤ ꯌꯦꯡꯕ ꯑꯗꯣ ꯀꯣꯛ ꯉꯥꯎꯕꯒꯤꯗ ꯃꯤꯠꯀꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ENTꯒ ꯑꯗꯒꯤ ꯃꯦꯗꯤꯁꯤꯟꯒꯗ ꯇꯥꯟꯅꯔꯣꯗꯤ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯄ ꯑꯗꯩꯗ ꯑꯩ ꯉꯁꯤ ꯍꯥꯏꯐꯦꯠ ꯁꯨꯝ ꯇꯥꯃꯣꯒꯤ ꯀꯩꯅꯣ ꯐꯦꯁꯕꯨꯛꯇ ꯆꯪꯕꯗ ꯉꯁꯥꯏ ꯊꯦꯡꯅꯕꯗ ꯍꯥꯏꯐꯦꯠ ꯂꯥꯏ ꯂꯧꯖꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯗꯣꯛꯇꯔꯗꯒꯤ ꯄꯥꯎꯈꯨꯝꯁꯨ ꯇꯥꯕꯤꯁꯤ ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯃꯥꯏ ꯋꯥꯍꯪꯁꯤ ꯀꯔꯤ ꯍꯪꯕꯤꯅꯤꯡꯕ ꯀꯣꯛ ꯂꯩꯔꯁꯨ ꯉꯥꯎꯕꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯉꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯔꯛꯇ ꯐꯈꯤꯕꯁꯨ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯉꯥꯎꯕ ꯌꯥꯎꯕ꯭ꯔꯥ ꯃꯔꯛꯇ ꯀꯣꯛ ꯉꯥꯎꯕꯁꯤ ꯐꯕꯁꯨ ꯌꯥꯎꯕꯤꯕ꯭ꯔꯥ ꯑꯗꯨꯝ ꯇꯣꯏꯅ ꯇꯧꯕꯤꯕ꯭ꯔꯥ ꯃꯔꯛꯇ ꯇꯥꯃꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤꯁꯦ ꯀꯣꯛꯁꯦ ꯉꯥꯎꯔꯛꯄꯒ ꯑꯩꯈꯣꯏꯒꯤ ꯏꯔꯨ ꯂꯨꯖꯊꯣꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯔꯛꯇ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯌꯥꯝ ꯀꯨꯏꯅꯒꯗꯤ ꯉꯥꯎꯒꯦ ꯉꯥꯎꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯎꯕꯤꯒꯦ ꯍꯥꯏꯔꯤ ꯏꯅꯥꯎ ꯇꯥꯕꯤꯕ꯭ꯔꯥ ꯐꯖꯅ ꯔꯦꯁ ꯇꯧꯔ ꯂꯩꯔꯀꯥꯟꯗ ꯐꯕ ꯑꯗꯨꯝ ꯇꯨꯝꯊꯔꯀꯥꯟꯗꯒꯨꯝꯕ ꯐꯕ ꯑꯗꯨ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯉꯥꯎꯔꯛꯄꯅꯦꯕ ꯉꯍꯥꯟꯈꯩꯗꯤ ꯉꯁꯤ ꯉꯥꯎꯔꯒ ꯍꯌꯦꯡꯒꯨꯝꯕꯁꯦ ꯐꯖꯅ ꯇꯨꯝꯊꯔꯀꯥꯟꯗ ꯐꯔꯛꯄꯒ ꯌꯥꯎꯕꯅꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯁꯣ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯐꯥꯎ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯉꯥꯎꯕꯗꯣ ꯉꯁꯤꯗꯤ ꯁꯨꯡꯐꯠ ꯐꯠꯇ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯇꯦꯟꯁꯟꯒꯨꯝꯕ ꯈꯔ ꯏꯁꯥꯗ ꯇꯦꯟꯁꯟꯒꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯝꯇ ꯂꯩꯖꯗ꯭ꯔꯦ ꯇꯥꯃꯣ ꯑꯗꯣ ꯇꯦꯟꯁꯟ ꯂꯩꯔꯁꯨ ꯈꯔꯗꯤ ꯇꯧꯋꯦꯕꯀꯣ ꯃꯁꯦ ꯍꯧꯒꯟꯕꯁꯦ ꯇꯦꯟꯁꯟ ꯂꯩꯔꯀꯥꯟꯗ ꯊꯕꯥꯛꯇꯒꯤ ꯃꯤꯍꯨꯟꯁꯦ ꯇꯤꯡ ꯇꯤꯡ ꯇꯤꯡꯒ ꯆꯣꯡꯈꯠꯂꯀꯥꯟꯗ ꯕ꯭ꯔꯦꯟꯗ ꯂꯣꯏ ꯍꯥꯏꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯅꯥꯀꯣꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯅꯥꯀꯣꯡ ꯇꯥꯗꯕ ꯈꯣꯠꯇꯕ ꯅꯥꯀꯣꯡ ꯉꯪꯕ ꯅꯥꯀꯣꯡꯗ ꯉꯪꯕ ꯇꯥꯗꯕ ꯈꯣꯠꯇꯕ ꯃꯤꯅ ꯍꯥꯏꯕꯗ ꯇꯥꯒꯟꯗꯕꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯕ꯭ꯔꯥ ꯅꯥꯀꯣꯡ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯇꯥꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯁꯤꯠꯆꯜꯂꯛꯄꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯄꯩ ꯇꯥꯏꯞꯇ ꯃꯈꯣꯟ ꯑꯃꯨꯛ ꯇꯥꯔꯛꯄꯒꯨꯝꯕꯗꯤ ꯌꯥꯎꯋꯦ ꯃꯔꯛꯇ ꯍꯥꯏꯐꯦꯠ ꯑꯗꯨꯗꯤ ꯅꯥꯀꯣꯡꯒꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯈꯔ ꯑꯣꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯗꯤ ꯐꯥꯎꯕꯗꯤ ꯂꯩꯇꯦ ꯑꯣꯅꯤꯡꯕꯗꯤ ꯐꯥꯎꯕꯤꯕ꯭ꯔꯥ ꯍꯥꯏꯔꯤ ꯉꯁꯥꯏꯒꯤ ꯀꯣꯛ ꯉꯥꯎꯔꯒ ꯂꯣꯡꯅ ꯇꯥꯒꯦ ꯇꯧꯕꯗꯣ ꯃꯃꯥꯡꯗꯁꯨ ꯂꯣꯡꯅ ꯇꯥꯕ ꯌꯥꯎꯈ꯭ꯔꯦꯕ ꯑꯍꯤꯡꯗ ꯇꯣꯏꯂꯦꯠ ꯆꯠꯄꯗ ꯏꯁꯥ ꯏꯇꯣꯝꯗ ꯑꯗꯨꯝ
ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯉꯥꯎꯔꯀꯥꯟꯗ ꯑꯗꯨꯝ ꯑꯣꯅꯤꯡꯕ ꯌꯥꯎꯕ ꯌꯥꯎꯔꯦ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯗꯤ ꯌꯥꯎꯈ꯭ꯔꯕꯣ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯀꯣꯛ ꯉꯥꯎꯔꯛꯄꯗ ꯒ꯭ꯌꯥꯟ ꯃꯥꯡꯉꯒ ꯇꯥꯔ ꯂꯩꯔꯝꯕ ꯌꯥꯎꯋꯦꯕ ꯑꯣꯀꯦ ꯁꯤꯒꯤ ꯀꯣꯛ ꯉꯥꯎꯕꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯄꯦꯔꯤꯐꯦꯔꯦꯜ ꯍꯥꯏꯕ ꯑꯃ ꯁꯦꯟꯇ꯭ꯔꯦꯜ ꯍꯥꯏꯕ ꯑꯃ ꯀꯣ ꯄꯦꯔꯤꯐꯦꯔꯦꯜ ꯍꯥꯏꯕꯁꯤꯅ ꯅꯥꯀꯣꯡꯒꯤ ꯀꯩꯅꯣꯒꯤ ꯕꯦꯂꯦꯟꯁꯀꯤ ꯑꯣꯔꯒꯟꯗꯣ ꯑꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤꯅꯦꯕ ꯑꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯍꯥꯏꯔꯒꯗꯤ ꯕ꯭ꯔꯦꯟꯗ ꯑꯣꯏꯔꯛꯄꯒꯤꯅꯦꯕ ꯑꯗꯣ ꯍꯤꯁꯇ꯭ꯔꯤꯁꯦ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯁ ꯑꯣꯐ ꯀꯣꯟꯁꯤꯌꯁꯅꯦꯁ ꯀꯣ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯨꯝꯕ ꯌꯥꯎꯔꯛꯑꯕ ꯃꯤꯁꯦ ꯆꯠꯄ ꯉꯝꯃꯛꯇ꯭ꯔꯕ ꯑꯗꯒꯤ ꯃꯤꯁꯦ ꯃꯅꯤꯡꯗꯒꯤ ꯏꯜꯂꯛꯄꯗꯧꯅ ꯇꯧꯕ ꯂꯣꯟꯒꯁꯦ ꯐꯥꯏꯔꯛꯑꯕꯀꯣ ꯑꯗꯒꯤ ꯄꯦꯜꯄꯤꯇꯦꯁꯟꯁ ꯉꯁꯥꯏꯒꯤ ꯃꯤꯍꯨꯟꯒꯁꯦ ꯗꯪ ꯆꯣꯡꯉꯦꯅ ꯍꯥꯏꯔꯤꯁꯦꯀꯣ ꯁꯤꯁꯦ ꯃꯣꯁꯂꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯣꯁꯇ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯏꯚꯥꯂꯨꯋꯦꯠ ꯇꯧꯕ ꯑꯃꯇꯗꯤ ꯆꯪꯉꯦꯀꯣ ꯆꯪꯉꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯔꯤꯕꯦꯂꯔ ꯐꯪꯁꯟꯁ ꯃꯌꯥꯝ ꯇꯦꯁ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ MRI ꯒꯨꯝꯕ ꯂꯧꯊꯣꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯌꯦꯡꯊꯣꯛꯄꯅꯗꯤ ꯐꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯐꯖꯅ ꯌꯦꯡꯊꯣꯛꯄꯅ ꯐꯔꯦ MRI ꯂꯧꯕ ꯇꯉꯥꯏ ꯐꯗꯕ ꯇꯦꯁ ꯈꯔ ꯂꯩꯔꯦ ꯍꯦꯛꯇꯃꯛ MRI ꯂꯧꯗ꯭ꯔꯒꯁꯨ ꯑꯝꯇꯪ ꯗꯣꯛꯇꯔꯒ ENTꯒꯤ ꯉꯁꯥꯏ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯕꯗꯨ ENTꯒꯤ ꯗꯣꯛꯇꯔ ꯇꯥꯟꯅꯕꯤꯕ ꯌꯥꯔꯦ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯤ ꯕꯕꯤꯅꯥ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯑꯦꯚꯥꯏꯂꯦꯕꯜ ꯑꯗꯨꯝ ꯑꯣꯏꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯗꯨꯝ ꯈꯪꯕꯤꯕ ꯌꯥꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯒꯁꯨ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯂꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯒꯤꯁꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯝꯃꯣꯏ ꯀꯣꯛ ꯉꯥꯎꯔꯤ ꯇꯧꯕ ꯑꯣꯅꯤꯡ ꯇꯧꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁꯟ ꯂꯩꯔꯀꯥꯟꯗ ꯍꯦꯛꯇ ꯍꯧꯔꯛꯄ ꯑꯗꯒꯤ ꯅꯥꯀꯣꯡꯗ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯃꯑꯣꯡꯗꯧꯅꯁꯨ ꯍꯦꯛ ꯇꯧꯏꯒ ꯍꯥꯏꯕ ꯑꯗꯨꯒ ꯋꯥꯟꯊꯔꯀꯥꯟꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯕ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯉ ꯂꯩꯔꯝꯕꯒꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪꯒꯤ ꯑꯩ ꯀꯣꯂꯔ ꯂꯧꯈꯠꯆꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯤꯠ ꯈꯥꯕ LMGꯒꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯪꯕꯤꯔꯛꯄꯗ ꯍꯛꯊꯤ ꯇꯣꯏꯅ ꯈꯟꯕꯒꯤ ꯃꯇꯥꯡꯁꯤ ꯃꯁꯤ ꯃꯇꯥꯡꯗ ꯈꯤꯇ ꯊꯝꯕꯤꯔꯣ ꯃꯁꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯦꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯂꯩꯕꯤꯔꯁꯨ ꯇꯥꯛꯄꯤꯔꯦ ꯀꯔꯤꯒꯤꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯍꯛꯊꯤ ꯇꯣꯏꯅ ꯈꯟꯕꯁꯦ ꯑꯦꯂꯔꯖꯤꯒꯤ ꯃꯥꯒꯤ ꯁꯤꯝꯇꯝ ꯑꯃꯅꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯍꯛꯊꯤ ꯇꯣꯏꯅ ꯈꯟꯕꯁꯤꯁꯨ ꯃꯥꯒꯤ ꯀꯩꯅꯣ ꯂꯩ ꯑꯦꯂꯔꯖꯦꯟꯁꯇꯨꯗ ꯑꯦꯛꯁꯄꯣꯖ ꯇꯧꯔꯀꯥꯟꯗꯅ ꯍꯦꯟꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯇ ꯀꯩꯅꯣ ꯑꯌꯨꯛ ꯉꯟꯇꯥ ꯏꯪꯕꯗꯅꯤ ꯈꯪꯗꯦꯀꯣ ꯅꯠꯇ꯭ꯔꯒ ꯅꯨꯡꯊꯤꯟ ꯏꯐꯨꯟ ꯃꯌꯥꯝ ꯂꯩꯕ ꯑꯗꯒꯤ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯥꯎꯗꯦꯠ ꯄ꯭ꯂꯦꯁꯇ ꯂꯩꯕꯀꯣ ꯃꯤ ꯆꯤꯜꯂꯛꯄ ꯃꯇꯝꯗ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯃꯅꯝꯒꯨꯝꯕ ꯑꯗꯒꯤ ꯑꯦꯅꯤ ꯃꯅꯝ ꯀꯟꯕꯒꯨꯝꯕ ꯍꯣꯏ ꯑꯗꯨꯗꯣ ꯑꯦꯛꯁꯄꯣꯖ ꯇꯧꯔꯀꯥꯟda ꯍꯛꯊꯤ ꯌꯥꯝ ꯈꯟꯕꯒꯨꯝꯕ ꯑꯗꯨ ꯑꯦꯂꯔꯖꯦꯟꯁ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯑꯦꯂꯔꯖꯦꯟꯁꯁꯦ ꯈꯪꯗꯣꯛꯑꯒꯕꯨꯗꯤ ꯌꯥꯝ ꯐꯔꯦ ꯍꯥꯏꯕꯗꯤ ꯑꯦꯂꯔꯖꯤ ꯍꯥꯏꯕꯁꯦ ꯑꯦꯂꯔꯖꯦꯟꯁꯇꯨ ꯑꯦꯚꯣꯏꯗ ꯇꯧꯔꯀꯥꯟꯗꯪꯅꯦꯕ ꯑꯩꯈꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯂꯩꯔꯤꯁꯦ ꯍꯤꯗꯥꯛꯅꯕꯨꯗꯤ ꯌꯥꯏ ꯃꯦꯗꯤꯀꯦꯁꯟꯁ ꯇꯧꯔꯒꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯃꯦꯟ ꯑꯦꯂꯔꯖꯦꯟꯁꯇꯨ ꯑꯦꯚꯣꯏꯗ ꯇꯧꯔꯀꯥꯟꯗ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯀꯩꯅꯣꯗ ꯏꯐꯨꯟꯗ ꯆꯥꯟꯅꯗꯦ ꯑꯗꯨꯒꯨꯝꯕ ꯈꯪꯉꯒꯗꯤ ꯃꯥꯁꯀꯨꯝꯕ ꯎꯞꯄꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯤꯀꯣꯁꯟꯁ ꯈꯔ ꯂꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯦꯗꯤꯀꯦꯁꯟꯁꯄꯨꯗꯤ ꯑꯗꯨꯝ ꯑꯦꯂꯔꯖꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯈꯪꯒꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯄ꯭ꯔꯤꯛ ꯇꯦꯁꯠ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗꯤꯁ ꯑꯩꯈꯣꯏꯒꯤ ꯑꯦꯂꯔꯖꯦꯟꯁ ꯃꯌꯥꯝꯁꯦ ꯑꯁꯤꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯁꯦꯟꯁꯤꯇꯥꯏꯁ ꯇꯧꯕꯀꯣ ꯄ꯭ꯔꯤꯛ ꯑꯃ ꯇꯧꯔꯒ ꯁꯦꯟꯁꯤꯇꯥꯏꯁ ꯇꯧꯔꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯡꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯀꯠꯆꯕ꯭ꯔꯥ ꯌꯦꯡꯅꯦꯕ ꯌꯦꯡꯉꯀꯥꯟꯗ ꯍꯥꯀꯠꯆꯕ ꯄꯣꯠꯇꯣ ꯉꯥꯡꯉꯛꯄ ꯄꯣꯠꯇꯣ ꯋꯤꯜ ꯐꯣꯔꯃꯦꯁꯟ ꯍꯥꯏꯁꯦꯀꯣ ꯉꯥꯡꯕ ꯄꯣꯠꯇꯨꯗ ꯑꯁꯤꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯀꯩꯅꯣꯁꯤ ꯁꯕꯁꯇꯦꯟꯁꯁꯤꯗ ꯑꯦꯂꯔꯖꯤ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯗꯣꯛꯄ ꯇꯥꯔꯗꯤ ꯄꯦꯁꯦꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦꯕ ꯍꯥꯏꯗꯤ ꯁꯄꯣꯁ ꯀꯣꯀ꯭ꯔꯣꯆꯇ ꯇꯧꯔꯦ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯃꯣꯏ ꯑꯦꯚꯣꯏꯗ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯣꯏꯕꯅꯤꯅꯀꯣ ꯚꯥꯏꯔꯦꯜꯁꯦ ꯌꯥꯝ ꯀꯃꯟ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯚꯥꯏꯔꯦꯜ ꯑꯦꯂꯔꯖꯤꯁꯨ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯑꯣꯏꯅꯩ ꯑꯗꯨꯅ ꯏꯁꯥ ꯏꯪꯍꯟꯗꯕ ꯑꯁꯪ ꯑꯃꯥꯟ ꯈꯔ ꯑꯦꯚꯣꯏꯗ ꯇꯧꯕꯤꯕ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡ ꯑꯔꯨꯝꯕ ꯊꯛꯄꯤꯕ ꯈꯔ ꯉꯁꯥꯏꯒꯤ ꯀꯣꯛꯀꯟꯕ ꯈꯣꯠꯀꯟꯕ ꯑꯁꯪ ꯑꯃꯥꯟ ꯆꯥꯕꯗꯗꯤ ꯈꯔ ꯑꯗꯨꯝ ꯇꯧꯔꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯕꯤꯌꯨ ꯏꯁꯤꯡ ꯑꯁꯥꯕꯒꯨꯝꯕ ꯑꯗꯒꯤ ꯀꯔꯤ ꯑꯇꯩ ꯑꯗꯨꯒꯨꯝꯕ ꯊꯛꯄꯤꯕꯀꯣ ꯑꯗꯒꯤ ꯑꯗꯨꯒ ꯃꯥꯁꯀꯨꯝꯕ ꯎꯞꯄꯤꯕ ꯀ꯭ꯔꯥꯎꯗꯦꯠ ꯀꯩꯅꯣꯗ ꯄ꯭ꯂꯦꯁꯇ ꯆꯠꯂꯀꯥꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯄ꯭रिꯀꯣꯁꯟ ꯂꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯃꯁꯤ ꯃꯦꯗꯤꯀꯦꯜ ꯇꯥꯝꯗꯗꯤ ꯑꯗꯨꯝ ꯂꯥꯌꯦꯡꯉꯒ ꯃꯦꯗꯤꯁꯤꯟ ꯀꯩꯀꯩ ꯑꯇꯩ ꯆꯥꯔ ꯈꯣꯠꯂꯒ ꯀ꯭ꯌꯣꯔ ꯇꯧꯕ ꯌꯥꯕꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯀ꯭ꯌꯣꯔ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯑꯦꯂꯔꯖꯦꯟꯁ ꯑꯦꯚꯣꯏꯗ ꯇꯧꯕꯁꯤꯅ ꯈ꯭ꯋꯥꯏ ꯐꯔꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯑꯗꯨ ꯉꯁꯥꯏ ꯁ꯭ꯀꯤꯟꯒꯤ ꯇꯦꯁ ꯑꯃꯁꯨ ꯍꯥꯏꯕꯤꯔꯤꯀꯣ ꯁ꯭ꯀꯤꯟ ꯄ꯭रिꯛ ꯇꯦꯁ ꯍꯥꯏꯕꯀꯣ ꯄ꯭रिꯛ ꯇꯧꯔꯒ ꯁ꯭ꯀꯤꯟꯁꯤꯗ ꯑꯩꯈꯣꯏꯒꯤꯀꯣ ꯑꯦꯂꯔꯖꯦꯟꯁ ꯃꯌꯥꯝꯗꯣ ꯁꯦꯟꯁꯤꯇꯥꯏꯁ ꯇꯧꯔꯒ ꯄꯦꯁꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯂꯔꯖꯤꯗꯨꯗ ꯔꯤꯌꯦꯛꯁꯟ ꯐꯣꯔꯝ ꯇꯧꯋꯦꯕ ꯋꯤꯜ ꯐꯣꯔꯃꯦꯁꯟ ꯍꯥꯏꯁꯦꯀꯣ ꯉꯥꯡꯉꯛꯀꯅꯦꯕ ꯑꯗꯨꯗꯣ ꯉꯥꯡꯉꯛꯑꯒꯗꯤ ꯃꯥꯗꯣ ꯁꯤ ꯄꯥꯔꯇꯤꯀꯨꯂꯔ ꯁꯕꯁꯇꯦꯟꯁꯁꯤꯗ ꯑꯦꯂꯔꯖꯤ ꯑꯣꯏꯔꯦꯅ ꯍꯥꯏꯅꯦꯕꯀꯣ ꯑꯦꯂꯔꯖꯤ ꯂꯩꯔꯦꯅ ꯑꯗꯨꯅ ꯁꯤꯁꯦ ꯑꯦꯚꯣꯏꯗ ꯃꯣꯏꯅ ꯇꯧꯕꯤꯕ ꯑꯗꯨ ꯁꯤ ꯈꯪꯗꯣꯛꯄ ꯌꯥꯏ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯉꯁꯤ ꯗꯣꯛꯇꯔ ꯂꯥꯡꯁꯦ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦ ꯁꯥꯔ ꯑꯩꯒꯤ ꯃꯤꯠꯁꯦ ꯄꯤꯁꯦ ꯑꯗꯨꯝ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯠ ꯁꯣꯛꯄꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯁꯤꯗꯪ ꯈꯪꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏ ꯑꯩꯒꯤ ꯅꯥꯀꯣꯡꯁꯦ ꯌꯥꯝ ꯉꯪꯕ ꯉꯪꯉꯒ ꯐꯕ ꯃꯇꯝꯁꯨ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝ ꯅꯥꯀꯣꯡꯁꯤ ꯉꯪꯉꯒ ꯑꯩꯈꯣꯏꯒꯤ
ꯃꯈꯣꯜ ꯑꯃ ꯊꯣꯛꯑꯒ ꯉꯪꯕꯒꯤ ꯀꯩꯅꯣꯁꯦ ꯇꯣꯏꯅ ꯇꯣꯏꯅ ꯇꯧꯕ ꯇꯥꯕ ꯈꯣꯠꯄꯒꯤ ꯆꯥꯡꯗꯤ ꯈꯔ ꯋꯥꯠꯄ꯭ꯔꯣ ꯑꯗꯨꯝ ꯀꯃꯥꯏ ꯇꯧꯕꯤꯒꯦ ꯁꯥꯔ ꯀꯩꯅꯣꯁꯦ ꯑꯣꯏ ꯊꯪꯕꯁꯤꯅ ꯇꯥꯔꯒ ꯌꯦꯠ ꯊꯪꯕꯁꯤꯅ ꯈꯤꯇꯪ ꯋꯥꯠꯄ꯭ꯔꯥ ꯑꯗꯨꯁꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯒꯤꯅꯣꯅ ꯑꯝꯇ ꯍꯪꯅꯤꯡꯉꯤ ꯀꯣꯛ ꯉꯥꯎꯕꯗꯤ ꯍꯧꯕꯤꯕ꯭ꯔꯥ ꯀꯣꯛ ꯉꯥꯎꯕ ꯍꯧꯕꯤꯕ ꯂꯩꯕꯤꯕ꯭ꯔꯣ ꯀꯣꯛ ꯉꯥꯎꯕꯁꯦ ꯑꯩꯁꯦ ꯕꯤꯄꯤꯁꯦ ꯈꯔ ꯋꯥꯡꯕꯅꯤꯅ ꯀꯣꯛ ꯉꯥꯎꯕꯗꯤ ꯃꯔꯛ ꯃꯔꯛꯇ ꯕꯤꯄꯤ ꯒꯨꯂꯤꯕꯨꯗꯤ ꯆꯥꯖꯩꯌꯦꯕ ꯁꯥꯔ ꯑꯣꯀꯦ ꯍꯧꯖꯤꯛꯀꯤ ꯋꯥꯍꯪꯁꯤ ꯃꯤꯠꯇ ꯄꯤ ꯇꯥꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯅꯥꯀꯣꯡꯗ ꯉꯪꯕꯒꯤ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯕꯤꯄꯤꯁꯨ ꯂꯩ ꯍꯥꯏꯔꯦ ꯑꯗꯨ ꯀꯔꯤ ꯍꯥꯏꯕꯤꯕ ꯌꯥꯏ ꯀꯔꯤ ꯃꯈꯜ ꯇꯧꯕꯤ ꯃꯤꯠꯇ ꯄꯤ ꯇꯥꯕꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯅꯦꯁ ꯑꯣꯏꯔꯒꯗꯤꯀꯣ ꯃꯤꯠꯁꯦ ꯌꯥꯝ ꯗ꯭ꯔꯥꯏ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯃꯤꯠ ꯄꯤ ꯇꯣꯏꯅ ꯇꯥꯒꯜꯂꯦꯀꯣ ꯗ꯭ꯔꯥꯏ ꯑꯣꯏꯔꯒꯗꯤꯀꯣ ꯑꯗꯨ ꯑꯦꯄꯤꯐꯣꯔꯥ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯂꯔꯖꯤ ꯂꯩꯕ ꯄꯦꯁꯦꯟꯗꯁꯨ ꯑꯗꯨꯝ ꯃꯤꯠ ꯍꯥꯀꯠꯆꯕ ꯃꯤꯠ ꯄꯤ ꯇꯥꯕ ꯇꯧꯒꯜꯂꯦ ꯑꯦꯂꯔꯖꯦꯟꯁꯨ ꯑꯦꯛꯁꯄꯣꯖ ꯇꯧꯔꯒꯗꯤ ꯑꯁꯤꯁꯨ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯅꯥꯀꯣꯡ ꯉꯪꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡ ꯉꯪꯕꯁꯤ ꯖꯁ ꯑꯩꯈꯣꯏꯒꯤ ꯋꯦꯛꯁ ꯍꯥꯏꯇꯥꯔꯦꯀꯣ ꯅꯥꯀꯣꯡ ꯃꯅꯨꯡꯗ ꯐꯠꯇꯕ ꯂꯩꯕꯁꯦ ꯐꯨꯟꯖꯜꯂ ꯂꯩꯕꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯅꯥꯀꯣꯡ ꯉꯪꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯧꯖꯤꯛꯀꯤ ꯀꯣꯛ ꯉꯥꯎꯕ ꯌꯥꯎꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯌꯦꯡꯊꯣꯛꯄ ꯑꯃ ꯆꯪꯉꯦ ꯅꯪ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣꯀꯣ ꯍꯥꯏꯗꯤ ꯄꯦꯔꯤꯐꯦꯔꯦꯜ ꯀꯣꯁ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁꯦꯟꯇ꯭ꯔꯦꯜ ꯀꯣꯁ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯁꯦ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯊꯣꯛꯄ ꯑꯃꯗꯤ ꯅꯗꯤ ꯐꯔꯅꯤ ꯑꯣꯀꯦ ꯆꯦꯛ ꯑꯃꯇꯪ ꯇꯧꯕꯗꯤ ꯏꯇꯩꯃ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯦ ꯅꯥꯀꯣꯡꯁꯤ ꯆꯦꯛ ꯇꯧꯊꯣꯛꯑꯃꯗꯤ ꯚꯥꯞꯅ ꯁꯥꯔꯒ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩꯔꯦ ꯇꯥꯛꯄꯤꯌꯨ ꯑꯇꯩ ꯀꯔꯤ ꯆꯤꯊꯕ ꯂꯩꯕꯤꯔꯤ ꯑꯁꯤꯡꯒꯩ ꯑꯣꯏꯔꯦꯀꯣ ꯁꯤꯅ ꯑꯩꯅ ꯑꯣꯏꯔꯦ ꯃꯊꯪ ꯀꯣꯜ ꯂꯧꯈꯠꯆꯕ ꯌꯥꯔꯕ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯥꯔ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯁꯥꯔ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩ ꯈꯦꯛꯃꯟꯗꯒꯤ ꯊꯣꯏꯕꯤ ꯇꯥꯛꯄꯤꯌꯨ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯁꯤꯗ ꯀꯔꯤ ꯋꯥꯍꯪ ꯍꯪꯕꯤꯅꯤꯡꯉꯦ ꯗꯣꯛꯇꯔ ꯂꯦꯡꯁꯤꯜꯂꯤꯉꯩꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯗꯣꯛꯇꯔꯗꯒꯤ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯒꯤꯁꯦ ꯍꯧꯔꯛꯄꯗꯤ ꯀꯨꯏꯗ꯭ꯔꯤꯕ ꯈꯅꯥꯎꯁꯤꯗ ꯈꯅꯥꯎ ꯇꯣꯟꯖꯤꯟꯃꯛꯇꯤ ꯅꯠꯇꯕ ꯇꯣꯟꯖꯤꯟ ꯏꯁꯇꯣꯟ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯆꯥꯛ ꯊꯣꯛꯄꯗꯧꯅꯅꯦ ꯈꯅꯥꯎꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕꯒ ꯉꯥ ꯃꯔꯨ ꯄꯟꯕꯗꯧꯅ ꯇꯧꯕꯒ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯦꯠꯊꯣꯛꯄ ꯀꯥꯟꯗ ꯆꯥꯛ ꯊꯣꯛꯄꯗꯧꯅ ꯑꯗꯨꯝ ꯇꯧꯔꯛꯄ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯂꯥꯡꯊꯛꯅ ꯐꯒꯗ꯭ꯔꯥ ꯃꯁꯤꯅ ꯇꯨꯡꯗ ꯑꯔꯨꯕ ꯑꯅꯥꯕ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯃ ꯃꯦꯗꯥꯝꯗꯒꯤ ꯈꯪꯖꯍꯧꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯋꯥꯍꯪ ꯈꯔꯁꯨ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯗꯣꯛꯇꯔꯅ ꯋꯥꯍꯪ ꯀꯔꯤ ꯂꯩꯕꯤ ꯀꯩꯅꯣ ꯐꯤꯚꯔ ꯂꯥꯏꯍꯧꯒꯨꯝꯕꯗꯤ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯥꯏꯍꯧꯒꯨꯝꯕꯗꯤ ꯌꯥꯎꯕꯤꯕ꯭ꯔꯥ ꯂꯥꯏꯍꯧꯗꯤ ꯌꯥꯎꯗꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯅꯥꯎꯗ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯅꯝ ꯅꯝꯊꯤꯕꯒꯨꯝꯕ ꯇꯧꯔꯀꯥꯟꯗ ꯃꯅꯝ ꯍꯦꯛꯇ ꯂꯩꯔꯝꯃꯦ ꯅꯝꯊꯤꯕꯒꯨꯝꯕ ꯇꯧꯔꯛꯄ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯇꯣꯟꯁꯤꯂꯥꯏꯇꯤꯁꯅꯦꯕꯀꯣ ꯇꯣꯟꯁꯤꯂꯥꯏꯇꯤꯁ ꯑꯣꯏꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯉꯧꯕ ꯆꯤꯖꯤ ꯃꯦꯇꯤꯔꯤꯌꯦꯜ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯤꯁꯦ ꯃꯦꯠꯄ ꯀꯥꯟꯗꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕ꯭ꯔꯦꯅꯁ ꯇꯣꯟꯁꯤꯂꯥꯏꯇꯤꯁ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕ꯭ꯔꯦꯅꯁ ꯇꯣꯟꯁꯤꯂꯥꯏꯇꯤꯁ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯟꯁꯤꯜꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯥꯎꯟ ꯑꯣꯏꯅ ꯎꯖꯔꯒꯁꯨ ꯃꯥꯒꯤ ꯑꯦꯅꯥꯇꯃꯤꯗꯗꯤ ꯄꯨꯔꯥ ꯔꯥꯎꯟ ꯑꯣꯏꯕ ꯅꯠꯇꯦ ꯔꯐ ꯑꯣꯏꯕ ꯁꯔꯐꯦꯁꯅꯦꯕꯀꯣ ꯃꯀꯨꯠ ꯌꯥꯎꯕ ꯁꯔꯐꯦꯁꯅꯦꯕ ꯑꯀꯨꯠꯄ ꯌꯥꯎꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯆꯥꯁꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯀꯨꯠꯄ ꯃꯄꯥꯗꯨꯗ ꯂꯣꯠꯁ ꯇꯧꯔ ꯂꯩꯌꯦꯕ ꯀꯂꯦꯛ ꯇꯧꯔ ꯂꯩꯕ ꯀꯂꯦꯛ ꯇꯧꯔ ꯂꯩꯕ ꯀꯥꯟꯁꯤꯗ ꯄꯦꯁꯦꯟꯁꯤꯅ ꯕ꯭ꯔꯁ ꯇꯧꯕꯗꯅꯤ ꯐꯖꯅ ꯇꯧꯗꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯒꯥꯔꯒꯜ ꯇꯧꯗ꯭ꯔꯀꯥꯟꯗꯀꯣ ꯇꯧꯗ꯭ꯔꯀꯥꯟꯁꯤ ꯀꯂꯦꯛ ꯇꯧꯕ ꯀꯥꯟꯁꯤꯗ ꯃꯥꯏ ꯁ꯭ꯇꯣꯟ ꯐꯣꯝ ꯇꯧꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯃꯦꯝꯕ꯭ꯔꯦꯅꯁ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯉꯧꯕ ꯆꯤꯖꯤ ꯃꯇꯤꯔꯤꯌꯦꯜ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯗꯣ ꯑꯃꯣꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯐꯨꯗ ꯄꯥꯔꯇꯤꯀꯜ ꯃꯌꯥꯝꯁꯦ ꯇꯥꯁꯜꯂꯤ ꯊꯛꯆꯜꯂꯤ ꯃꯌꯥꯝꯁꯤꯒꯤ ꯃꯥꯒꯤ ꯀꯂꯦꯛ ꯇꯧꯔꯒ ꯑꯗꯨꯗ ꯑꯃꯣꯠꯄ ꯑꯃ ꯐꯣꯝ ꯇꯧꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯦꯠꯄ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯉꯧꯕ ꯑꯃ ꯊꯣꯛꯂꯛꯏꯁꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯒꯁꯦ ꯃꯅꯝ ꯀꯩꯅꯣ ꯅꯝꯊꯤꯔꯛꯄ ꯈꯣꯠꯄ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯕꯦꯇꯥꯗꯤꯟ ꯒꯥꯔꯒꯜ ꯇꯧꯕꯤꯕꯁꯦ ꯕꯦꯇꯥꯗꯤꯟꯒ ꯑꯗꯒꯤ ꯏꯁꯤꯡ ꯑꯔꯨꯝꯕ ꯑꯗꯨꯒ ꯃꯤꯛꯁ ꯇꯧꯕꯤꯔꯒ ꯒꯥꯔꯒꯜ ꯇꯧꯕꯤꯕ ꯑꯦꯕ꯭ꯔꯤ ꯆꯥꯛ ꯆꯥꯕ ꯃꯇꯨꯡꯗꯀꯣ ꯕꯤꯇꯥꯗꯤꯟꯗꯁꯨ ꯑꯩꯈꯣꯏ ꯒꯔꯒꯜ ꯇꯧꯕ ꯌꯥꯕ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯝ ꯑꯦꯅꯤ ꯕꯤꯇꯥꯗꯤꯟꯒꯤ ꯐꯣꯝ ꯑꯃ ꯂꯩꯕꯤꯕ꯭ꯔꯥ ꯀꯔꯤ ꯂꯩꯕꯤ ꯁꯣꯂꯨꯁꯟ ꯂꯩꯌꯦꯕꯀꯣ ꯁꯣꯂꯨꯁꯟ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯂꯨꯝꯕꯨ ꯁꯥꯕꯅ ꯇꯧꯒꯗ꯭ꯔꯥ ꯏꯁꯤꯡ ꯂꯨꯝꯕꯨ ꯁꯥꯕꯗ ꯕꯤꯇꯥꯗꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯃꯁ ꯑꯅꯤꯒꯨꯝꯕ ꯍꯥꯞꯄꯤꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯒꯥꯔꯒꯜ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯣꯔꯦꯜ ꯍꯥꯏꯖꯤꯟꯁꯦ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯤ ꯃꯗꯨ ꯐꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕ ꯑꯃ ꯍꯥꯏꯕꯤꯔꯤ ꯍꯧꯖꯤꯛꯀꯤ ꯕꯤꯇꯥꯗꯤꯟꯗ ꯑꯩꯈꯣꯏ ꯒꯔꯒꯜ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨ ꯁꯤꯖꯤꯟꯅꯔꯦ ꯆꯥꯃꯁ ꯑꯅꯤ ꯍꯥꯞꯄꯤꯔꯒ ꯏꯁꯤꯡ ꯂꯨꯝꯕꯨ ꯁꯥꯕꯗ ꯇꯧꯕꯤꯔꯒꯗꯤ ꯊꯣꯏꯕꯤ ꯃꯁꯤꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯗꯣꯛꯇꯔ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩ ꯕꯕꯤꯅꯥꯗ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯕ ꯗꯣꯛꯇꯔꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯅꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯆꯟ ꯏꯂꯥꯡꯕ ꯑꯃꯅ ꯍꯥꯏꯕꯤꯔꯛꯄꯗ ꯅꯥꯍꯤ ꯇꯥꯕꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏ ꯅꯥꯍꯤ ꯇꯥꯕꯁꯤꯒꯤ ꯄꯔꯄꯁ ꯃꯥꯏ ꯃꯈꯜꯁꯦ ꯀꯌꯥꯝ ꯂꯩꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯁꯥꯏꯅꯁ ꯂꯩꯔꯒ ꯍꯦꯛꯇ ꯅꯥꯍꯤ ꯇꯥꯕ ꯖꯥꯠꯂꯥ ꯑꯇꯣꯞꯄ ꯃꯔꯝ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯂꯣꯛ ꯈꯔ ꯊꯨꯡꯉꯒꯗꯤ ꯂꯣꯛ ꯈꯔ ꯈꯨꯔꯒꯁꯨ ꯅꯥꯇꯣꯟꯁꯦ ꯀꯥꯝ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏ ꯌꯥꯎꯔꯛꯄ ꯌꯥꯎꯋꯤ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨ ꯈꯔ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯐꯈꯤꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯁꯦ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜ ꯇꯔꯝꯗ ꯍꯥꯏꯕꯗꯤ ꯑꯦꯄꯤꯛꯁꯇꯦꯁꯤꯁ ꯀꯧꯋꯦꯀꯣ ꯅꯤꯖꯜ ꯕ꯭ꯂꯤꯗ ꯅꯥꯇꯣꯟ ꯃꯅꯨꯡꯗꯒꯤ ꯅꯥꯍꯤ ꯇꯥꯔꯛꯄ ꯏ ꯇꯥꯔꯛꯄꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯃꯟ ꯑꯣꯏꯁꯦ
ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯅꯦꯁ ꯂꯩꯕꯁꯦꯀꯣ ꯗ꯭ꯔꯥꯏꯅꯦꯁ ꯂꯩꯕ ꯑꯗꯨꯒ ꯃꯣꯏꯅ ꯅꯥꯇꯣꯟꯁꯦ ꯗ꯭ꯔꯥꯏ ꯑꯣꯏꯔꯒ ꯑꯗꯨꯒ ꯍꯥꯀꯠꯆꯔꯒ ꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯍꯦꯛꯇ ꯈꯣꯠꯄꯤꯗꯣ ꯈꯣꯠꯄꯅꯤꯅ ꯗ꯭ꯔꯥꯏ ꯑꯣꯏꯔꯕꯅꯤꯅ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯁ ꯐꯣꯔꯃꯦꯁꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯗ꯭ꯔꯥꯏ ꯌꯥꯝ ꯑꯣꯏꯔꯛꯑꯒ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯑꯃꯣꯠꯄ ꯂꯩꯕꯗꯣ ꯈꯦꯠꯂꯀꯥꯟꯗ ꯅꯥꯍꯤ ꯇꯥꯔꯛꯄ ꯑꯃ ꯀꯣ ꯑꯉꯥꯡꯗ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯑꯍꯟꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯕꯤ ꯄꯤ ꯋꯥꯡꯕ ꯄꯦꯁꯦꯟ ꯀꯣ ꯑꯟꯀꯟꯇ꯭ꯔꯣꯜ ꯕꯤ ꯄꯤ ꯂꯩꯕꯁꯦꯀꯣ ꯁꯤꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯃꯟ ꯑꯣꯏꯅ ꯀꯣꯖꯦꯁꯁꯦ ꯑꯣꯏ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯃꯥꯒꯤ ꯀꯣꯖꯦꯁ ꯍꯥꯏꯔꯒꯗꯤ ꯂꯤꯚꯔ ꯗꯤꯖꯤꯁ ꯂꯩꯕꯀꯣ ꯑꯗꯒꯤ ꯀꯤꯗꯅꯤ ꯗꯤꯁꯐꯪꯁꯟ ꯑꯣꯏꯕ ꯀꯤꯗꯅꯤꯗꯁꯨ ꯂꯩꯕꯀꯣ ꯑꯗꯨꯔꯒꯁꯨ ꯅꯥꯇꯣꯟꯗ ꯅꯥꯍꯤ ꯇꯥꯕꯒꯤ ꯃꯔꯝꯁꯨ ꯑꯗꯨꯒ ꯑꯉꯥꯡꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔꯗ ꯍꯥꯏꯔꯒ ꯂꯨꯀꯤꯃꯤꯌꯥ ꯀꯥꯏ ꯍꯥꯏꯁꯦꯀꯣ ꯕ꯭ꯂꯗ ꯀꯦꯟꯁꯔꯒꯨꯝꯕꯁꯦ ꯁꯤꯗꯁꯨ ꯅꯥꯀꯣꯡ ꯌꯥꯝ ꯅꯥꯍꯤ ꯌꯥꯝ ꯇꯥꯒꯜꯂꯦꯕ ꯅꯥꯍꯤ ꯇꯥꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏ ꯈꯤꯇꯪ ꯊꯣꯛꯄꯗꯁꯨ ꯌꯥꯝ ꯊꯨꯅ ꯈꯛꯇꯕ ꯃꯤ ꯑꯗꯨꯁꯨ ꯑꯣꯏꯒꯜꯂꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯅꯥꯀꯣꯡ ꯌꯥꯝ ꯗ꯭ꯔꯥꯏ ꯑꯣꯏꯕꯁꯦ ꯁꯤꯁꯨ ꯑꯣꯏꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟꯒꯤꯁꯨ ꯇ꯭ꯌꯨꯃꯔ ꯍꯥꯏꯗꯤ ꯀꯦꯟꯁꯔ ꯈꯔ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯤꯑꯣꯐꯥꯏꯕ꯭ꯔꯣꯃꯥ ꯍꯥꯏꯔꯒꯅ ꯑꯉꯥꯡꯗ ꯑꯣꯏꯕꯀꯣ ꯑꯗꯒꯤ ꯅꯦꯖꯣꯐꯦꯔꯦꯟꯖꯤꯌꯦꯜ ꯀꯥꯔꯁꯤꯅꯣꯃꯥ ꯀꯥꯏꯅ ꯂꯩꯔꯤꯕ ꯑꯍꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯤꯑꯣꯐꯥꯏꯕ꯭ꯔꯣꯃꯥ ꯍꯥꯏꯁꯤꯅ ꯇꯤꯅꯦꯖꯔ ꯑꯩꯈꯣꯏ ꯑꯉꯥꯡ ꯈꯔ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ 15-16 years ꯑꯗꯨꯋꯥꯏꯗꯣ ꯑꯗꯨꯗ ꯃꯥꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯅ ꯕ꯭ꯂꯤꯗꯤꯡ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯀꯣ ꯃꯥꯒꯤ ꯔꯤꯄꯤꯇꯦꯠ ꯔꯦꯀꯔꯦꯟꯁ ꯕ꯭ꯂꯤꯗꯤꯡ ꯇꯧꯕ ꯃꯥꯒꯤ ꯀꯣꯁꯁꯦ ꯈꯪꯗꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯚꯥꯂꯨꯋꯦꯠ ꯇꯧꯔꯀꯥꯟꯗꯗꯤ ꯃꯅꯨꯡꯗ ꯑꯄꯣꯝꯕ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯥꯀꯣꯟ ꯃꯅꯨꯡꯗ ꯑꯗꯨꯁꯨ ꯑꯦꯛꯁꯇ꯭ꯔꯤꯝ ꯑꯣꯏꯕ ꯀꯣꯖꯦꯁꯇ ꯑꯗꯨ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛꯀꯤ ꯖꯁ ꯗ꯭ꯔꯥꯏꯅꯦꯁ ꯑꯣꯐ ꯅꯦꯖꯜ ꯀꯦꯚꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯅꯦꯖꯜ ꯀꯦꯚꯤꯇꯤꯁꯤꯅ ꯑꯣꯏꯍꯟꯕꯁꯨ ꯌꯥꯔꯦ ꯑꯦꯄꯤꯛꯁꯦꯁꯤꯁꯁꯦ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣल ꯍꯣꯝ ꯔꯦꯃꯦꯗꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯍꯤ ꯇꯥꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯈꯛꯈꯤꯅꯤꯗꯣ ꯑꯗꯨꯗꯤ ꯇꯧꯕꯤꯗꯕ ꯀꯩꯅꯣꯅ ꯄꯥꯈꯠꯇꯕꯤꯗ ꯐꯖꯅ ꯐꯝꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯦ ꯅꯣꯟꯊꯕꯤꯔꯒ ꯅꯥꯇꯣꯟꯁꯦ ꯑꯅꯤꯁꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯃꯦꯟꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯟꯁꯤꯟꯕꯤꯕ ꯈꯔ ꯄ꯭ꯔꯦꯁꯔ ꯈꯔ ꯀꯟꯅ ꯃꯦꯟꯁꯤꯟꯕꯤꯕ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟꯒꯤ ꯅꯥꯍꯤ ꯇꯥꯕꯁꯦ ꯃꯥꯁꯦ ꯀꯥꯏꯗꯒꯤ ꯇꯥꯔꯛꯀꯦ ꯍꯥꯏꯔꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯃꯟ ꯑꯣꯏꯕꯁꯦ ꯑꯦꯟꯇꯤꯔꯤꯌꯔ ꯅꯦꯖල් ꯕ꯭ꯂꯤꯠ ꯍꯥꯏꯁꯦꯀꯣ ꯁꯤꯒꯤ ꯅꯥꯀꯣꯡꯒꯤ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯣꯄꯅꯤꯡꯁꯦ ꯁꯤꯗ ꯂꯩꯌꯦꯕ ꯁꯤꯗ ꯑꯥꯔꯇ꯭ꯔꯤ ꯑꯃ ꯂꯩꯔꯤꯕꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯀꯦꯁꯜꯕꯦꯛꯁ ꯄ꯭ꯂꯦꯛꯁꯤꯁ ꯍꯥꯏꯀꯣ ꯂꯤꯇꯜꯁ ꯑꯦꯔꯤꯌꯥꯁꯨ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯄꯨꯜꯂꯦꯕꯀꯣ ꯑꯥꯔꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯄꯨꯟꯕꯅꯤꯅ ꯃꯥꯒꯤ ꯄꯨꯟꯐꯝꯁꯤꯗ ꯀꯩꯅꯣ ꯑꯦꯅꯤ ꯏꯟꯖꯨꯔꯤ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯔꯣꯃꯥ ꯑꯗꯒꯤ ꯈꯣꯠꯂꯨꯕꯅꯤ ꯈꯪꯗꯦꯀꯣ ꯇꯧꯔꯀꯥꯟꯗ ꯑꯗꯒꯤ ꯕꯤ ꯄꯤ ꯋꯥꯡꯉꯀꯥꯟꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯣꯛꯈꯥꯏꯕꯗꯣ ꯑꯥꯔꯇ꯭ꯔꯤ ꯄꯣꯛꯈꯥꯏꯕꯗꯣ ꯑꯗꯨ ꯇꯧꯔꯛꯄ ꯀꯥꯟꯗ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯑꯣꯏꯕꯅꯤꯅ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯅꯥꯇꯣꯟꯒꯤ ꯃꯇꯣꯟ ꯊꯪꯕꯁꯦ ꯁꯤꯗꯀꯟꯅ ꯄ꯭ꯔꯦꯁꯔ ꯃꯤꯅꯤꯠ 5ꯃꯨꯛꯀꯣ ꯁꯨꯃꯥꯏꯅ ꯅꯣꯟꯊꯕꯤꯔꯒ ꯄ꯭ꯔꯦꯁꯔ ꯄꯤꯕꯤꯔꯒ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕꯤꯕ ꯑꯗꯨꯒ ꯀꯣꯜ ꯀꯝꯄ꯭ꯔꯦꯁꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁ ꯀ꯭ꯌꯨബ്ꯁꯀꯨꯝꯕꯁꯦ ꯁꯣꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯀꯣꯛꯁꯦ ꯁꯤꯗ ꯊꯣꯝꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯋꯥꯏꯒꯤ ꯅꯈꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗ ꯊꯣꯝꯕꯤꯕ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯊꯣꯝꯕꯒꯤꯁꯨ ꯑꯐꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯁꯨ ꯊꯣꯝꯕꯤꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯐꯕꯗ ꯑꯗꯨꯗꯤ ꯇꯧꯕꯤꯗꯕ ꯅꯥꯍꯤ ꯇꯥꯔꯦꯒ ꯍꯥꯏꯔꯒ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯅꯣꯛꯈꯠꯂꯨ ꯀꯥꯏꯅ ꯅꯣꯛꯈꯠꯂꯒ ꯂꯣꯡꯊꯣꯛꯑ ꯊꯝꯕꯒ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯕꯤꯗꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯂꯣꯡꯊꯣꯛꯑꯒ ꯊꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗꯁꯦ ꯈꯅꯥꯎꯗꯒꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯕ꯭ꯔꯣꯡꯀꯁꯇꯕꯨ ꯂꯪꯁꯇꯕꯨ ꯆꯪꯕ ꯌꯥꯏꯕ ꯑꯦꯁꯄꯤꯔꯦꯠ ꯇꯧꯔꯛꯀꯅꯦꯕ ꯑꯗꯣ ꯑꯦꯁꯄꯤꯔꯦꯠ ꯇꯧꯗꯅꯕ ꯐꯝꯍꯜꯂꯒ ꯑꯗꯨ ꯂꯨꯞꯊꯕꯤꯔꯒ ꯂꯩꯕꯤꯒꯗꯕ ꯌꯥꯝꯅ ꯐꯖꯕ ꯄꯥꯎꯇꯥꯛ ꯑꯃ ꯇꯥꯛꯄꯤꯔꯦ ꯃꯗꯨ ꯑꯩꯈꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯁꯤ ꯅꯥꯍꯤ ꯇꯥꯔꯒꯗꯤ ꯂꯣꯡꯊꯣꯛꯑꯣ ꯍꯥꯏꯔꯦ ꯊꯝꯃꯦꯕ ꯑꯗꯨꯅ ꯁꯣꯝꯗꯒꯤ ꯎꯇꯣꯡ ꯄꯥꯏꯞꯇꯨ ꯆꯪꯈ꯭ꯔꯒ ꯃꯅꯨꯡ ꯆꯪꯈ꯭ꯔꯀꯥꯟꯗ ꯂꯪꯁꯇ ꯐꯥꯎꯕ ꯏꯗꯨꯅ ꯕ꯭ꯂꯣꯛ ꯇꯧꯁꯟꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯐꯠꯇꯕ ꯀꯌꯥꯃꯔꯨꯝ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯦꯛ ꯅꯥꯍꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯜꯁꯦ ꯇꯦꯁ ꯇꯧꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯔꯦ ꯀꯔꯤꯒꯤ ꯇꯥꯔꯛꯏꯅꯣ ꯀꯦꯟꯁꯔꯒꯤꯔ ꯀꯤꯗꯅꯤꯒꯤꯔ ꯂꯤꯚꯔꯒꯤꯔ ꯑꯇꯣꯞꯄ ꯑꯅꯥꯕ ꯀꯩ ꯂꯩꯕꯒꯤꯅꯣ ꯕꯤ ꯄꯤ ꯍꯥꯏ ꯑꯣꯏꯕꯒꯤꯔ ꯍꯥꯏꯕꯅꯆꯤꯡꯕ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯂꯩ ꯑꯗꯨꯔꯒꯗꯤ ꯅꯥꯍꯤ ꯇꯥꯏ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯈꯪꯇꯣꯛꯅꯅꯕ ꯇꯦꯁ ꯃꯈꯜ ꯈꯔ ꯇꯧꯔꯒ ꯌꯦꯡꯊꯣꯛꯄ ꯍꯥꯏꯕꯁꯤನ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡ ꯃꯆꯥꯗꯒ ꯌꯥꯝ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯦꯅꯤꯋꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯁꯥꯔ ꯑꯩ ꯍꯨꯏꯀꯞꯇꯒꯤ ꯇꯣꯝꯕꯤꯅꯦꯕ ꯗꯣꯛꯇꯔꯗꯩ ꯀꯩꯒꯨꯝꯕ ꯇꯥꯛꯄꯤꯁꯤ ꯋꯥꯍꯪ ꯍꯦꯛꯇ ꯍꯪꯕꯤꯁꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥꯗ ꯆꯠꯂꯒ ꯀꯣꯛꯁꯦ ꯄꯥꯟꯆꯤꯛꯇ ꯆꯤꯛꯄ ꯁꯤꯕꯨ ꯀꯩꯗꯧꯔꯒ ꯐꯒꯗꯒꯦ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯁꯥꯕꯁꯤ ꯑꯩꯈꯣই ꯈꯨꯅꯤꯡꯁꯦ ꯍꯦꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯊꯥꯕ ꯌꯥꯗꯕ ꯈꯨꯅꯤꯡꯁꯦ ꯌꯥꯝ ꯅꯥꯕ ꯇꯧꯕꯁꯤꯕꯨ ꯀꯔꯤ ꯑꯣꯏꯕꯖꯥꯠꯅꯣ ꯑꯝꯇ ꯈꯪꯖꯅꯤꯡꯗꯅ ꯍꯪꯖꯔꯛꯄ ꯋꯥꯍꯪꯁꯤ ꯗꯣꯛꯇꯔꯅ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯕ ꯋꯥꯍꯪ ꯀꯔꯤ ꯍꯪꯕꯤꯅꯕ ꯂꯩꯔꯦ ꯍꯦꯛꯇ ꯈꯨꯝꯕꯤꯕ ꯌꯥꯔꯕ꯭ꯔꯥ
ꯑꯍꯥꯟꯕꯒꯤ ꯍꯪꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯉꯥꯎꯕ ꯅꯨꯡꯁꯥꯗ ꯊꯣꯛꯑꯒ ꯅꯨꯡꯁꯥ ꯊꯣꯛꯄꯁꯦ ꯑꯗꯣ ꯀꯣꯛ ꯆꯤꯛꯄ ꯍꯥꯏꯕ ꯃꯥꯏꯁꯦꯀꯣ ꯀꯣꯛ ꯉꯥꯎꯕꯗꯤ ꯍꯥꯏꯗꯦ ꯆꯤꯛꯄ ꯀꯣꯛ ꯆꯤꯛꯄ ꯍꯥꯏꯕ ꯑꯣꯀꯦ ꯑꯗꯨ ꯅꯨꯡꯁꯥ ꯊꯣꯛꯑꯒꯗꯪ ꯑꯣꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯃꯅꯨꯡꯗ ꯂꯩꯕꯗꯁꯨ ꯀꯩꯝꯇ ꯑꯗꯨꯝ ꯆꯤꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯌꯨꯝꯗ ꯂꯩꯕꯗꯁꯨ ꯇꯧꯕꯤꯕ꯭ꯔꯥ ꯅꯨꯡꯁꯥ ꯊꯣꯛꯄ ꯍꯥꯏꯁꯤ ꯌꯨꯝꯒꯤ ꯅꯨꯡꯁꯥꯗ ꯊꯣꯛꯄꯗ ꯂꯝꯕꯤ ꯆꯠꯄꯗ ꯈꯛꯇꯔ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯕ ꯂꯩꯃ ꯅꯨꯡꯁꯥꯗ ꯍꯦꯛ ꯊꯣꯛꯄ ꯅꯨꯡꯁꯥ ꯍꯦꯛ ꯎꯕꯒ ꯀꯣꯛꯁꯦ ꯑꯗꯨꯝ ꯆꯤꯛꯑꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯣꯟ ꯌꯥꯝ ꯂꯥꯎꯕ ꯂꯥꯎꯠ ꯁꯥꯎꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄꯣꯖ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯀꯣꯛ ꯆꯤꯛꯄ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯍꯧꯕ ꯃꯈꯣꯟ ꯇꯥꯕꯗ ꯍꯥꯏꯕꯗꯤ ꯏꯁꯩ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯂꯥꯡꯕ ꯈꯣꯠꯄ ꯃꯈꯣꯟ ꯇꯥꯕꯗ ꯀꯣꯛ ꯆꯤꯛꯄꯗꯤ ꯐꯥꯎꯕꯤꯕ꯭ꯔꯥ ꯑꯗꯨꯃꯛꯇꯤ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯄꯥꯈꯠꯄ ꯈꯣꯀꯠꯄ ꯑꯗꯒꯤ ꯁꯨꯒꯨꯝꯕ ꯇꯧꯕ ꯀꯥꯟꯗ ꯀꯣꯛ ꯍꯦꯛꯇ ꯆꯤꯛꯄ ꯀꯞꯄꯨꯔꯒ ꯀꯣꯛ ꯆꯤꯛꯄ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯈꯜꯂꯨꯔꯒ ꯀꯣꯛ ꯍꯦꯛꯇ ꯆꯤꯛꯄ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯦꯟꯁꯟ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯣꯛ ꯆꯤꯛꯄꯁꯦ ꯁꯥꯏꯠ ꯑꯝꯇꯪ ꯆꯤꯛꯄ꯭ꯔꯥ ꯀꯣꯛꯀꯤ ꯀꯃꯥꯏꯅ ꯄꯨꯔꯥ ꯃꯄꯨꯝ ꯑꯣꯏꯅ ꯆꯤꯛꯄꯤꯕ꯭ꯔꯥ ꯀꯣꯛꯁꯦ ꯅꯥꯀꯟ ꯑꯃ ꯑꯣꯏ ꯅꯠꯇ꯭ꯔꯒ ꯌꯦꯠ ꯍꯥꯏꯕ ꯆꯤꯛꯄ ꯀꯔꯣꯝꯗ ꯂꯩꯕꯤ ꯅꯣꯡꯃꯅ ꯑꯣꯏꯗ ꯆꯤꯛꯏ ꯅꯥꯀꯟ ꯆꯤꯛꯄꯤ ꯇꯧꯔꯤꯃꯤꯅꯤ ꯅꯥꯀꯟ ꯆꯤꯛꯄꯤꯗꯤ ꯇꯧꯏ ꯍꯥꯏꯔꯤ ꯃꯔꯝꯁꯤꯀꯣ ꯅꯥꯀꯜ ꯑꯃꯃꯨꯛ ꯆꯤꯛꯀꯅꯤ ꯅꯣꯡꯃꯅ ꯅꯥꯀꯜ ꯑꯃꯃꯨꯛ ꯆꯤꯛꯀꯅꯤ ꯑꯣꯀꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯈꯨꯅꯤꯡ ꯑꯣꯀꯦ ꯑꯗꯨꯒꯤꯁꯨ ꯑꯩ ꯑꯗꯨꯝ ꯌꯦꯡꯖꯔꯛꯀꯦ ꯑꯗꯨꯒ ꯑꯦꯟꯇꯤꯒꯕꯨꯗꯤ ꯈꯔ ꯀꯩꯅꯣ ꯂꯩꯇ꯭ꯔꯒꯁꯨ ꯀꯔꯤ ꯃꯔꯝ ꯂꯩꯒꯦꯗꯣ ꯗꯣꯛꯇꯔꯅ ꯈꯨꯝꯕ ꯌꯥꯕ ꯑꯗꯨꯝ ꯇꯥꯛꯄꯤꯁꯤ ꯗꯣꯛꯇꯔ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯆꯤꯛꯄꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯥ ꯊꯣꯛꯄ ꯀꯥꯟꯗ ꯆꯤꯛ ꯍꯥꯏꯁꯦ ꯑꯌꯥꯝꯕꯅ ꯃꯥꯒꯤ ꯇ꯭ꯔꯤꯒꯔ ꯐꯦꯛꯇꯔ ꯂꯩꯔꯦꯕꯀꯣ ꯇ꯭ꯔꯤꯒꯔ ꯐꯦꯛꯇꯔ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃꯗ ꯑꯦꯛꯁꯄꯣꯖ ꯇꯧꯔꯀꯥꯟꯗ ꯇꯧꯕ ꯁꯤ ꯑꯌꯥꯝꯕꯅꯗꯤ ꯃꯥꯏꯒ꯭ꯔꯦꯟ ꯑꯣꯏꯒꯜꯂꯦꯀꯣ ꯃꯥꯏꯒ꯭ꯔꯦꯟ ꯍꯦꯗꯦꯛ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯁꯨꯃꯥꯏꯅ ꯐ꯭ꯂꯦꯁ ꯑꯣꯐ ꯂꯥꯏꯠ ꯑꯦꯛꯁꯄꯣꯖ ꯇꯧꯕꯗ ꯑꯗꯨꯒꯨꯝꯕꯗ ꯇꯧꯒꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯝ ꯂꯥꯎꯕ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯩꯀꯥꯏꯗꯒ ꯀꯩꯅꯣ ꯐꯪꯁꯟ ꯇꯧꯕ ꯃꯇꯝꯗꯨ ꯇꯥꯔꯀꯥꯟꯗ ꯀꯣꯛ ꯆꯤꯛꯄꯒꯨꯝꯕ ꯑꯗꯨꯁꯨ ꯑꯣꯏꯕ ꯌꯥꯏꯀꯣ ꯃꯥꯏꯒ꯭ꯔꯦꯟ ꯍꯦꯗꯦꯛ ꯑꯣꯏꯕ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯇꯦꯟꯁꯟ ꯌꯥꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁꯟ ꯍꯦꯗꯦꯛꯅꯁꯨ ꯑꯃ ꯂꯩꯀꯣ ꯑꯗꯣ ꯑꯗꯨꯅꯕꯨꯗꯤ ꯍꯦꯛ ꯐ꯭ꯔꯟꯇꯜꯗꯗꯤ ꯑꯣꯏꯔꯦ ꯃꯃꯥꯡ ꯊꯪꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯛꯀꯤ ꯁꯔꯨꯛꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯆꯤꯛꯄꯁꯦ ꯁꯤꯗꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯁꯥꯏꯠ ꯑꯃꯗ ꯑꯣꯏꯕꯅꯤꯅ ꯃꯥꯏꯒ꯭ꯔꯦꯟꯗꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯒ꯭ꯔꯦꯟꯒꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯇꯨꯝꯕ ꯆꯥꯕ ꯐꯖꯅ ꯃꯇꯝ ꯅꯥꯏꯗꯕꯁꯨ ꯑꯗꯨꯝ ꯀꯣꯛ ꯆꯤꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯃꯣꯗꯤꯐꯤꯀꯦꯁꯟ ꯈꯤꯇꯪ ꯆꯪꯉꯦ ꯑꯗꯨꯒ ꯑꯦꯛꯁꯄꯣꯖ ꯇꯧꯕꯤꯗꯕ ꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯁꯟꯂꯥꯏꯠꯇ ꯀꯩꯅꯣ ꯇꯧꯕ ꯀꯣꯛ ꯆꯤꯛꯄꯁꯦ ꯆꯤꯛꯄꯤꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯈꯨꯅꯤꯡꯒꯤ ꯍꯥꯏꯕꯗꯨꯒ ꯀꯔꯤ ꯈꯨꯝꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯀꯔꯤ ꯄꯨꯟꯁꯤꯟꯕꯤꯔꯒ ꯈꯨꯅꯤꯡ ꯅꯥꯕ ꯍꯥꯏꯕꯅꯤꯀꯣ ꯅꯦꯠꯊꯕꯗ ꯈꯣꯡ ꯍꯦꯛ ꯊꯥꯕꯗ ꯑꯌꯨꯛꯀꯤ ꯊꯥꯕꯗ ꯈꯨꯅꯤꯡꯗ ꯅꯥꯕꯅ ꯍꯥꯏꯕꯅꯦꯕ ꯑꯣꯀꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯔꯣꯂꯣꯖꯤꯀꯦꯜ ꯀꯣꯁꯀꯨꯝꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯑꯣꯏꯔꯛꯑꯅꯤ ꯇꯥꯟꯅꯕꯤꯕ ꯑꯃ ꯆꯪꯉꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯍꯦꯚꯤ ꯋꯦꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯂꯨꯝꯃꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯋꯦꯠꯁꯦ ꯑꯩꯈꯣꯏ ꯈꯣꯡ ꯈꯨꯟꯗ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯋꯦꯠ ꯔꯤꯗꯛꯁꯟ ꯈꯤꯇꯪ ꯔꯤꯗ꯭ꯌꯨꯁ ꯇꯧꯕꯤꯔꯒ ꯈꯔ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯦꯡꯊꯣꯛꯄꯤꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯋꯥꯐꯝ ꯃꯥꯟꯅꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯣꯐꯤꯌꯥ ꯅꯣꯡꯊꯣꯝꯕꯝ ꯍꯥꯏꯕꯗꯤ ꯁꯥꯔ ꯀꯣꯜꯁꯨ ꯐꯪꯖꯗ꯭ꯔꯦ ꯀꯣꯛꯁꯦ ꯃꯔꯛ ꯃꯔꯛꯇ ꯉꯥꯎꯏ ꯃꯅꯤꯡ ꯍꯜꯂꯒ ꯌꯦꯡꯕꯗ ꯉꯥꯎꯕ ꯑꯗꯨꯒ ꯐꯝꯃꯨꯔꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯀꯣꯛ ꯉꯥꯎꯕꯁꯨ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯒ ꯅꯥꯀꯣꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯖꯤꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯏ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯖꯅꯤꯡꯉꯦꯅ ꯄꯥꯎꯈꯨꯝꯗꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯗꯤ ꯄꯤꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯜ ꯑꯃꯁꯨ ꯂꯥꯛꯏ ꯁꯤ ꯃꯇꯦꯟꯇꯪ ꯑꯃꯨꯛ ꯈꯨꯝꯕꯤꯁꯤ ꯁꯤ ꯃꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯄꯗ ꯉꯥꯎꯕꯀꯣ ꯑꯗꯩ ꯃꯅꯤꯡ ꯍꯜꯂ ꯌꯦꯡꯕꯗꯁꯨ ꯀꯣꯛ ꯉꯥꯎꯒꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯦ ꯄꯣꯖꯤꯁꯅꯦꯜ ꯚꯔꯇꯤꯒꯣ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯀꯨꯂꯔ ꯄꯣꯖꯤꯁꯟ ꯑꯃ ꯆꯦꯟꯖ ꯇꯧꯔꯀꯥꯟꯗ ꯀꯣꯛ ꯉꯥꯎꯕꯁꯦ ꯑꯗꯨ ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯕꯤꯅꯥꯏꯟ ꯄꯣꯖꯤꯁꯅꯦꯜ ꯄꯦꯔꯣꯛꯁꯤꯃꯦꯜ ꯚꯔꯇꯤꯒꯣ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯑꯦꯛꯁꯔꯁꯥꯏꯁ ꯑꯃ ꯇꯧꯋꯦ ꯃꯦꯅꯨꯚꯔ ꯑꯃ ꯇꯧꯋꯦ ꯗꯥꯏꯒꯅꯣꯁ ꯇꯧꯅꯕꯅꯀꯣ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯃꯅꯨꯡꯗ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯀꯤ ꯅꯥꯀꯣꯡꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯩꯈꯣꯒꯤ ꯕꯦꯂꯦꯟꯁꯀꯤ ꯑꯣꯔꯒꯟ ꯌꯥꯎꯔꯤꯕꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯜꯁꯤꯌꯝ ꯀꯥꯔꯕꯣꯅꯦꯠ ꯈ꯭ꯔꯤꯁꯇꯦꯜ ꯈꯔ ꯌꯥꯎꯔꯤꯑꯕ ꯁꯦꯃꯤ ꯁꯔꯀꯨꯂꯔ ꯀꯅꯥꯜꯁꯤꯗ ꯑꯗꯨꯅ ꯁꯤꯒꯤ ꯈ꯭ꯔꯤꯁꯇꯦꯜꯁꯤꯅ ꯃꯥꯒ ꯂꯩꯒꯗꯕ ꯖꯒꯥꯗꯨ ꯂꯩꯇꯕꯤꯗ ꯗꯤꯁꯄ꯭लेꯁ ꯇꯧꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯄꯥꯔꯇꯤꯀꯨꯂꯔ ꯄꯣꯖꯤꯁꯟꯗꯨꯗ ꯉꯥꯎꯗꯣꯏꯅꯦꯕꯀꯣ ꯃꯅꯤꯡ ꯑꯣꯟꯊꯣꯛꯄꯗꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯍꯤꯞꯄꯗ ꯂꯣꯡꯅ ꯍꯤꯞꯄꯝꯕꯗꯒꯤ ꯐꯝꯃꯛꯄꯅꯤ ꯈꯪꯗꯦꯀோ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯉꯥꯎꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒ ꯃꯥꯅ ꯈ꯭ꯔꯤꯁꯇꯦꯜꯗ ꯂꯩꯕ ꯗꯤꯁꯄ꯭लेꯁ ꯇꯧꯔꯤꯕ ꯈ꯭ꯔꯤꯁꯇꯦꯜꯗꯣ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯖꯒꯥꯗꯨꯗ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏꯅ ꯑꯦꯛꯁꯔꯁꯥꯏꯁ ꯃꯦꯅꯨꯚꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯈꯔ ꯇꯧꯋꯦ ꯑꯗꯨꯗꯤ ꯀ꯭ꯂꯤꯅꯤꯛꯇ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯂꯥꯛꯑꯒ ꯑꯗꯨ ꯑꯝꯇꯪ ꯇꯥꯟꯅꯕꯤꯕ ꯑꯃ ꯆꯪꯉꯦ ꯗꯥꯏꯒꯅꯣꯁ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯗꯥꯏꯒꯅꯣꯁ ꯇꯧꯕ ꯑꯃ ꯆꯪꯉꯦꯅ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯥꯔ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯥꯔ ꯏꯔꯝꯁꯦ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯩꯕꯨ ꯖꯤꯇꯦꯟ ꯀꯧꯖꯩ ꯁꯥꯔ ꯖꯣꯖꯤꯇꯦꯟ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯋꯥꯍꯪ ꯍꯪꯕꯤꯁꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯇꯣꯄꯤꯛꯁꯤ ꯇꯥꯖꯍꯧꯗ꯭ꯔꯦ ꯑꯩꯅ ꯗꯣꯛꯇꯔꯗꯒꯤ ꯂꯦꯡꯁꯤꯟꯕꯤꯕ ꯑꯦꯛꯁꯄꯥꯔꯠꯇꯩ ꯈꯪꯖꯅꯤꯡꯉꯤꯁꯤ ꯗꯣꯛꯇꯔ ꯑꯩꯁꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯁꯨꯃꯥꯏꯅꯒ
ꯑꯩꯈꯣꯏ ꯈꯔ ꯎꯐꯨꯜ ꯋꯥꯐꯨꯜ ꯊꯥꯡꯕ ꯃꯇꯝ ꯈꯔ ꯁꯥꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯡ 9-10 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯆꯥꯡꯁꯤꯗ ꯑꯗꯨꯒ ꯑꯌꯨꯛꯇꯅ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟꯁꯤ ꯌꯥꯝꯅ ꯈꯪꯍꯧꯗꯅ ꯃꯍꯤ ꯑꯣꯛ ꯆꯦꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯞꯁꯤ ꯑꯗꯨꯃꯛ ꯃꯔꯥꯡ ꯀꯥꯏꯅ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯑꯒꯁꯨ ꯊꯛꯇ꯭ꯔꯒꯁꯨ ꯑꯗꯨꯃꯛ ꯇꯧꯕ ꯑꯃꯈꯛ ꯂꯩꯕ ꯃꯍꯤ ꯑꯣꯏꯅ ꯆꯦꯟꯕ ꯅꯥꯇꯣꯟꯒꯤꯁꯤ ꯃꯍꯤ ꯏꯁꯤꯡꯒꯤ ꯇꯥꯏꯞ ꯇꯧꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯏꯁꯤꯡꯒꯤ ꯇꯥꯏꯞꯅꯦ ꯏꯁꯤꯡꯒꯤ ꯇꯥꯏꯞ ꯇꯧꯔꯒ ꯑꯗꯣ ꯃꯁꯤ ꯑꯩꯅ ꯔꯤꯝꯁꯇ ꯌꯦꯡꯕꯗꯁꯨ ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗꯁꯨ ꯃꯈꯣꯏꯅ ꯏꯟꯗꯣꯁꯀꯣꯄꯤ ꯂꯧꯗꯅ ꯑꯩꯒꯤꯁꯤ ꯇꯁꯦꯡꯅ ꯁꯥꯏꯅꯁꯃꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯦꯂꯔꯖꯤꯅꯦꯅ ꯃꯣꯏꯅ ꯑꯦꯗꯚꯥꯏꯁ ꯇꯧꯕꯤ ꯑꯗꯣ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯅꯣઝ ꯗ꯭ꯔꯣꯞ ꯑꯗꯨꯒ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯀꯩꯀꯩ ꯍꯤꯗꯥꯛꯁꯦ ꯇꯁꯦꯡꯅ ꯈꯔ ꯊꯥ ꯃꯨꯛ ꯆꯥꯔꯒ ꯑꯗꯨꯃꯛ ꯐꯈꯤꯅꯦꯅ ꯍꯥꯏꯔꯒ ꯐꯠꯇꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯀꯟꯇꯤꯅ꯭ꯌꯨꯁ ꯇꯧꯕꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯆꯥꯖꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗꯤ ꯃꯁꯤ ꯐꯕꯒꯤ ꯐꯤꯝꯁꯤ ꯎꯗꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯖꯕ ꯇꯥꯏ ꯆꯍꯤ 15-ꯃꯨꯛ ꯁꯨꯔꯦ ꯏꯆꯥꯅꯨꯄꯥꯁꯤ ꯃꯁꯤ ꯃꯁꯥꯒꯤ ꯁꯦꯝ ꯁꯦꯝ ꯃꯉꯣꯟꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕ ꯃꯉꯣꯟꯗꯁꯨ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯖꯤꯇꯦꯟ ꯀꯩꯅꯣ ꯇꯧꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟ ꯐꯨꯟꯕꯒꯗꯤ ꯌꯥꯎꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯐꯨꯟꯖꯜꯂꯒ ꯂꯩꯕ ꯑꯗꯨ ꯅꯣꯁ ꯗ꯭ꯔꯣꯞꯀꯨꯝꯕ ꯀꯔꯤ ꯍꯥꯞꯄ ꯈꯣꯠꯄꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯎꯕ꯭ꯔꯥ ꯅꯣꯁ ꯗ꯭ꯔꯣꯞꯁꯤ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯨꯜꯂꯝꯕꯁꯤꯡꯗꯣ ꯉꯥꯏꯍꯥꯛꯀꯤ ꯍꯥꯡꯒꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯐꯨꯟꯕꯗꯧꯅ ꯇꯧꯕ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯕꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯗꯣꯛꯇꯔꯅ ꯋꯥꯍꯪ ꯑꯃ ꯍꯪꯕꯤꯔꯤ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯁꯤꯒꯤ ꯅꯥꯇꯣꯟꯗ ꯃꯍꯤ ꯆꯦꯟꯕꯁꯦ ꯁꯤ ꯑꯗꯨꯝ ꯍꯣꯜ ꯏꯌꯔ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯏꯪꯊꯝꯊꯥꯗ ꯍꯦꯟꯅ ꯇꯧꯕ꯭ꯔꯥ ꯅꯤꯡꯊꯝꯊꯥꯗ ꯈꯛ ꯇꯧꯕ꯭ꯔꯥ ꯀꯥꯂꯦꯟꯗ ꯇꯧꯗꯕ꯭ꯔꯥ ꯑꯗꯨ ꯑꯣꯖꯥꯅ ꯍꯥꯏꯕꯗꯤ ꯑꯁꯤꯠ ꯑꯋꯥꯟꯊꯥ ꯁ꯭ꯋꯥꯏꯗ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ ꯅꯤꯡꯊꯝꯊꯥꯒꯤ ꯃꯅꯨꯡꯗꯁꯨ ꯇꯧꯕꯤꯕ꯭ꯔꯥ ꯍꯣꯜ ꯏꯌꯔ ꯇꯧꯕꯤꯕ꯭ꯔꯥ ꯍꯣꯜ ꯏꯌꯔꯗꯤ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯑꯁꯤꯠ ꯑꯋꯥꯟꯊꯥ ꯑꯩꯈꯣꯏꯒꯤ ꯎꯐꯨꯜ ꯋꯥꯐꯨꯟ ꯊꯥꯡꯕ ꯃꯇꯝꯁꯤꯗ ꯑꯌꯥꯝꯕ ꯑꯩꯁꯤ ꯃꯥꯛꯁ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯖꯩꯕ ꯃꯥꯛꯁꯁꯨ ꯈꯔ ꯎꯞꯄꯒꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯈꯣꯠꯄ ꯑꯣꯏꯔꯒꯁꯨ ꯈꯔꯗꯤ ꯁꯦꯞ ꯇꯧꯕ ꯑꯗꯨꯁꯨ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯁꯨꯝ ꯃꯥꯛꯁ ꯎꯞꯄꯒꯤ ꯍꯩꯅꯗꯕ ꯈꯔꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯌꯥꯝꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯁꯨ ꯐꯥꯛꯇꯣꯛ ꯈꯜꯂꯛꯄꯒꯨꯝꯕ ꯅꯥꯇꯣꯟ ꯃꯍꯤ ꯇꯥꯔꯛꯄꯒꯨꯝꯕ ꯃꯤ ꯄꯨꯟꯅꯤꯡꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯥꯅꯤ ꯃꯤ ꯄꯨꯟꯕꯗ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯂꯩꯔꯦ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝ ꯇꯧꯕ ꯑꯗꯨ ꯏꯆꯥꯅꯨꯄꯥꯁꯨ ꯇꯧꯋꯤ ꯃꯥꯁꯨ ꯑꯦꯂꯔꯖꯤꯅꯤ ꯍꯥꯏ ꯗꯣꯛꯇꯔꯗ ꯑꯗꯨꯝ ꯀꯟꯁꯜ ꯇꯧꯖꯔꯦ ꯑꯗꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯁꯤꯖꯤꯟꯅꯔꯒꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯐꯕ ꯃꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯇꯧꯔꯒ ꯂꯩꯒꯗ꯭ꯔꯥ ꯑꯦꯛꯁꯄꯥꯔꯠꯇꯒꯤ ꯑꯃꯨꯛꯇꯪ ꯃꯁꯤꯕꯨ ꯐꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯇꯥꯕꯤꯁꯤ ꯄꯥꯎꯈꯨꯝ ꯇꯥꯕꯤꯁꯤ ꯍꯥꯏꯕꯤꯌꯨ ꯍꯛꯊꯤ ꯈꯟꯕꯒꯨꯝꯕꯗꯤ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯛꯊꯤꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯈꯜꯂꯦ ꯁꯤꯒꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏꯒꯤ ꯅꯞ ꯃꯍꯤ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯗꯨꯗꯤ ꯌꯥꯝꯗ꯭ꯔꯕꯗ 10ꯒꯤ ꯃꯊꯛꯇꯒꯤ ꯍꯦꯛ ꯈꯜꯂꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯋꯦꯗꯔ ꯆꯦꯟꯖ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯍꯦꯟꯅ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯤ ꯏꯪꯕ ꯀꯥꯟꯗ ꯑꯗꯩ ꯁꯥꯕ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛꯀꯤ ꯖꯁ ꯏꯐꯨꯟ ꯃꯇꯝꯁꯤ ꯈꯛꯇꯔ ꯏꯪꯕꯗꯗꯤ ꯇꯧꯗꯕ꯭ꯔꯥ ꯑꯣꯖꯥꯁꯤꯗꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤ ꯈꯔ ꯏꯪꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯏꯔꯨ ꯃꯥꯏꯊꯖꯔꯨꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄ ꯏꯔꯨ ꯃꯥꯏꯊꯖꯔꯨꯒꯁꯨ ꯈꯤꯇꯪ ꯑꯩꯅ ꯉꯛꯇ ꯁꯨꯝ ꯐꯤꯒ ꯌꯦꯠꯂ ꯈꯣꯠꯂꯒꯗꯤ ꯃꯗꯨ ꯈꯤꯇꯪꯗꯤ ꯇꯧꯋꯦꯕ ꯑꯗꯨ ꯑꯩꯁꯦ ꯕꯤꯛꯁꯀꯨꯝꯕꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯃꯁꯤ ꯐꯔꯤꯕ ꯐꯠꯇꯕ꯭ꯔꯥ ꯑꯩꯅ ꯅꯥꯇꯣꯟꯁꯤ ꯁꯨꯝ ꯐꯨꯟꯕꯅꯤꯅ ꯑꯗꯨꯒꯤ ꯅꯞꯇꯤꯟꯁꯨ ꯁꯨꯝ ꯇꯥꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯃꯤꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯌꯥꯝꯅ ꯁꯥꯕ ꯍꯥꯀꯠꯆꯕꯀꯣ ꯃꯤꯁ ꯑꯩꯈꯣꯏꯒꯤ ꯎꯐꯨꯜ ꯋꯥꯐꯨꯟ ꯈꯔ ꯆꯠꯂꯨꯕꯁꯦ ꯄꯥꯡꯕꯗ ꯀꯩꯅꯣꯝ ꯆꯪꯉꯒ ꯁꯨꯝ ꯇꯧꯕ ꯑꯗꯨ ꯏꯁꯄꯦꯛ ꯍꯥꯞꯄꯒꯁꯨ ꯏꯁꯄꯦꯛꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯀꯨꯏꯅ ꯆꯠꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯌꯥꯝ ꯇꯣꯏꯅ ꯒ꯭ꯂꯥꯁꯁꯤ ꯁꯤꯟꯕꯒꯤ ꯐꯤꯕꯝꯁꯤ ꯇꯥꯕ ꯑꯗꯣ ꯗꯣꯛꯇꯔꯁꯤꯡꯅꯗꯤ ꯏꯁꯄꯦꯛ ꯍꯦꯛꯇ ꯏꯔꯛꯄ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯥꯔꯠꯇꯒꯤ ꯁꯤꯃꯇꯪꯒ ꯁꯞꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯇꯥꯕꯤꯁꯤ ꯑꯩ ꯍꯥꯏꯖꯒꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯍꯤꯁꯇ꯭ꯔꯤꯁꯨ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯐꯥꯗꯔꯗ ꯇꯧꯔꯒ ꯃꯆꯥꯅꯨꯄꯥꯗꯁꯨ ꯇꯧꯔꯦ ꯍꯥꯏꯕꯅꯤna ꯍꯦꯔꯤꯗꯦꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯗꯤꯁꯄꯣꯁ ꯇꯧꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯍꯣꯏ ꯃꯥꯒꯤ ꯁꯤꯝꯇꯝ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯃꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯑꯦꯂꯔꯖꯤꯛ ꯔꯥꯏꯅꯥꯏꯇꯤꯁ ꯍꯥꯏꯁꯦꯀꯣ ꯁꯤꯗꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯑꯦꯂꯔꯖꯤꯛ ꯔꯥꯏꯅꯥꯏꯇꯤꯁ ꯁꯦ ꯑꯇꯣꯞꯄꯁꯨ ꯂꯩꯀꯣ ꯅꯣꯟ ꯑꯦꯂꯔꯖꯤꯛ ꯔꯥꯏꯅꯥꯏꯇꯤꯁꯅꯀꯣ ꯍꯥꯏꯗꯤ ꯑꯦꯂꯔꯖꯤꯛꯇꯤ ꯅꯠꯇꯕ ꯔꯥꯏꯅꯥꯏꯇꯤꯁꯇꯤ ꯑꯣꯏꯕ ꯔꯥꯏꯅꯥꯏꯇꯤꯁ ꯍꯥꯏꯔꯒꯗꯤ ꯅꯥꯇꯣꯟ ꯃꯍꯤ ꯇꯥꯕꯁꯦ ꯑꯗꯨꯅ ꯚꯦꯖꯣꯃꯣꯇꯔ ꯔꯥꯏꯅꯥꯏꯇꯤꯁ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯌꯦꯕ ꯚꯦꯖꯣꯃꯣꯇꯔ ꯔꯥꯏꯅꯥꯏꯇꯤꯁ ꯍꯥꯏꯁꯤꯅ ꯉꯁꯥꯏꯒꯤ ꯋꯦꯗꯔ ꯆꯦꯟꯖ ꯇꯧꯔꯛꯄꯗꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯏꯃꯣꯁꯅꯦꯜ ꯆꯦꯟꯖ ꯇꯧꯔꯛꯄ ꯏꯁꯥ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯒ ꯅꯥꯇꯣꯟ ꯃꯍꯤ ꯆꯦꯟꯕ ꯍꯛꯊꯤ ꯈꯟꯕ ꯑꯗꯨꯒꯨꯝꯕꯁꯨ ꯇꯧꯒꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯂꯔꯖꯤꯒꯤꯕꯨꯗꯤ ꯇ꯭ꯔꯤꯠꯃꯦꯟꯗꯣ ꯂꯧꯕꯤꯈ꯭ꯔ ꯇꯥꯔꯁꯨ ꯑꯇꯣꯞꯄ ꯐꯔꯗꯔ ꯃꯥꯒꯤ ꯁꯤꯖꯟ ꯆꯦꯟꯖ ꯂꯥꯛꯄꯗꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯄ꯭ꯔꯤꯗꯤꯁꯄꯣꯁ ꯇꯧꯕ ꯑꯦꯂꯔꯖꯤꯁꯇꯨ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯑꯃꯨꯛ ꯍꯧꯔꯛꯇꯣꯏꯅꯦꯕ ꯃꯥꯏ ꯁꯤꯝꯇꯝꯁꯤꯡꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯔꯃꯤꯅꯦꯟ ꯑꯣꯏꯅ ꯑꯦꯂꯔꯖꯤꯛ ꯔꯥꯏꯅꯥꯏꯇꯤꯁꯀꯤ ꯁꯤ ꯑꯃ ꯇꯧꯔꯒ ꯐꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯩꯅꯣ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯇ꯭ꯔꯤꯠꯃꯦꯟꯗꯣ ꯈꯔ ꯂꯧꯕꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯕꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯐꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯚꯦꯖꯣꯃꯣꯇꯔ ꯔꯥꯏꯅꯥꯏꯇꯤꯁ ꯂꯨꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯑꯇꯣꯞꯄ ꯐꯔꯗꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁ
ꯍꯥꯏꯗꯤ ꯑꯦꯟꯗꯣꯁꯀꯣꯄꯤ ꯂꯧꯕ ꯌꯥꯔꯦꯀꯣ ꯍꯥꯟꯅꯁꯨ ꯂꯧꯕꯤꯈ꯭ꯔꯦꯕꯨꯗꯤ ꯍꯥꯏꯔꯦ ꯑꯗꯣ ꯍꯥꯟꯅꯕꯨꯗꯤ ꯂꯧꯈ꯭ꯔꯦ ꯍꯥꯏꯈ꯭ꯔꯦ ꯍꯥꯟꯅꯕꯨꯗꯤ ꯂꯧꯈ꯭ꯔꯦ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯔꯦꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯅꯁꯁꯤꯡꯁꯦ ꯏꯟꯚꯣꯜቭ ꯇꯧꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯁꯥꯏꯅꯣꯁꯥꯏꯇꯤꯁ ꯂꯩꯕ꯭ꯔꯥ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯄꯤꯕ ꯇꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯣꯡ ꯇꯔꯝ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟ ꯑꯣꯐ ꯑꯦꯂꯔꯖꯤ ꯔꯥꯏꯅꯥꯏꯇꯤꯁꯁꯦ ꯁꯥꯏꯅꯣꯁꯥꯏꯇꯤꯁꯁꯦ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯀ꯭ꯔꯣꯅꯤꯛ ꯁꯥꯏꯅꯣꯁꯥꯏꯇꯤꯁꯁꯦ ꯑꯗꯨꯅ ꯑꯦꯛꯁꯔꯦꯒꯨꯝꯕꯁꯨ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯗꯔꯀꯥꯔ ꯇꯥꯏ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃꯈꯛꯇꯤ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯀꯣꯂꯔ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯌꯥꯏꯁꯅꯥ ꯃꯉꯥꯡꯅ ꯌꯨꯇ꯭ꯌꯨꯕꯇ ꯍꯪꯕꯤꯔꯛꯄꯗ ꯀꯣꯜ ꯐꯪꯗ꯭ꯔꯦ ꯗꯣꯛꯇꯔꯗꯒꯤ ꯈꯪꯖꯅꯤꯡꯕ ꯑꯃꯗꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯏꯪꯕ ꯃꯇꯝꯗ ꯑꯃꯗꯤ ꯃꯅꯝ ꯑꯀꯟꯕ ꯅꯝꯕ ꯃꯇꯝꯗ ꯍꯥꯛꯊꯤ ꯌꯥꯝꯅ ꯈꯜꯂꯦ ꯅꯥꯇꯣꯟꯁꯦ ꯑꯗꯨꯒ ꯀꯥꯝꯕꯗ ꯏ ꯌꯥꯎꯏ ꯃꯅꯝ ꯆꯦꯜꯂꯦ ꯑꯁꯤꯃꯇꯪ ꯇꯥꯖꯒꯦꯅ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯉꯁꯥꯏꯁꯨ ꯈꯨꯝꯕꯤꯈ꯭ꯔꯦ ꯗꯣꯛꯇꯔꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯥꯇꯣꯟ ꯐꯨꯟꯕ ꯈꯣꯠꯄꯗꯨꯗ ꯑꯩ ꯀꯣꯜꯁꯨ ꯂꯧꯈꯠꯆꯒꯦ ꯅꯥꯇꯣꯟ ꯐꯨꯟꯕꯗ ꯑꯩ ꯅꯤꯡꯁꯤꯡꯖꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯑꯣꯇ꯭ꯔꯤꯕꯦꯟꯒꯨꯝꯕ ꯅꯥꯖꯤꯕꯦꯟꯒꯨꯝꯕ ꯍꯦꯛꯇ ꯅꯥꯇꯣꯟ ꯐꯨꯜꯂꯦꯅ ꯍꯥꯏꯔꯒ ꯃꯁꯤ ꯊꯣꯛ ꯊꯣꯛ ꯍꯥꯞꯄꯗ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯏꯚꯟ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯇꯧꯋꯦꯕ ꯑꯗꯣ ꯀꯣꯟꯅ ꯃꯁꯤꯒꯤ ꯁꯤꯖꯤꯟꯅꯕꯁꯤꯒꯤ ꯌꯥꯝ ꯐꯠꯇꯕ ꯌꯥꯝ ꯃꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯄꯥꯔꯣꯗꯤ ꯀꯤꯗꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯃꯨꯛ ꯍꯥꯞꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯐꯥꯔꯃꯥꯁꯤꯗꯒꯤ ꯊꯣꯏꯇ ꯂꯩꯔꯀꯥꯟꯗ ꯅꯥꯇꯣꯟ ꯐꯨꯟꯕꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯔꯤꯂꯤꯞ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ 15 ꯃꯤꯅꯤꯠꯁꯇ ꯅꯥꯇꯣꯟ ꯐꯨꯟꯕꯁꯤ ꯐꯕ ꯍꯥꯏꯔꯒꯗꯤ ꯑꯣꯇ꯭ꯔꯤꯕꯤꯟ ꯑꯗꯒꯤ ꯅꯥꯖꯤꯕꯤꯌꯟꯀꯣ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯇꯧꯋꯤ ꯑꯗꯨ ꯃꯁꯤꯒꯤ ꯑꯃꯥꯡꯕꯁꯨ ꯇꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯟꯁꯤꯟꯖꯔꯒ ꯑꯩ ꯀꯣꯜꯁꯤꯒ ꯂꯧꯈꯠꯆꯔꯒꯦ ꯀꯣꯜ ꯋꯥꯍꯪ ꯑꯍꯨꯝ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯁꯂꯨꯡꯐꯝꯗꯩꯅꯦ ꯕꯤꯅꯥ ꯀꯧꯔꯦ ꯋꯥꯍꯪ ꯀꯔꯤ ꯍꯪꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯈꯧꯔꯤꯗ ꯈꯔ ꯄꯣꯝꯊꯣꯛꯄ ꯑꯣꯏꯅ ꯎꯕ ꯑꯗꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯀꯥꯟꯗ ꯃꯅꯨꯡꯗꯁꯨ ꯑꯗꯣꯝꯒꯤ ꯅꯠꯇꯕ ꯁꯥꯏꯠ ꯑꯃꯗꯨꯗꯁꯨ ꯑꯃꯨꯛ ꯃꯆꯥ ꯑꯃ ꯃꯅꯨꯡꯗ ꯃꯤꯅ ꯎꯕ ꯐꯪꯗꯕꯒꯤꯗ ꯄꯣꯝꯃꯦꯅ ꯍꯥꯏꯔꯛꯄ ꯃꯅꯨꯡꯗ ꯄꯣꯝꯃꯦꯅ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯉꯥꯟ ꯂꯧꯔꯒ ꯇꯦꯁꯀꯤ ꯔꯤꯖꯟꯗꯤ ꯂꯧꯗ꯭ꯔꯤꯕ ꯑꯗꯨ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃ ꯅꯥꯀꯜ ꯑꯃꯅꯗꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯆꯥꯎꯅꯗꯤ ꯌꯥꯝ ꯆꯥꯎꯅꯗꯤ ꯅꯠꯇꯕ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯈꯪꯅ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯣ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯨ ꯃꯗꯨꯒꯤ ꯔꯤꯖꯜꯠꯁꯨ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯌꯦꯡꯗꯅ ꯍꯦꯛꯇ ꯍꯥꯏꯕꯗꯤ ꯂꯨꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯅೋ ꯍꯧꯖꯤꯛ ꯍꯪꯕꯤꯅꯤꯡꯕ ꯋꯥꯍꯪꯁꯦ ꯃꯔꯝ ꯄꯣꯝꯃꯤꯗꯨꯒꯤ ꯃꯔꯝ ꯈꯪꯕꯤꯅꯤꯡꯉꯤꯔꯥ ꯀꯔꯤ ꯍꯥꯏꯕꯤꯔꯤꯕꯅꯣ ꯑꯗꯨꯒꯤ ꯃꯔꯝꯗꯨ ꯁꯨꯝ ꯂꯥꯌꯦꯡꯕꯗ ꯕꯨꯗꯤ ꯐꯒꯗ꯭ꯔꯥ ꯂꯥꯛꯇ꯭ꯔꯤ ꯑꯗꯨ ꯑꯣꯏꯒꯤꯁꯨ ꯑꯣꯀꯦ ꯆꯤꯛꯄ ꯅꯥꯕꯗꯤ ꯇꯧꯕ꯭ꯔꯥ ꯆꯤꯛꯄ ꯅꯥꯕ ꯇꯧꯕꯤꯕ꯭ꯔꯥ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯑꯗꯨ ꯄꯣꯝꯃꯤꯗꯣ ꯅꯥꯗꯦꯅ ꯍꯥꯏꯕ ꯑꯗꯨꯒ ꯂꯥꯏꯍꯧꯗꯤ ꯃꯥꯁꯦ ꯇꯣꯏꯅꯗꯤ ꯍꯧꯋꯦꯕ ꯑꯣ ꯂꯥꯏꯍꯧꯗꯤ ꯍꯧꯋꯦꯕ ꯑꯗꯨ ꯂꯣꯛ ꯊꯨꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯣꯀꯦꯜꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯦ ꯐꯥꯔꯃꯥꯁꯤꯗꯩ ꯆꯥꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯄꯥꯛ ꯐꯒꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯥꯁꯨ ꯑꯉꯥꯡꯁꯨ ꯑꯅꯧꯕꯁꯨ ꯆꯦꯜꯂꯤꯕ ꯊꯥ 4-5 ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯍꯥꯏꯕꯤꯌꯨ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯋꯥꯍꯪ ꯂꯣꯛꯁꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯊꯨꯡꯒꯟꯕ ꯂꯥꯏꯍꯧꯁꯨ ꯍꯧꯒꯟꯕ ꯂꯥꯏꯍꯧꯁꯨ ꯄꯥꯛ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯂꯣꯛ ꯊꯨꯡꯕ ꯍꯥꯏꯕꯗꯨꯃꯗꯤ ꯅꯝꯕꯔ 1 ꯀꯃꯟ ꯂꯩꯔꯦ ꯑꯗꯨꯃꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯄꯣꯝꯕꯗꯨꯒꯤ ꯃꯔꯝ ꯑꯗꯨꯒ ꯑꯜꯇ꯭ꯔꯥꯁꯥꯎꯟꯕꯨꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯅ ꯍꯥꯏꯔꯤ ꯗꯣꯛꯇꯔꯁꯤ ꯀꯔꯤ ꯑꯣꯏꯔꯝꯗꯣꯏ ꯃꯥꯏ ꯊꯥꯏꯔꯣꯏꯗꯀ ꯀꯔꯤꯒ ꯃꯔꯤ ꯂꯩꯅꯔꯝꯒꯗꯣꯏꯔꯥ ꯀꯔꯤ ꯑꯣꯏꯅꯦꯅ ꯍꯥꯏꯕꯤꯕ ꯄꯣꯝꯕꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯈꯅꯥꯎꯗ ꯄꯣꯝꯕ ꯍꯥꯏꯕꯅꯤꯀꯣ ꯉꯛꯁꯝꯗ ꯄꯣꯝꯕ ꯍꯥꯏꯕꯅꯦꯕꯀꯣ ꯉꯛꯁꯝꯗ ꯄꯣꯝꯕꯁꯦ ꯃꯥꯒꯤ ꯀꯣꯖꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯃꯟ ꯑꯣꯏꯕꯗ ꯂꯤꯝꯐꯤꯗꯦꯅꯥꯏꯇꯤꯁ ꯍꯥꯏꯁꯦꯀꯣ ꯂꯤꯝꯐ ꯅꯣꯠ ꯑꯦꯟꯂꯥꯔꯖꯃꯦꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯏ ꯆꯦꯜꯂꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗꯧꯅ ꯇꯧꯕ ꯂꯤꯝꯐ ꯗ꯭ꯔꯦꯅꯦꯖ ꯑꯃ ꯂꯩꯌꯦꯕꯀꯣ ꯂꯤꯝꯐꯦꯇꯤꯛ ꯗ꯭ꯔꯦꯅꯦꯖ ꯂꯩ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯈꯅꯥꯎ ꯅꯥꯔꯛꯄꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯅꯥꯀꯣꯡꯗ ꯑꯗꯒꯤ ꯃꯥꯏ ꯃꯤꯠ ꯁ꯭ꯋꯥꯏꯗ ꯄꯦꯔꯣꯇꯤꯠꯇ ꯍꯥꯏꯗꯤ ꯑꯦꯅꯤ ꯏꯟꯐꯦꯛꯁꯟ ꯈꯅꯥꯎꯗ ꯂꯩꯕꯁꯦ ꯁꯤ ꯑꯗꯨꯝ ꯄꯣꯝꯊꯣꯛꯄ ꯌꯥꯏꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯃꯟ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯂꯤꯝꯐ ꯅꯣꯠ ꯑꯦꯟꯂꯥꯔꯖꯃꯦꯟ ꯑꯣꯏꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤꯗ ꯑꯣꯏꯔꯒꯗꯤ ꯊꯥꯏꯔꯣꯏꯗꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯃꯟ ꯑꯣꯏꯕ ꯑꯦꯟꯂꯥꯔꯖꯃꯦꯟ ꯑꯣꯏꯔꯦ ꯅꯦꯛ ꯁ꯭ꯋꯦꯂꯤꯡꯗꯀꯣ ꯅꯥꯀꯣꯡꯗ ꯄꯣꯝꯕꯁꯦ ꯑꯗꯣ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯒꯕꯨꯗꯤ ꯍꯦꯟꯅ ꯈꯪꯉꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯤቨꯔꯒꯨꯝꯕ ꯌꯥꯎꯋꯦ ꯍꯥꯏꯕꯅꯤ나 ꯈꯔ ꯍꯦꯟꯅ ꯗꯤꯇꯦꯜ ꯑꯣꯏꯅ ꯌꯦꯡꯗꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗꯁꯨ ꯇꯧꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ FNSC ꯇꯧꯊꯣꯛꯄꯅꯗꯤ ꯐꯔꯦꯀꯣ ꯐꯥꯏꯅꯦꯇꯤal ꯑꯦꯁꯄꯤꯔꯦꯁꯟ ꯁꯥꯏꯀꯣꯂꯣꯖꯤꯅ ꯑꯩꯈꯣꯏꯅ ꯌꯦꯇꯨꯝ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯇꯨꯝ ꯑꯃ ꯃꯆꯦꯠ ꯑꯃ ꯂꯧꯔꯒ ꯐꯔꯗꯔ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯇ ꯌꯦꯡꯉ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯀꯦꯟꯁꯔ ꯅꯠꯇꯕ꯭ꯔꯥ ꯀꯦꯟꯁꯔꯒꯤꯔ ꯀꯔꯤꯅꯣ ꯐꯠꯇꯕ ꯑꯣꯏꯗꯣꯏꯔꯥ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯑꯃꯁꯨ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯗꯤ ꯐꯤꯚꯔ ꯌꯥꯎꯔꯛꯄꯅꯤꯅꯀꯣ ꯑꯗꯨꯒꯤ ꯑꯗ ꯅꯠꯇ꯭ꯔꯒꯅ ꯖꯁ ꯇꯨꯕꯔꯀ꯭ꯂꯣꯁꯤꯁ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯤ ꯈ꯭ꯋꯥꯏ ꯀꯣꯃꯟ ꯑꯣꯏꯕꯅꯦꯀꯣ ꯐꯤꯚꯔ ꯌꯥꯎꯔꯛꯑꯕꯅꯤꯅ ꯑꯗꯨ ꯑꯣꯏꯗꯣꯏꯔꯥ ꯑꯗꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯗꯤꯐ꯭ꯔꯦꯟꯁꯤꯌꯦꯜ ꯃꯌꯥꯝꯗꯨꯕꯨꯗꯤ ꯂꯩꯈ꯭ꯔꯦ
ꯑꯗꯣ ꯇꯦꯁ ꯇꯧꯔꯒꯗꯤ ꯈꯥꯏꯅ ꯈꯪꯉꯅꯤ Okay. Kidi kibi kano cancer palena mo kigini ado test tau bam tangai phade haibe wani ultrasound dum haitare chinna oje koi phone da wa ngang na raga madu aduni adani haraga hidak tharaga ta fagadaba oidaba aduna yengba ma la kan yengba ma thau tare ultrasound gi su report ma aduga tangai phadraga di yotom torokan da pomi mafam du dagi fluid ni khang di kai ni kana kitang lawra kan da test ma tok tok ku phem apom ba haibe sida bu ko sima lere doctor hosi ke ina haije gi bida ngasai gi ichal mana mana haiba khoi gi ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯏꯪꯕ ꯃꯇꯝꯗ ꯍꯛꯊꯤ ꯈꯟꯕꯗꯀꯣ ꯑꯗ ꯏ ꯀꯥꯝꯊꯣꯛꯄꯗ ꯅꯥꯇꯣꯟꯁꯦ ꯏ ꯈꯤꯇꯪ ꯌꯥꯎꯏ ꯑꯗꯨꯒ ꯍꯥꯏꯕ ꯑꯁꯤ ꯃꯇꯪ ꯇꯥꯖꯒꯦ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯑꯣꯇ꯭ꯔꯤꯕꯤꯟꯒ ꯅꯥꯖꯤꯕꯤꯟ ꯁꯤꯖꯤꯟꯅꯕꯗꯣ ꯑꯅꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨꯝ ꯊꯝꯕꯤꯔꯝꯁꯤ ꯍꯣꯏ ꯀꯩꯅꯣꯁꯦ ꯅꯥꯇꯣꯟ ꯐꯨꯜꯂꯒ ꯑꯗꯨꯝ ꯑꯣꯚꯔ ꯗ ꯀꯥꯎꯟꯇꯔ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯧꯕ ꯍꯤꯗꯥꯛꯁꯦ ꯁꯤꯗꯤ ꯌꯥꯝ ꯀꯣꯃꯟ ꯑꯣꯏꯀꯣ ꯑꯣꯏꯕꯁꯦ ꯌꯨꯁ ꯇꯧꯔꯤꯉꯩꯗꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯀꯥꯟ ꯁꯤꯖꯤꯟꯅꯗ꯭ꯔꯀꯥꯟꯗꯗꯤ ꯑꯃꯨꯛꯁꯨ ꯍꯦꯛ ꯐꯨꯜꯂꯛꯄ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯕꯥꯎꯟ ꯅꯦꯖꯜ ꯑꯣꯕꯁꯇ꯭ꯔꯛꯁꯟ ꯑꯣꯏꯔꯛꯑꯦꯕ ꯔꯤꯕꯥꯎꯟ ꯑꯣꯏꯅ ꯇꯧꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟꯁꯦ ꯍꯦꯟꯅ ꯐꯨꯟꯒꯜꯍꯜꯂꯦꯕꯀꯣ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜ ꯇꯔꯝꯗ ꯍꯥꯏꯔꯗꯤ ꯔꯥꯏꯅꯥꯏꯇꯤꯁ ꯃꯦꯗꯤꯀꯣꯃꯦꯟꯇꯣꯖꯥ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯗꯤꯀꯟꯖꯦꯁꯇꯦꯟꯁꯦ ꯌꯥꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯝꯇꯝꯗꯣ ꯔꯤꯂꯤꯐ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯅꯦꯖꯜ ꯑꯣꯕꯁꯇ꯭ꯔꯛꯁꯟ ꯑꯣꯏꯍꯟꯕꯗꯣ ꯍꯦꯟꯅ ꯅꯥꯇꯣꯟ ꯐꯨꯜꯍꯟꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯏꯁ ꯇꯧꯖꯅꯤꯡꯕꯗꯤ ꯁꯤꯒꯤ ꯌꯥꯔꯤꯈꯩꯗꯤ ꯑꯣꯚꯔ ꯗ ꯀꯥꯎꯟꯇꯔ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯤꯖꯤꯟꯅꯕꯤꯗꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯒ ꯍꯧꯖꯤꯛꯀꯤ ꯔꯤꯕꯥꯎꯟꯗꯣ ꯇꯧꯗ꯭ꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏ ꯑꯦꯗꯤꯛꯇꯤቭ ꯑꯣꯏꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯗ꯭ꯔꯣꯞ 2-3 ꯊꯥꯗꯔꯝꯃꯒ ꯐꯔꯝꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯑꯗꯨꯅ ꯐꯠꯂꯛꯇ꯭ꯔꯕꯅꯤꯅ ꯍꯦꯟꯅ ꯃꯁꯤꯡ ꯗꯣꯁ ꯍꯦꯟꯅ ꯊꯥꯗꯔꯛꯑꯅꯤ ꯑꯦꯗꯤꯛ ꯑꯣꯏꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯂꯝꯗꯝꯅꯔꯅꯦꯕ ꯍꯦꯕꯤꯠ ꯑꯣꯏꯔꯛꯑꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯦꯖꯜ ꯃꯤꯀꯣꯖꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯨꯡꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯅꯦꯖꯜ ꯃꯤꯀꯣꯖꯥꯁꯦ ꯁꯤ ꯄꯥꯁꯜꯂꯛꯑꯦꯕ ꯄꯥꯁꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯣꯔꯃꯦꯜ ꯐꯪꯁꯟꯗꯣ ꯑꯗꯨ ꯇꯧꯔꯛꯇꯕ ꯑꯗꯨꯅ ꯍꯦꯟꯅ ꯅꯦꯖꯜ ꯑꯣꯕꯁꯇ꯭ꯔꯛꯁꯟ ꯇꯧꯍꯜꯂꯦꯕ ꯑꯗꯨꯅ ꯁꯤꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠ ꯄꯥꯎꯈꯨꯝꯕꯨꯗꯤ ꯈꯨꯝꯕꯤꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯜꯗꯤ ꯐꯪꯗꯔꯦ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯗ ꯏꯪꯕ ꯃꯇꯝꯗ ꯑꯃꯗꯤ ꯈꯤꯇꯪ ꯃꯅꯝ ꯑꯀꯟꯕ ꯅꯝꯕ ꯃꯇꯝꯗ ꯍꯛꯊꯤ ꯈꯜꯂꯦ ꯅꯥꯇꯣꯟꯁꯦ ꯏ ꯀꯥꯝꯕꯗ ꯏ ꯌꯥꯎꯏ ꯏ ꯆꯦꯜꯂꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯈꯨꯝꯕꯤꯔꯝꯁꯤ ꯀꯣꯜ ꯑꯃꯁꯨ ꯂꯥꯛꯑꯦ ꯅꯥꯇꯣꯟ ꯀꯥꯝꯕ ꯃꯇꯝꯗ ꯏ ꯌꯥꯎꯕꯗꯨꯕꯨꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯗ꯭ꯔꯥꯏꯅꯦꯁ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯖꯥꯗꯣ ꯇꯠꯄꯤꯅꯦꯕꯀꯣ ꯏ ꯌꯥꯎꯔꯛꯏꯗꯨꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯃꯍꯥ ꯀꯟꯕ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯍꯛꯊꯤ ꯈꯟꯕꯗꯨꯕꯨꯗꯤ ꯑꯦꯂꯔꯖꯤꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯦꯂꯔꯖꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯁꯤ ꯑꯦꯚꯣꯏꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯀꯤꯔꯣꯟꯖꯤꯠ ꯁꯥꯟꯅꯕꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯂꯔꯖꯤ ꯂꯩꯕꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯖꯥ ꯚꯦꯛꯁꯤꯟ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯗꯨꯝ ꯈꯨꯝꯕꯤꯔꯒ ꯑꯩ ꯀꯣꯜ ꯑꯃ ꯂꯧꯈꯠꯆꯒꯦ ꯑꯦꯂꯔꯖꯤꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯖꯥ ꯚꯦꯛꯁꯤꯟꯒ ꯑꯦꯂꯔꯖꯤꯒꯗꯤ ꯈꯤꯇꯪꯕꯨꯗꯤ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯑꯗꯨꯅ ꯚꯥꯏꯔꯦꯜꯒꯤ ꯀꯃꯟ ꯀꯣꯜꯒꯤ ꯚꯦꯛꯁꯤꯟ ꯍꯥꯏꯇꯥꯔꯦ ꯏꯟꯐ꯭ꯂꯨꯑꯦꯟꯖꯥ ꯚꯦꯛꯁꯤꯟꯁꯦ ꯑꯗꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤꯗꯤ ꯗꯔꯀꯥꯔꯗꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯁꯤ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯔꯒ ꯄꯨꯔꯥ ꯑꯦꯂꯔꯖꯤ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯃꯦꯗꯥꯝ ꯏꯕꯦꯝꯆꯥ ꯅꯤꯡꯊꯧꯖꯝ ꯁꯥꯎꯟ ꯑꯃ ꯈꯤꯇꯪ ꯉꯪꯕ ꯃꯈꯣꯟ ꯇꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯁꯥꯎꯟꯗꯨ ꯉꯪꯕꯗꯨ ꯇꯥꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯁꯦꯝꯖꯔꯛꯀꯦ ꯇꯧꯕꯗꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯍꯧꯖꯤꯛ ꯁꯥꯕꯅꯤꯅ ꯑꯦꯁꯤ ꯊꯥꯕꯒꯤ ꯃꯈꯣꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯦꯅꯤꯋꯦ ꯁꯧꯔꯒꯗꯤ ꯇꯥꯛꯄꯤꯔꯛꯑꯣ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯍꯜꯂꯣ Good afternoon, sir. Bisnupur Camdagi Bira. Bisnupur Relief Camdagi Oza Bira Taramlok Sari. Wahang Hangisi. Dr. Dagi aina khangjaning base sir aise lok se yam thum bai dare ko kalen or su ning tham tha or su khogi naton se pareng salaga khogi yamna toina hagaza ba ha tare ko hagaza ba ru khasi krak ta ga zabra ta ba adum hagaza di hakki se yam toy khale lok se yam toy thunge masi kari poli na masi kari do ga pa ga ge ahan ba ga tam tage adu ai khogi naton se na hi yam ta ba ai bu de te ai gi rupi se khogi naton se yam kok sik pa khot pa ma ta yaw jo bi da naton se ya na hi se yam toy ta ba se ma ti kai na thoi no kai do ga pa ga ge si sim ta ga adagi aroi bo na khogi akhoi khana au noi ta ma tam da khogi ising lu lu sa ba thum khara gi ala ga khoi gagring to ba ya doctor no to advice to ri adu khoi ahal man sin su tum hai ri ma si se masi to ba sina ai khoi kanali se karmai to kanali no hai ba sim tanga aroi bo tham jaki ꯑꯍꯥꯟꯕꯒꯤ ꯃꯥꯒꯤ ꯀ꯭ꯋꯦꯁꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯌꯥꯝ ꯊꯨꯡꯉꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯂꯣꯛ ꯌꯥꯝ ꯊꯨꯡꯉꯒ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯑꯦꯂꯔꯖꯤꯛ ꯔꯥꯏꯅꯥꯏꯇꯤꯁ ꯍꯥꯏꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯀꯝꯄꯣꯅꯦꯟ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯆꯥꯁꯜꯂꯨꯕꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯒ ꯃꯅꯝ ꯃꯍꯥ ꯀꯩꯅꯣꯝꯃ ꯀꯩꯅꯣ ꯇꯧꯔꯨꯕꯅꯤ ꯈꯪꯗꯦ ꯑꯗꯨꯗ ꯂꯣꯛ ꯑꯗꯨꯝ ꯊꯨꯡꯕꯀꯣ ꯑꯗꯨꯅ ꯑꯦꯂꯔꯖꯤꯒꯤ ꯄꯣꯠꯇꯣ ꯌꯥꯎꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ
ꯂꯣꯛ ꯊꯨꯡꯉꯒꯁꯨ ꯆꯨꯝꯅꯒꯤ ꯍꯤꯗꯥꯛꯇꯨꯅ ꯍꯦꯛꯇ ꯐꯔꯛꯇꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯏꯪꯕ ꯄꯣꯠ ꯆꯥꯕꯤꯗꯕ ꯏꯁꯥ ꯏꯪꯍꯟꯗꯕ ꯑꯗꯩ ꯑꯁꯪ ꯑꯃꯥꯟ ꯆꯥꯗꯕ ꯑꯗꯒꯤ ꯈꯅꯥꯎꯁꯦ ꯌꯥꯔꯤꯈꯩ ꯁꯨꯖꯤꯡ ꯇꯧꯍꯟꯅꯕ ꯑꯩꯈꯣꯏ ꯏꯁꯤꯡ ꯑꯔꯨꯝꯕ ꯑꯃ ꯏꯁꯥ ꯁꯥꯏꯗꯇ ꯊꯝꯕꯤꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯁꯤꯞ ꯂꯧꯕꯤꯕꯀꯣ ꯑꯗꯨ ꯇꯧꯕꯤꯕ ꯑꯗꯒꯤ ꯁ꯭ꯇꯤꯝ ꯂꯧꯕꯤꯕ ꯁ꯭ꯇꯤꯝ ꯂꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯣꯃꯟ ꯀꯣꯜ ꯍꯥꯏꯗꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯅꯤꯅ ꯄꯨꯔꯥ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯤꯗꯥꯛꯇꯨꯅ ꯐꯠꯇ꯭ꯔꯒꯗꯤ ꯄ꯭ꯔꯤꯀꯣꯁꯟꯁꯦ ꯑꯣꯏꯅ ꯐꯖꯅ ꯂꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯒꯤ ꯁꯦꯀꯦꯟꯒꯤ ꯀ꯭ꯋꯦꯁꯟꯗꯨꯅ ꯅꯥꯍꯤ ꯌꯥꯝ ꯇꯥꯒꯜꯂꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯥꯍꯤ ꯇꯥꯕꯁꯦ ꯅꯨꯄꯤꯗ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯍꯣꯔꯃꯣꯅꯦꯜ ꯆꯦꯟꯖꯦꯁ ꯂꯩꯔꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯅꯥꯍꯤ ꯇꯥꯕꯁꯦ ꯌꯥꯎꯋꯦꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯇꯥꯔꯒ ꯇꯣꯏꯅ ꯇꯥꯒꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯇꯦꯁ ꯈꯔ ꯇꯧꯊꯣꯛꯄꯁꯨ ꯗꯔꯀꯥꯔ ꯇꯥꯔꯦ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯕ꯭ꯂꯤꯗꯤꯡ ꯇꯥꯏꯝ ꯀ꯭ꯂꯣꯇꯤꯡ ꯇꯥꯏꯝ ꯀꯥꯏꯅ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯈꯛꯄꯒꯤ ꯃꯇꯝꯁꯦ ꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯄ꯭ꯔꯣꯂꯣꯡ ꯑꯣꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯗꯣ ꯑꯗꯨ ꯇꯦꯁ ꯑꯃ ꯇꯧꯊꯣꯛꯄꯤꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯅꯥꯖꯤꯜ ꯀꯦꯚꯤꯇꯤ ꯃꯅꯨꯡꯗ ꯑꯦꯅꯤ ꯗꯤꯐꯣꯔꯃꯤꯇꯤ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯄꯦꯊꯣꯖꯦꯅꯤꯁꯤꯁ ꯄꯣꯝꯕꯅꯤ ꯈꯪꯗꯦ ꯀꯩꯅꯣ ꯂꯩꯕ꯭ꯔꯥꯗꯣ ꯑꯗꯨ ꯏꯟꯗꯣꯁꯀꯣꯄꯤ ꯇꯧꯔꯒ ꯑꯃ ꯌꯦꯡꯊꯣꯛꯄ ꯑꯃꯁꯨ ꯗꯔꯀꯥꯔ ꯇꯥꯔꯦ ꯏꯟꯗꯣꯁꯀꯣꯄꯤ ꯇꯧꯔꯒ ꯑꯗꯨꯒ ꯕ꯭ꯂꯗ ꯇꯦꯁ ꯑꯃ ꯕ꯭ꯂꯗ ꯇꯦꯁ ꯑꯃꯁꯨ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯀꯩꯁꯥꯝꯊꯣꯡꯗꯒꯤ ꯄꯥꯅꯦꯁꯣꯔꯤꯅꯦ ꯁꯥꯔ ꯇꯔꯥꯝꯂꯣꯛꯆꯔꯤ ꯃꯦꯗꯥꯝ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯋꯥꯍꯪ ꯍꯪꯕꯤꯁꯤ ꯑꯩ ꯗꯣꯛꯇꯔꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯝꯇ ꯈꯪꯖꯅꯤꯡꯕ ꯑꯗꯣ ꯍꯪꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯀꯣꯛ ꯃꯅꯨꯡꯁꯤꯗ ꯃꯔꯛꯇ ꯅꯥꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯨꯔꯥ ꯅꯥꯔꯒꯗꯤ ꯂꯩꯇꯕ ꯀꯩꯁꯨ ꯅꯠꯇꯕꯗ ꯁꯨꯝ ꯇꯧꯗꯦ ꯑꯗꯨꯒ ꯈꯤꯇꯪ ꯆꯤꯡꯂꯨꯕ ꯊꯦꯡꯉꯨꯕꯒꯨꯝꯕꯗ ꯃꯅꯨꯡꯗ ꯅꯥꯔꯞ ꯇꯧꯕꯁꯦ ꯃꯔꯛꯇ ꯍꯦꯛ ꯇꯧꯋꯦ ꯊꯦꯡꯕꯁꯤ ꯑꯩꯈꯣꯏ ꯕꯠꯁꯀꯨꯝꯕꯅ ꯊꯦꯡꯕꯤꯕ꯭ꯔꯥ ꯀꯔꯤꯅ ꯅꯠꯇꯦ ꯆꯨꯝꯅ ꯈꯨꯠꯅꯒꯨꯝꯕ ꯊꯦꯡꯂꯨꯕ ꯈꯨꯕꯤꯅꯒꯨꯝꯕ ꯈꯤꯇꯪ ꯂꯦꯡꯍꯜꯂꯨꯕꯗ ꯅꯥꯀꯣꯡ ꯑꯅꯤꯃꯛꯁꯦ ꯅꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯔꯤ ꯑꯣꯏꯕ ꯌꯥꯅꯤ ꯁꯤ ꯗꯥꯛꯇꯔꯗꯒꯤ ꯄꯥꯎꯈꯨꯝ ꯇꯥꯖꯅꯤꯡꯉꯤ ꯁꯥꯔ ꯑꯣꯀꯦ ꯍꯥꯀꯠꯆꯕꯒꯨꯝꯕꯗꯤ ꯌꯥꯎꯕ꯭ꯔꯥ ꯅꯥꯀꯣꯡ ꯍꯥꯀꯠꯆꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯍꯥꯀꯠꯆꯩꯌꯦ ꯍꯥꯀꯠꯆꯩꯌꯦꯕ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯥꯀꯣꯡ ꯍꯥꯀꯠꯆꯔꯒ ꯑꯗꯩ ꯅꯥꯀꯣꯡ ꯅꯥꯕꯁꯦ ꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯃꯟ ꯑꯣꯏ ꯍꯥꯏꯔꯒꯗꯤ ꯐꯪꯒꯜ ꯏꯟꯐꯦꯛꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯇꯣꯃꯥꯏꯀꯣꯁꯤꯁ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯇꯔꯝꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯥꯀꯠꯆꯔꯒ ꯅꯥꯕ ꯐꯥꯎꯔꯛꯏꯁꯦ ꯉꯁꯥꯏꯒꯤ ꯃꯅꯨꯡꯒꯤ ꯀꯦꯅꯥꯜꯁꯦ ꯁꯤꯁꯦ ꯄꯣꯝꯕꯅꯤ ꯈꯪꯗꯦ ꯉꯥꯡꯕꯅꯤ ꯈꯪꯗꯦ ꯇꯧꯔꯛꯄꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯀ꯭ꯂꯤꯅꯤꯡ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯁꯄꯤꯇꯥꯜ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯐꯖꯅ ꯅꯥꯀꯣꯡ ꯁꯦꯡꯗꯣꯛꯄꯤꯕ ꯃꯥꯒꯤ ꯐꯪꯒꯜ ꯗꯦꯕ꯭ꯔꯤꯁ ꯃꯌꯥꯝꯗ ꯃꯅꯨꯡꯗ ꯑꯃꯣꯠꯄ ꯐꯪꯒꯜ ꯏꯟꯐꯦꯛꯁꯟꯒꯤ ꯑꯃꯣꯠꯄ ꯃꯌꯥꯝꯗꯣ ꯂꯩꯔꯝꯗꯣꯏꯅꯦꯕ ꯀꯂꯦꯛ ꯇꯧꯔꯒ ꯑꯗꯨꯅꯅꯦꯕ ꯍꯥꯀꯠꯆꯔꯤꯗꯣ ꯑꯗꯨꯒ ꯅꯥꯕꯁꯨ ꯌꯥꯎꯔꯛꯏꯁꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯀ꯭ꯂꯤꯟ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯞꯀꯨꯝꯕ ꯑꯃ ꯍꯥꯞꯄ ꯗ꯭ꯔꯣꯞꯀꯨꯝꯕ ꯑꯃ ꯍꯥꯞꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯅꯤꯋꯦ ꯑꯃ ꯑꯣꯏꯔꯦ ꯑꯝꯇꯪ ꯎꯅ ꯊꯣꯛꯑꯒ ꯑꯝꯇꯪ ꯇꯥꯟꯅꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯗꯣꯏꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯥꯔ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯁꯤ ꯐꯣꯟ ꯇꯧꯖꯔꯤꯕ ꯑꯩ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗꯒꯤ ꯌꯨꯝꯈꯥꯏꯕꯝ ꯍꯦꯂꯦꯟ ꯇꯧꯖꯩ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗꯒꯤ ꯇꯔꯥꯝꯂꯣꯛꯆꯔꯤ ꯋꯥꯍꯪ ꯍꯪꯕꯤꯁꯤ ꯀꯔꯤ ꯗꯣꯛꯇꯔ ꯂꯦꯡꯁꯤꯟꯕꯤꯔꯤꯉꯩ ꯁꯥꯔ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯣꯡꯁꯦ ꯁꯨꯝ ꯉꯪꯉꯒ ꯂꯩꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯏꯁꯤꯡ ꯆꯪꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯗ꯭ꯔꯤꯛ ꯁꯧꯔꯒꯁꯨ ꯂꯩꯕ ꯑꯗꯒꯤ ꯃꯤꯠ ꯌꯦꯠ ꯊꯪꯕꯁꯤꯁꯨ ꯑꯗꯨꯝ ꯆꯪꯉꯞ ꯂꯥꯎꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯪꯉꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯄꯤꯁꯨ ꯇꯥꯕ ꯃꯤꯁꯥꯡꯁꯨ ꯑꯗꯨꯝ ꯀꯥꯕ ꯇꯧꯋꯦꯕ ꯁꯥꯔ ꯑꯗꯨꯒ ꯋꯥꯍꯪ ꯑꯃꯅ ꯁꯥꯔ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕ ꯏꯃꯧ ꯅꯨꯄꯤꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯨꯝ ꯌꯥꯔꯤ ꯌꯥꯈꯣꯡꯒꯤ ꯏ ꯁꯨꯝ ꯊꯣꯛꯑꯒ ꯂꯩꯌꯦꯕ ꯁꯤ ꯀꯔꯤ ꯇꯧꯔꯒ ꯐꯒꯗꯒꯦ ꯑꯗꯣ ꯂꯦꯡꯁꯤꯟꯕꯤꯔꯣ ꯗꯣꯛꯇꯔꯅ ꯑꯝꯇꯪ ꯇꯥꯛꯄꯤꯔꯝꯃꯣ ꯁꯥꯔ ꯍꯣꯏ ꯈꯨꯝꯕ ꯌꯥꯕ ꯈꯨꯝꯍꯟꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏꯕꯤꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯀꯣꯛ ꯉꯥꯎꯕꯗꯤ ꯌꯥꯎꯕ꯭ꯔꯥ ꯀꯣꯛ ꯉꯥꯎꯕꯗꯤ ꯌꯥꯎꯕꯤꯕ꯭ꯔꯥ ꯍꯥꯏꯔꯤ ꯃꯦꯗꯥꯝ ꯅꯥꯀꯣꯡ ꯉꯪꯕꯗꯣ ꯅꯥꯀꯣꯡ ꯉꯪꯕꯁꯤ ꯀꯣꯛ ꯉꯥꯎꯕꯗꯤ ꯌꯥꯎꯕꯤꯕ꯭ꯔꯥ ꯀꯣꯛꯇꯤ ꯑꯗꯨꯝ ꯆꯤꯛꯑꯦ ꯑꯗꯨ ꯃꯔꯛ ꯃꯔꯛꯇꯁꯨ ꯀꯣꯛ ꯉꯥꯎꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯥꯔ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯀꯦ ꯑꯗꯨꯝ ꯅꯥꯀꯣꯡ ꯉꯪꯉꯒ ꯂꯩꯌꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯀꯣꯛ ꯉꯥꯎꯕꯁꯨ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯦ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯀꯣꯖꯦꯁꯇꯣ ꯍꯥꯟꯅ ꯊꯤꯗꯣꯛꯇꯕ ꯌꯥꯗꯕꯅꯤꯅꯀꯣ ꯃꯔꯝ ꯊꯤꯗꯣꯛꯇ ꯌꯥꯗꯕꯅꯤ나 ꯇꯦꯁ ꯇꯧꯕ ꯑꯗꯒꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯍꯤꯌꯔꯤꯡ ꯇꯦꯁ ꯇꯧꯊꯣꯛꯄꯤꯕꯀꯣ ꯍꯤꯌꯔꯤꯡ ꯇꯦꯁ ꯇꯧꯊꯣꯛꯑꯒ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯣꯛ ꯉꯥꯎꯕꯒꯤ ꯇꯦꯁꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯩꯗꯣ ꯌꯦꯡꯊꯣꯛꯄꯤꯔꯒ ꯐꯖꯅ ꯌꯦꯡꯕꯅꯗꯤ ꯐꯅꯤ ꯍꯥꯏꯗꯤ ꯑꯗꯩ ꯍꯤꯁꯇ꯭ꯔꯤꯁꯤꯁꯨ ꯌꯥꯝ ꯕꯦꯛ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯣꯛ ꯉꯥꯎꯕꯁꯤꯒꯤ ꯃꯥꯒꯤ ꯗꯤꯇꯦꯜ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯆꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯍꯦꯛꯇ ꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯗꯤꯐ꯭ꯔꯦꯟஷಿಯꯦꯜ ꯗꯥꯏꯒꯅꯣꯁꯤꯁꯇꯣ ꯃꯌꯥꯝ ꯌꯥꯝꯈ꯭ꯔꯕꯅꯤꯅꯅꯦ ꯁꯤꯃꯅꯦꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅꯗꯤ ꯇꯧꯕ ꯈꯔ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯅꯅꯤ ꯍꯥꯏꯕꯗꯣ ꯇꯦꯁ ꯇꯧꯊꯣꯛꯄꯒꯤ ꯇꯦꯁ ꯇꯧꯊꯣꯛꯑꯒ ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤ ꯗꯤꯇꯦꯜ ꯑꯣꯏꯅ ꯍꯤꯁꯇ꯭ꯔꯤꯁꯨ ꯈꯔ ꯆꯪꯉꯦꯕ
Okay. Non-stop ta hai tare ni madam music si ko wahang mayam se lakut pa kung kumba da wabiri ba. Yam no aise ngasi ki thorom si da khoi gi break macham khotang ta 1 minute ki break khotang log jage maro ina co sponsored obiri ba khoi gi Lily drinking water gi mai kai digi adu ga call mathang gi mo lokhachage adu ga Tagachari ngasi ki thorom da saru ga beri basing loi ke da matam di kuidre adu ga break atem mang khotang minute amagi break am khotang log jage Eastern Lily Drinking Water gi anauba ezen mangagi mafam miyam da pizari Eastern Lily Drinking Water pambi bisingna pungdong bamgi oina 8131915180 Lighting Enterprises pungdong bamdagi fangbigani ani shube ezen na Waterwall Kanchipur Imphal West Mobile number 7005256034 Ahum shubada Khongapat Mayai Lekai near Primary Health Center Imphal West Mobile number 8258932950 Sagolban gi oina Belonas Bank Sagolban Tera Pukrambam Lerak Mobile number 7050966275 Manga Subada Khongman Mangjil Zone 1 Imphal East Mobile number 70856587732 Panjaribe Ejen Manga Asi Lily Drinking Water gi oina inong nong hangdok chaba Ejen Singi Mafam Singas de gedo madumna Eastern Lily Drinking Water gi damak pau phobiu Taram lok chari amohana tabiri basing aduga hello Lai khambok tege ni gawe radio gi mamang de khitang laptop pi derdi yaroi radio ga nakshan na maram oraga khoi gi tu chale hai tare ko tabira bra wahang kari hang biningi doctor de gi wahang hang bisi tadagi kaino ai khanau na ba gi ta hang de to haibiu khanau karmaina na bano kari to bano haibiu khanau je adum tin ga bada dum pan da gum to bu ko ta sai am ti sure ba ye adum ai ai su lungai ta bade din to yeng bi yeng da kai ne de dum khan la ko ado anda gi yeng kan di khanau je lo sa phat de maka ga len to ram ba ta re ni anda yeng kan di hidaguli ani pichare adu sabdi ngamdaba khara adu phabirabro hidaguli chabiragadi farabro adu phabangamde chaw thapadi kamai toraga doctor hangbiu hangbiu chaw thappada yotpada nabra chaw thappada naba to bibra chaw thappada di ko nabadi tawde khitang di yotpada di khitang haw kum dawe ko tinu pada na tawba atopa makhal test ka di to bibra lebro khanaugi khanau gi test tawdri doctor di fazana medicine gi doctor di yang bibro ENT gi di yang bibro ENT gi ha je handak gi kalagi doctor Sumendi da ENT gi da yang da mana ya kana hoyi ta khau gi ne de gi mahi mane de gi molom ire ko adu sabu di ka jo an kana ba sikhra phangbo wale ba ko ngaksam da gumba pomba ko padi leibra ngaksam da pomba na badi lebibra Nasamda poma nabadi laite adagi asi nabi da khangde simari hida dikara nai nakan kida ji nabi ra khangde da na chaning thaning madi phawbar ka saning ba phawbi bra saning thaning ba phawda ba leibra saning ba thaning ba si adum chang ma da dum sai sai andagi puksi jo adum sagat pai dare de ande gyati ji ko ha bur ka bai dare thajin sangwatba dagi chinya senba dugumani laibra thajin sakotpa chinya senba adugumadi leibibra chinya thi kha sinba khotadi lei okay si kano oidene ngasagi ana haizagiba gastric se yamna toina leiragadi khoigi khanau mathakta yaure edo khanau yathak yaurpanina ngasagi acetuna magi manungi skin sidi pakraba naugraba potneba aduna acetuna na tawrapuma matamda mathak khanau yaurapuma matamda yamna inflammation to hanbado ngangallaga senboy na boy tawbodo yam thena na aduna chronic oina khoigi gastric reflux leiragadi khanau du su yam effect laeba aduna
ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎꯒꯤ ꯒꯨꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯈꯥꯎꯒꯤ ꯃꯦꯗꯤꯁꯤꯟꯁꯦ ꯈꯔ ꯀꯨꯏꯅ ꯆꯥꯕꯤꯕ ꯇꯥꯔꯦ ꯑꯗꯒꯤ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯆꯥꯡ ꯅꯥꯏꯅ ꯆꯥꯕ ꯆꯥꯡ ꯅꯥꯏꯅ ꯇꯨꯝꯕ ꯃꯁꯤꯒꯤ ꯗꯤꯁꯇꯔꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯃꯥꯒꯤ ꯒꯦꯁꯇ꯭ꯔꯤꯛꯀꯤ ꯀꯩꯅꯣꯁꯦ ꯐꯪꯁꯟꯁꯤꯁꯨ ꯑꯃꯨꯛ ꯑꯣꯜꯇꯔ ꯇꯧꯔꯛꯑꯦꯕ ꯑꯗꯨꯅ ꯁꯤ ꯆꯥꯕ ꯊꯛꯄꯁꯤꯁꯨ ꯇꯨꯝꯕꯁꯤꯁꯨ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯈꯩ ꯈꯅꯥꯎꯁꯦ ꯁꯨꯗꯤꯡ ꯑꯣꯏꯅꯕ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯍꯟꯗꯅꯕꯀꯣ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯈꯔ ꯇꯣꯏꯅ ꯊꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯒꯨꯝꯕ ꯀꯣꯐꯤꯒꯨꯝꯕ ꯈꯔ ꯇꯣꯏꯅ ꯊꯛꯄꯤꯗꯕ ꯒꯦꯁꯇ꯭रिꯛ ꯐꯣꯝ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯦ ꯆꯥꯒꯨꯝꯕ ꯀꯣꯐꯤꯒꯨꯝꯕꯁꯦ ꯆꯥꯒꯨꯝꯕ ꯀꯣꯐꯤꯒꯨꯝꯕꯁꯤꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯁꯇ꯭रिꯛꯀꯤ ꯐꯣꯝꯁꯦ ꯑꯗꯨꯝ ꯈꯔ ꯍꯦꯟꯒꯠꯂꯅꯤ ꯇꯧꯔꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕꯗꯨ ꯈꯔ ꯆꯈꯥꯎꯒꯗꯤ ꯅꯥꯔꯒꯗꯤ ꯑꯗꯨꯗꯩ ꯈꯔ ꯂꯥꯞꯊꯣꯛꯅꯅꯕꯒꯤ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯃꯇꯝꯁꯨ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯖꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯒ ꯋꯥꯍꯪꯗꯤ ꯄꯤꯛ ꯊꯟꯅ ꯂꯥꯛꯑꯦ ꯃꯥꯂꯦꯝꯉꯥꯟꯕ ꯇꯈꯦꯜꯂꯦꯝꯕꯝꯅ ꯇꯥꯛꯄꯤꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯥꯍꯤ ꯅꯨꯃꯤꯗꯥꯡꯗ ꯇꯥꯏ ꯀꯩꯗꯧꯕꯒ ꯐꯒꯗꯒꯦ ꯅꯥꯍꯤ ꯇꯥꯕꯒꯤ ꯃꯔꯝꯁꯤꯡ ꯉꯁꯥꯏ ꯈꯔꯗꯤ ꯍꯥꯏꯈ꯭ꯔꯦ ꯁꯤꯃꯒ ꯑꯗꯨꯒ ꯇꯝꯐꯥꯅ ꯑꯃꯨꯛ ꯇꯥꯛꯄꯤꯔꯛꯄꯗ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯅꯥꯖꯤꯕꯤꯌꯣꯟ ꯗ꯭ꯔꯣꯞ ꯁꯤꯖꯤꯟꯅꯕꯁꯤ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯁꯤꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯈ꯭ꯔꯦ ꯂꯝꯗꯝꯅꯔꯛꯀꯅꯤ ꯃꯗꯨ ꯍꯦꯟꯅ ꯐꯠꯇꯦ ꯅꯥꯇꯣꯟꯒꯤ ꯂꯌꯥꯔ ꯄꯥꯁꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯤ ꯄꯥꯎꯈꯨꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯕꯤꯛꯇꯣꯔꯤ ꯀꯥꯡꯖꯝꯅ ꯍꯪꯕꯤꯔꯛꯄꯗ ꯍꯧꯖꯤꯛ ꯐꯪꯒꯜ ꯏꯟꯐꯦꯛꯁꯟ ꯑꯣꯏꯔꯛꯄꯒꯤ ꯃꯔꯝꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯥꯀꯣꯡ ꯂꯩꯈꯨꯟꯅ ꯍꯥꯏꯕ ꯂꯥꯏꯅꯥ ꯑꯗꯨ ꯅꯥꯕꯗꯨꯅ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯖꯅꯤꯡꯉꯤ ꯍꯥꯏꯅ ꯑꯗꯨ ꯋꯥꯍꯪ ꯑꯃꯅꯤꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯀꯔꯤ ꯈꯨꯝꯕꯤꯕ ꯌꯥꯏ ꯃꯊꯪ ꯗꯣꯛꯇꯔ ꯍꯥꯏꯕꯤꯁꯦ ꯉꯁꯥꯏꯒꯤ ꯅꯥꯍꯤ ꯅꯨꯃꯤꯗꯥꯡ ꯇꯥꯕꯁꯤꯃ ꯍꯥꯏꯕꯤꯔꯛꯑꯣ ꯅꯥꯍꯤ ꯅꯨꯃꯤꯗꯥꯡ ꯇꯥꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ इन्वायरमेंटल चेंज ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯗ꯭ꯔꯣꯞ ꯇꯧꯔꯛꯑꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯦꯂꯔꯖꯤ ꯇꯧꯕꯁꯨ ꯑꯗꯨꯝ ꯅꯥꯍꯤ ꯇꯥꯕꯁꯨ ꯌꯥꯎꯋꯤ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯤꯀꯣꯖꯥ ꯃꯅꯨꯡꯒꯤ ꯁ꯭ꯀꯤꯟ ꯂꯥꯏꯅꯤꯡꯁꯦ ꯆꯦꯟꯖ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯗ꯭ꯔꯥꯏ ꯑꯣꯏꯔꯛꯄ ꯑꯗꯒꯤ ꯃꯣꯏꯁ ꯑꯣꯏꯔꯛꯇꯕꯀꯣ ꯑꯗꯨ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯅꯥꯍꯤ ꯇꯥꯕ ꯌꯥꯎꯋꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁꯟ ꯂꯩꯕ ꯑꯗꯩ ꯕꯤ ꯄꯤ ꯋꯥꯡꯕ ꯃꯤꯗꯁꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯁꯨ ꯅꯥꯍꯤ ꯇꯥꯕ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯍꯤ ꯇꯥꯕꯁꯦ ꯃꯥꯒꯤ ꯕ꯭ꯂꯗ ꯀ꯭ꯂꯣꯇꯤꯡ ꯐꯦꯛꯇꯔ ꯃꯌꯥꯝꯗꯣ ꯑꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯀꯣ ꯊꯤꯖꯤꯟꯕ ꯑꯃ ꯆꯪꯉꯦ ꯗꯥꯏꯒꯅꯣꯁ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯆꯤꯟꯅ ꯍꯥꯏꯕꯗ ꯍꯦꯛꯇ ꯌꯥꯗꯕ ꯍꯥꯏꯗꯤ ꯀꯣꯑꯦꯒꯨꯂꯦꯁꯟ ꯌꯦꯡꯊꯣꯛꯄ ꯑꯃ ꯐꯦꯛꯇꯔ ꯆꯪꯉꯦ ꯃꯌꯥꯝꯗꯣ BTCT ꯃꯌꯥꯝ ꯑꯗꯨꯒꯨꯝꯕ ꯏꯚꯥꯂꯨꯑꯦꯠ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯃꯥꯒꯤ ꯃꯦꯟ ꯀꯣꯁꯇ ꯂꯥꯛꯇ꯭ꯔꯤꯉꯩꯗꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯪꯒꯜ ꯏꯟꯐꯦꯛꯁꯟꯒ ꯑꯗꯒꯤ ꯂꯩꯈꯨꯟꯒꯁꯦ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯣꯏ ꯃꯥꯁꯦ ꯑꯅꯤꯃꯛ ꯑꯗꯨꯝ simultaneously ꯑꯅꯤꯁꯤꯃꯛꯁꯦ ꯑꯗꯨꯝ ꯄ꯭ꯔꯖꯦꯟ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯅꯥꯀꯣꯡ ꯂꯩꯈꯨꯟꯗꯨꯅ ꯇ꯭ꯔꯤꯠ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯐꯪꯒꯜ ꯏꯟꯐꯦꯛꯁꯟ ꯁꯦꯀꯦꯟꯗꯔꯤ ꯏꯟꯐꯦꯛꯁꯟ ꯂꯥꯛꯄꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯑꯅꯤꯃꯛꯇꯣ ꯑꯗꯨꯝ ꯀꯣꯑꯦꯛꯖꯤꯁ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯌꯦꯡꯊꯣꯛꯄꯤꯔꯒꯀꯣ ꯃꯥꯒꯤ ꯅꯥꯀꯣꯡꯗꯣ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯊꯝꯕꯤꯕ ꯅꯥꯀꯣꯡ ꯂꯩꯈꯨꯟ ꯇꯧꯔꯦꯅ ꯇꯧꯔꯒ ꯏꯁꯤꯡ ꯆꯪꯉꯒ ꯆꯤꯡꯍꯜꯂꯗꯤ ꯑꯃꯨꯛ ꯐꯠꯂꯔꯣꯏ ꯑꯗꯣ ꯑꯃꯨꯛ ꯐꯪꯒꯜ ꯏꯟꯐꯦꯛꯁꯟ ꯇꯧꯔꯛꯄꯩ ꯆꯥꯟꯁꯦꯁ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯃꯣꯏꯁꯤꯡꯖꯃꯩꯗꯤ ꯔꯣꯃꯥꯁꯤꯅꯤ ꯊꯣꯛꯄꯝ ꯗꯣꯛꯇꯔꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯆꯍꯤ 9 ꯁꯨꯔꯦ ꯍꯧꯖꯤꯛ ꯑꯗ ꯊꯥ 9 ꯁꯨꯔꯦ ꯃꯥ ꯍꯧꯔꯛꯄꯁꯦ ꯍꯟꯗꯛꯇ ꯍꯧꯔꯛꯄꯅꯦ ꯃꯥꯏ ꯁꯤꯖꯅꯦꯜ ꯑꯦꯂꯔꯖꯤꯁꯦ ꯑꯗꯨ ꯇꯧꯕ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯃꯅꯞ ꯃꯍꯤ ꯏꯪꯉꯀꯥꯟꯗ ꯃꯅꯞ ꯃꯍꯤ ꯇꯥꯕ ꯍꯥꯟꯅ ꯇꯧꯋꯦ ꯑꯗꯨꯒ ꯗꯣꯛꯇꯔꯗ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ IgE-ꯁꯦ 500 ꯑꯕꯞ ꯂꯩꯔꯝꯃꯦ ꯂꯩꯔꯝꯕꯁꯤꯗ ꯗꯣꯛꯇꯔꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯈꯔꯗꯤ ꯇꯧꯈ꯭ꯔꯦ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀ꯭ꯌꯨꯔꯦꯕꯜ ꯑꯣꯏꯔꯣꯏ ꯅ ꯍꯥꯏꯔꯛꯈꯤꯕ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯒꯤ ꯃꯅꯞ ꯃꯍꯤ ꯇꯥꯕꯁꯤꯗꯤ ꯍꯧꯖꯤꯛ ꯈꯔ ꯐꯔꯒ ꯍꯧꯖꯤꯛꯁꯦ ꯃꯔꯨꯑꯣꯏꯅ ꯃꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯏꯪꯉ ꯂꯣꯛ ꯈꯨꯕꯁꯦ ꯂꯣꯛꯁꯦ ꯑꯗꯨꯝ ꯈꯨꯏ ꯑꯗꯒꯤ ꯆꯥꯕ ꯊꯛꯄꯁꯦ ꯃꯥꯒꯤ ꯑꯦꯚꯣꯏꯗ ꯐꯨꯗꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯗꯣꯛꯇꯔꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯅ ꯀ꯭ꯌꯨꯔꯦꯕꯜ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯂꯥꯌꯦꯡꯕꯗ ꯐꯒꯗ꯭ꯔꯥ ꯐꯔꯣꯏꯗ꯭ꯔꯥ ꯍꯧꯗꯅꯕ ꯀꯔꯤ ꯊꯧꯔꯥꯡ ꯇꯧꯕ ꯌꯥꯏ ꯀꯔꯤ ꯆꯥꯕ ꯌꯥꯏ ꯆꯥꯗꯕ ꯌꯥꯏ ꯑꯗꯨ ꯈꯤꯇꯪ ꯗꯣꯛꯇꯔ ꯃꯐꯝꯗ ꯈꯪꯖꯅꯤꯡꯕ ꯑꯣꯀꯦ ꯇꯥꯕꯤꯁꯤ ꯄꯥꯎꯈꯨꯝ ꯇꯥꯕꯤꯁꯤ ꯀꯩꯅꯣꯁꯦ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯂꯣꯛ ꯌꯥꯝ ꯈꯨꯒꯜꯂꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯂꯣꯛꯁꯦ ꯐꯠꯇꯦ ꯍꯥꯏꯕꯗꯩ ꯉꯁꯥꯏꯒꯤ ꯇꯦꯁט ꯑꯃ ꯀꯩ ꯍꯥꯏꯕꯅꯣ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦ ꯔꯣꯃꯥꯁꯤꯅꯤ ꯑꯩꯈꯣꯏ ꯁꯤꯖꯅꯦꯜ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯋꯤ ꯍꯥꯏꯕ ꯃꯥꯒꯤꯁꯦ ꯀꯣꯜꯗꯤ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤꯖꯅꯦꯜ ꯑꯣꯏꯅ ꯍꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯣꯀꯦ ꯑꯗꯣ ꯁꯤ ꯀꯩꯅꯣ ꯑꯗꯨꯝ ꯀ꯭ꯌꯨꯔꯦꯕꯜ ꯑꯣꯏꯗꯕꯗꯤ ꯅꯠꯇꯦ ꯑꯣꯏꯀꯣ ꯀ꯭ꯌꯨꯔꯦꯕꯜꯗꯤ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯑꯉꯥꯡꯅꯤꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯀꯦꯠ ꯀꯩꯒꯤ ꯑꯆꯥꯄꯣꯠꯁꯦ ꯖꯪ ꯐꯨꯗꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯌꯥꯝꯅ ꯃꯣꯏꯗꯗꯤ ꯄꯥꯝꯕ ꯑꯣꯏꯕ ꯑꯗꯣ ꯁꯤꯒꯤ ꯄꯦꯀꯦꯠ ꯐꯨꯗꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯀꯦꯃꯤꯀꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯐ꯭ꯂꯦꯚꯔꯁ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎꯗ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝ ꯐꯠꯇꯕ ꯑꯣꯏꯍꯜꯂꯦꯕ ꯑꯣꯏꯍꯟꯕꯅꯤꯅ ꯍꯤꯗꯥꯛ ꯆꯥꯔꯒꯁꯨ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯃꯨꯛ ꯆꯥꯁꯜꯂꯨꯔꯒꯗꯤ ꯃꯥꯒꯤ ꯏꯝꯃ꯭ꯌꯨꯅꯤꯇꯤꯗꯨ ꯅꯦꯝꯕꯅꯤꯅꯀꯣ ꯏꯟꯐꯦꯛꯁꯟꯒꯤ ꯆꯥꯟꯁ ꯔꯤꯏꯟꯐꯦꯛꯁꯟ ꯔꯦꯀꯔꯦꯟꯁ ꯑꯗꯒꯤ ꯚꯥꯏꯔꯦꯜ ꯀꯦꯠꯆ ꯇꯧꯕ ꯌꯥꯝ ꯊꯨꯏꯑꯕ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯈꯔ ꯆꯦꯛꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯖꯪ ꯐꯨꯗ ꯑꯗꯒꯤ ꯄꯦꯀꯦꯠ ꯐꯨꯗꯁꯤꯡꯁꯦ ꯁꯤ ꯑꯦꯚꯣꯏꯗ ꯇꯧꯕꯤꯕ ꯌꯥꯔꯤꯈꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤꯁꯨ ꯑꯔꯨꯝꯕ ꯑꯣꯏꯅ ꯄꯤꯊꯛꯄꯤꯕ
ꯑꯗꯨꯒ ꯁ꯭ꯇꯤꯝ ꯑꯗꯨꯝ ꯇꯧꯍꯟꯕ ꯁ꯭ꯇꯤꯝ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯇ ꯉꯝꯗ꯭ꯔꯒꯁꯨ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗ ꯁ꯭ꯇꯤꯝ ꯈꯔ ꯈꯔ ꯂꯧꯕꯤꯕꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟ ꯅꯥꯀꯣꯡ ꯅꯥꯇꯣꯟꯒ ꯈꯅꯥꯎꯒꯁꯦ ꯑꯗꯨꯝ ꯁꯤꯗ ꯑꯐꯕ ꯁꯨꯗꯤꯡ ꯏꯐꯦꯛ ꯂꯩꯍꯜꯂꯦꯕ ꯑꯗꯨꯒ ꯑꯗꯨ ꯈꯔ ꯄ꯭ꯔꯤꯀꯣꯁꯟ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯃꯣꯗꯤꯐꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯈꯔ ꯍꯣꯡꯗꯣꯛꯄ ꯁ꯭ꯇꯤꯝ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯄꯦꯀꯦꯠ ꯐꯨꯗꯁꯤꯗꯤ ꯌꯥꯔꯤꯒꯩ ꯄꯤꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯅꯤꯅ ꯑꯗꯨꯝ ꯆꯥꯏꯗꯅꯀꯣ ꯑꯣꯀꯦ ꯅꯤꯡꯊꯦꯝ ꯈꯨꯃꯟ ꯑꯩ ꯏꯁꯥꯃꯛ ꯀꯥꯔꯄꯦꯟꯇꯔ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗ ꯃꯀꯨꯝ ꯀꯛꯄꯒꯤ ꯁꯤꯃꯦꯟ ꯕꯣꯔꯗ ꯀꯛꯄꯒꯤ ꯃꯀꯨꯝꯁꯤꯡꯁꯤ ꯅꯥꯇꯣꯟꯗ ꯀꯔꯤꯗ ꯌꯥꯝꯅ ꯆꯪꯕ ꯃꯥꯛꯁ ꯎꯞꯂꯁꯨ ꯃꯁꯤꯅ ꯍꯛꯆꯥꯡꯗ ꯇꯨꯡꯗ ꯀꯔꯤ ꯂꯥꯛꯄ ꯌꯥꯒꯦ ꯗꯣꯛꯇꯔꯗꯩ ꯈꯪꯖꯅꯤꯡꯉꯦꯅꯦ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯨꯗꯀꯤ ꯃꯥꯒꯤ ꯄꯥꯔꯇꯤꯀꯜꯁ ꯃꯌꯥꯝꯁꯦ ꯍꯛꯆꯥꯡꯗꯗꯤ ꯈꯔ ꯐꯠꯇꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯥꯇꯣꯟꯗ ꯆꯪꯈ꯭ꯔꯒ ꯂꯪꯁ ꯌꯧꯔꯈ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯪꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯔꯛꯄ ꯌꯥꯏꯀꯣ ꯂꯪꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯦꯟꯇꯤꯒꯤꯗ ꯍꯥꯏꯔꯒ ꯅꯥꯇꯣꯟꯒꯤ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟ ꯃꯅꯨꯡꯗ ꯀꯂꯦꯛ ꯇꯧꯔꯒ ꯃꯥꯒꯤ ꯑꯄꯣꯝꯕꯒꯨꯝꯕ ꯊꯣꯛꯂꯛꯄꯀꯣ ꯑꯗꯨꯅ ꯍꯌꯦꯡ ꯇ꯭ꯔꯤꯠꯃꯦꯟ ꯐꯖꯅ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯅꯦꯖꯣꯐꯦꯔꯦꯟꯖꯤꯌꯦꯜ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯅꯦꯖꯣꯐꯦꯔꯦꯟꯖꯤꯌꯦल ꯀꯥꯔꯁꯤꯅꯣꯃꯥ ꯍꯥꯏꯁꯦ ꯁꯤꯁꯦ ꯋꯨꯗ ꯗꯁꯀꯨꯝꯕꯗ ꯀꯩꯅꯣ ꯇꯧꯒꯜꯂꯦꯕ ꯑꯦꯛꯁꯄꯣꯖ ꯇꯧꯔꯒꯗꯤ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯇꯧꯔꯝꯕ ꯃꯥꯛꯁ ꯐꯖꯅ ꯎꯞꯄꯤꯕꯀꯣ ꯎꯞꯄꯤꯔꯒ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯕꯤꯗꯕ ꯃꯥꯒꯤ ꯕ꯭ꯔꯦꯛ ꯑꯣꯏꯅ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯒꯦꯞ 2-3 ꯑꯥꯋꯔꯁꯀꯨꯝꯕ ꯕ꯭ꯔꯦꯛ ꯂꯧꯕꯤꯔꯒ ꯃꯥꯒꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯑꯃꯨꯛ ꯔꯤꯁꯦꯗ꯭ꯌꯨꯜ ꯇꯧꯔꯒ ꯑꯃꯨꯛ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯔꯣꯃꯥꯁꯤꯅꯤꯅ ꯍꯥꯏꯔꯛꯄꯗ ꯃꯆꯥꯅꯨꯄꯥꯒꯤ ꯇꯦꯁ ꯇꯧꯕꯗ IgE 500 ꯂꯩꯔꯝꯕ ꯑꯅ ꯍꯥꯏꯕꯀꯣ ꯃꯥꯏꯗꯣ ꯋꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤ ꯀ꯭ಯೂरेबल ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯍꯥꯏꯇꯥꯔꯦ IgE से eosinophils हाइबनेबको अतो eosinophilia हाइबनेबा अजुना सिगी की कनो से eosinophil सिना तौरिसे कोई एलर्जी की कंपोनेंट से सिगी एलर्जी तौबसे खरा मंगोंदा हेना प्रीडिस्पोज तौबनेना सिगी से वांग बनेना थुना कैच तौगनबदो अदुगा सिगी eosinophil से पुरा हंदौ हैदी याररोयको यारो हाइबदि मागी ब्लड ता अदुम eosinophil की से वांगा अबनेना अदु तासो होय ngसाइगी अइना प्रिकॉशन हाइगी बसिंगदो अदु सेक्शन बस्टिम तौबा जंक फूड सिंग खरा ngakthokpa अदुगुंबा तौरगदी अदुम खरा कन तौवे अदुगा खरा हंदरकनी अदुगा खोगी नेजल स्प्रे गुंबसु खरा सिना हनबैबको अदुगा तौरकांदा खोगी eosinophil दो अमुक रीटेस्ट तौथोकपिबा every 3 months oragasu मागी लेवल दो हानागी चांगदो लेरि हानागी दु लेरिब्रा लेक्तब्रा मदु तोइना चेक तौबा था होम नुगुंबा मंगा तरुक तगुंबा येंगहनिंगे हाइबो वफम सिमरो मासनी याम नगाजरे अदुगा मतमना दि जर जर हौजलपो हांगदि मैम हांगबिरे यादे इ थोकपैसो हांगपै औरे सबीर अदुबो तंगाइ फदबो डॉक्टर न कुमै हाबदे दुम कुमनजरमगे ब्रश तौबदे यादे इ थोकपैगिन हाइबा यावे अदगी अमना अखोइगी मैडम थुम टेंगबगी कानाबसि करि लेगे न सुम हाइबिरमि अदुगा बिटाडिन न ngasai टेंगबगी को गर्गल तौबगी कानाबसि करि नो हाइबा पुला पुनसलगा करि हाइबिनि कोल अमसु लास्ट ओइना वेटिंग द लेरे हाइबिसि सिगी खनाउ टेंगबसे सि खनाउ टेंगबसे करि दकाने हारगदि जनरल ओइन हाइबा ओरल हाइजीन अमा दम मेंटेन तौरेको हाइदि या खोगी डेंटल की सु प्रॉब्लम से सु लोइमक फरनी हाइबदि मागी चाकचा मतुंग अखोगी कोई कैविटी मनुंगी या मरक्तगा खोगी या अचापोत चा कन नप्सन बसिंग दो अदु चिन मनुंग लेबा फत्तबा अदु टेंगथोकी दोइनि मसिदि अदुम फबब नि हाइथारे अदुम फरे अदुगा ना खनाउ की सु खोगी मागी नॉर्मल मई म्यूकोजा दो अदु मेंटेन तौबंग हनबा हाइदि ngसाइगी अखोइन चासलिबा मैम दुगी एक्सपोज तौरिबा मागी स्किन दा अखोइगी म्यूकोजा दा तौरिबा मनुंगी स्किन से सिसे अदुम मोइना क्लियर तौबिबा अदुना थुम टेंगबा अदगी बिटालिन टेंगबसिना अदुम माई कानाबसे अदुम लई याम नगाजे हेलो हेलो सर आई यारपोक्तैनेबा ओ अगी वहां हंगबिसि मतम लोइसले ngasi gi wahang eta hangbirasi kari kari khanaudda natonda nakongda kari kari problem leibelei habiu इचानुपी जे सही 5-6 सूरेबा मिट नाकोंग खनाव मरेंग ततरा तो लेबदा डॉक्टर सु येंबा याबे येंगे यागि दम चारागा अदु सो फबन नाइदबा अहिंबगुबा उफुनगुबा कइगुबा जे सुंबसि तौरगना जो हेनबा सिटिजि चारागा लेबो जिसै जे डॉक्टर दगी खंजनिंग बसा करी हबीबे सिगी सुमा सु एलर्जी ओइदने को एलर्जी मखन मोइदने बा एलर्जी मखन मोइदने दो अखोइ ngसाइगी स्किन प्रिक टेस्ट तौबा दो अदु अमा तौथोप बे यारे को अदुगा सीरम IgE हुजिकी लेवल दो अदु अमा येंथोप बे यारे सीरम IgE लेवल वांग अमागदी होय क्योर तौबा खितंग बुदी वाइ को अदु तौबा या हाइता इन्वेस्टिगेशन सोइना अदुगा खोइगी
सिट्राजिन याम चाबसिसु अमुक फतेको सिट्राजिन याम चाबसिसु अमुक फते तंगाई फदबगी वानी हाइतारे रिलीफ nga hakki hakene do akhoi nasal spray gumba sizinnabiba aduga steam laubiba nasal spray ji masiga ngasai gi mai najibion kai kai siga kari no khenarisi nasal spray sina ayambana akhoi gi steroid spray hoin oire oh steroid spray aduga akhoi gi nasal drops sina decongestant haitare ko akhoi congest ori full leba potse sigi se phana ba haitare agoi aduga spray sina steroid spray sina akhoi gi nakong manung da akhoi gi naton manung da allergy laiba gumba aduga akhoi gi pomba gumba ko nasal polyp haitare adugumba adu hospital na modi adu nasal spray haraga dum phangadra kamai tawno maming tongana lebi adudi phangodi akhoi gi doctor gi prescription prescription yaudana di yadre heta leiraga tawdu yadre adudi yadre okay aduga akhoi gi sinus naba ko adum dasu adum nasal spray okay sinus naba gi nasal spray sina bayai but doctor gi prescription yauraga doctor ga tana biraga hai tare am ngai jare matam ju char so loisalak pada ai youtube to wahang mayam leire pairaga do sigi tentan amani nang lokho charanga sigi loisan jaram hona jagi sofia nung thomam na hai pro isa gi nakong ma sahi ani bol sure nakong na rum ya sama gi makhun ma lei hai makhun sidagi khoi gi sidai da chak man ba su hek thui aduga angang du kari okay kari masi kari ne na lowe na kong to khoi horaga makhun go horaga chak man ba ga jo thokpa ma leiba hai masi dum thengna biramani kari ne na oibe mas si akhoi na haiba da khangmada medical term da haraga de pre-auricular sinus hai ko sinus form to ba hai angang se khoi gi anga mama gi kano da leiringai da ko khoi gi pregnancy matam da khoi embryo angang form tor pa matam da ne akhoi organ map se form tor pa ga matam da khoi gi magi fuse tawgada part khar lai riba ko fuse tawra kan na kong na ton sem ai ne ba si fuse tawda bi da ma gap khar le hoba haitare okay au gap khar le hoba sina sigi sinus form tawra pane ba aduna si pre-auricular sinusitis sigi makhun sida amot pa changmani khangde adagi ama tawba da kan da khoi nai chaba gumba asi swai da pomba gumba adum khar tawgalle ado sigi permanent haigi treatment haraga di surgery oi doine ba ko surgery oi doine ba sinus excision hai se asai gi track to akoin sinus gi track to akoina thigat laga koi gi mara phuk ba do adu tawra kan da pura hoina phani adu natraga di toina nai chagan ba na to na kong pomba adugumba khar tawgalle okay am no ajare adiga akhoi gi madam sangming fauna hang biram kada na kong si am toina haga jaba but hekta season abadu yade season abasu yade aduna drop hapa kana gadra drop kumba hapa kadi kari maming laini habiram ba yabra na kari khumbi be drop se lay raga su akoina poto haidi kari gi laina no hai kari laina no khangdana hekta drop hapsalu diya de drop se makhan lai banina adun examine tawraga na kong do check tak thoga hapan ni phani taga chare aduga nahan makai bapu taru de tamo singa si de doctor thank you so much ichal romasini thaga chari mayam ai phone mutha chare matam se already almost low ire hai tare aduna yam nungai jare ngasi thorom sida ekoina haijaru bada lengbirak ikai khomna jarba Dr. Romi Bala Phairoijam junior consultant ENT Babina Hospital gi hai tare aduga ngasi lengchin bidana koina khudong chaba pibi bagi damak aduga ngasi gi co-sponsor oiberi ba Lily Eastern Lily gi anana thagachari aduga koi goza jitena sem thagachari aduga tengwang bi ba haitare khoi diamond family gi members singi haitare ana bagadi mari leina da haitare yamna loisala khoi khoi gi rosan ga kari no thongnari se ai kanan brother adu de biju si ina moire okay dosen mayam nga side election biri si film gi khoi gi biju gi haitare yum pali bi mun koi rosan gi machan nu pi haitare adun mayam da madu masu tanja se lorga khudong chabani takchar je doctor mathang gi tam da so dum khudong chaba dum lomina si mayam gi da mai tare kon hona jari si sidagi makha ta bada direct koi gi Babina Hospital da koi gi doctor selection bidana dum leire adun mayam na hena khangbi ni bol leire so koi diga kop maron details khangbi si thagachari NG memsa thank you so much thorom sida sarug abirak mateng pangbirak pagi da makaduga Rasobati Hyderabad ta lebibna mateng pangbirak thank you so much aduga koi gi thorom sida su mateng pangbirak da Sir Jayanta Thoksom Delhi degi thank you so much adu Kavita Naurem Thagachari Hanana Haripriya mateng pangbiro sing hanana thagachari ngaki matung da puning warol do mohna laksege aduga ngasi gi mateng pangbiri ba maru aina ngasi gi thorom chi puthok sari bse Diamond Donors Group na thorom si sponsor tawni Diamond Donors na awana da mateng pangbada natana ngasi di tongan ba kya marum sida haitare thorom puthok tana sponsor tawdana thorom macha macha kya marum tur miyam da pohna ba khangajari kono mapu thagachari doctor busu thagachari mukana kurum jari
ईस्टर्न लिली ड्रिंकिंग वाटर की अनौब एजेंट मंगागी मफम मियाम द पिजरी ईस्टर्न लिली ड्रिंकिंग वाटर पाम्बी सिंगना पुंगदोंगबम की ओइना 8131915180 लेटेंग इंटरप्राइजेस पुंगदोंगबम दगी फंगबिगनी अनीशुब एजेंट ना वाटर वॉल कांचीपुर इम्फाल वेस्ट मोबाइल नंबर 7052560334 अहम सुबुदा खोंगापात मयाई लेकाई नियर प्राइमरी हेल्थ सेंटर इम्फाल वेस्ट मोबाइल नंबर 8258932950 सगोलबन की ओइना बेलोनास बैग सगोलबन तेरा पुखरमबम लेरक मोबाइल नंबर 7050962775 मंगा सुबुदा खोंगमन मंजिल जोन 1 इम्फाल ईस्ट मोबाइल नंबर 7085658732 पंजरीब एजेंट मंगा असी लिली ड्रिंकिंग वाटर की ओइना इनौ नौना हांगदोकचबा एजेंट सिंगी मफम सिंग असदगे दोमदोमना ईस्टर्न लिली ड्रिंकिंग वाटर की दमक पाउ फौबियु मणिपुर मियाम की दमक नुंगारबा पाउजेल इसागी अनाबा नत्रगा युमगी अरुबा अनाबा सिंह गुवाहाटी दा लेबा टॉप हॉस्पिटल सिंह हाइबदी एपोलो हॉस्पिटल GNRC हॉस्पिटल रहमान हॉस्पिटल डाउनटाउन हॉस्पिटल दिसपुर हॉस्पिटल गुवाहाटी मेडिकल कॉलेज एंड हॉस्पिटल डॉक्टर बी वोरवा कैंसर इंस्टीट्यूट अमदी अते हॉस्पिटल सिंहदा लाइंग बचेनिंगलबदी वाबिरगनु मणिपुर मियाम की दमक स्टे वेल कंपेनियन गुवाहाटी ना खनबा सर्विस पिजरी युमदा लेना हॉस्पिटल की इंक्वायरी डॉक्टर कंसल्टेशन की बुकिंग OPD रजिस्ट्रेशन चिंबा लोइना यामना लाइना तौबिबा यारगनी मसिदा सुन्नतना गुवाहाटी दा लाक्लबा मतुंग लेननबा चाननबा अमदी ट्रांसपोर्ट सथोक ससिनसु मतिंग पांगजगनी हेना नुंगारिबदी अदोमगी ट्रीटमेंट प्रोसेस दा मतिंग पांगबिनबा मणिपुरी असिस्टेंट की सर्विस सु लौबिबा यागनी स्टेवेल कंपेनियन ना मणिपुरी मियाम की पिजरिबा सर्विसिंग अदुदी पेशेंट असिस्टेंट सर्विस नर्सिंग होम केयर होटल बुकिंग एम्बुलेंस बुकिंग फ्लाइट बुकिंग कैब बुकिंग डायग्नोस्टिक सिंप्लीफाइड अदोमसु गुवाहाटी दल अनाबा लाएंबा चटकदबा ओइरबदी ngasimak call tobiu 9365131508 Point 57 ओइगदबा इंखोल अमा योंजरी इमुंग मनुंगी अचिनबा अमा लेबदगी लमजाव यांगदोंग नत्रगा लमजाव अवांग हायरगा खंगनबा वबगाई बाजारदगी मखारोम द खजितंग चलगा लेबा खुनगी हेक मचिन सरोकी मपान द डायरेक्ट ताइनबा मफम असिदा पॉइंट 93 की ओइबा इंखोल अमा अचिनबा अमगिदमा योंजरी कनागुम सिंगना पामिरबदी 7005016770 अमुकाना 7005016770 हारिबा नंबर सिदा कॉल तोबिदुना खंबिबा यागनी मफम लमजाव अवांग लेकाय इंखोल के पाक चौबा 57 पॉइंट सरोक के हेक ताइनबा मफम द लेरबा दुकान चिंगबा फमगा कारबार तौबगिदमक यामना खुदोंग चारबा मफम अमनी इमुंग मनुंगी अचिनबा खरा लेबदगी इंखोल असि थादोक चगदौरिबनी पाम्बिबा सिंगना नंबर सिदा कॉल तौबियु